ꯌꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯃꯥꯟꯅꯕꯁꯤꯒꯅ ꯊꯣꯛꯈ꯭ꯔꯅꯤ ꯃꯣꯏꯅꯤꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯖꯜ ꯂꯩꯍꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯨ ꯊꯝꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯊꯝꯅꯕ ꯌꯥꯕ ꯊꯝꯅꯔꯦ ꯑꯗꯩ ꯎꯅꯕ ꯆꯠꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯅꯔꯦ ꯃꯣꯏꯅꯤꯁꯦ ꯍꯣꯇꯦꯜꯗꯒ ꯆꯪꯉꯦ ꯄꯨꯔꯥ ꯃꯣꯏꯁꯦ ꯉꯥꯎꯃꯤꯟꯅꯔꯦꯕ. Epom Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. Epom Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. Epom Media meaning Tabir Pum the Mapu Ahan Magda, Suraj Kongban Tabam Taram no Chabagalun Ikai Kum the Butchery, Nasisu Mayam Gidamakta, Mayam Su Karang Ibiriba Ikonesu, Mayam Gidamakta Same Sazariba, Epom Media Putochaba Crime Diaries, Marfu Suba episode, Habade 80 Suba episode, Yambiri Pisimbu Taram no Cherry Amadi, Hanan Tagachaba Fondoxeri, Makatarapa episode sing the Su Mayam Gidamakta Ikona, Yamna Nungarba Kayama Puduna Lakchage, Aduga Ikogi, viewers Amadi Koigi, subscribers, Kara Hantabagi Monga Kona Uzay. Aduga aikogi subscribers sing viewers sing na ahen ba subscriber madi viewers kayama ahen ba puthokmina si loinina hana aikogi marakta yamna yang lauba subscriber madi viewers kayama adumaina amuk han hanjal hansi habasima mayamda thamjage ngasigi crime diaries ki marfu suba episode sida Oza Robita Lai Masu Mayam Gidamakta studio Lengsundana Lazare Aduga Ozana ngasi si yamna ngakpa haibatare topic si yam ngaklaba topic ama Mayam Gidamakta thambiri haibadi ngasi ki topic Bharada Lebi Laisabi Haina Thambiri, Bharada Leba Laisabisi Kari Tobuno Habiduma, Ozadaki Tamina Si to crime si Sungso Swedana, crime se Labagi, crime se Lakpagi, crime Laknabagi, Wakalon Kayama, Topa Dugum Lava topic ni Aduga, Nasigi, Ekogi Pomedia, crime diaries, Pishochida Su, Ekogi, Machada Moina, when Tamzariba disclaimer, Habadi 18 years below avoid to Honesi, minor sing the Ekogi, decision lepangam the Bama di Wakal. Pubangam the Bakayama Yaudabana, Maramaduna, 18 years below minor sing si, avoid to Honminasi, Loina, Ikogi crime diaries, Hane Pomidana, Potokari, Mayamda, Ikogi crime si, Manipurda. Episode singsidagi mayam se gyanta minaba midnakong oi minaba educate taunabagi damakta madi awareness puraknabagi damki pandam da khona thamjaba crime diaries ni habisima mayamda nahongna ningsingzari aduga crime diaries habise khoi legal platform na chade habisima su mayamda amuktanga nahongna ningsingzari loina nangasi gi su akhoi marphu sube episode sida su adumak series 9 na sponsor to birakliba mayam gi nungshiraba akhoi gi ahan ba sponsor Laren Jewelers hana su dumak haizari ahan ba outlet si sagol banipa Kaitel, Ani Subana Segaro Toda Babok Likai the Labisida, Mayamgi Sungsoi Soidana Pamba, accessories Mayama Ikogi, ornaments Mayam Amakogi, pure gold 100% pure guaranteed oiraba Adugumlaba, Manipurgi tradition that designed Toraba products Mayama Si Mayam Sungsoi Soidan Lobiraga, Ikogi, elegance Lina Ikogi lifestyle si upgrade to you have a Tamzage, Ani Suba sponsors Suhan Manga Dumak Tobiriba, Angang Sing Horak Liba, Hybidi, G Need Ki aspirant Oiba Ikogi. Angang sing students mayam gidamakta career point quota Imphal Center hangduna mayam gidamakta facilitate toriba adugumlaba mayam gi chaurba platform amani mafam asida mayamna aikoigi doctor tamningba engineer tamningba singna sungsoi soidana mafam asida parents guardians singna lakpiraga contact tobiraga angang si aikoigi marik chumna makhong sengna amadi matik magun leiba magi profession ama mai pakna bagi damakta mayam career point quota Imphal Center the lengsin biraklaga icha isu singbu mafam asidagi Akogi Nintizana prepare to Halaga need Amadi JEE Hanamayana Kanga by Kogi engineering courses Sidasu entrance correct Tonabagi Damakta same Sabada career point quota Imphal Center na Charu Mating Pangzari Mapamasida Kogi aspiring candidate for Need Amadi G class 8 gi so horaga mokhoisi amna platform sida mayamsi angang oiringai dagi khar nodingai dagi akoi semgat sagat na bagi preparation to the line bagi damakta su class 8 gi na 12 fau makhoi admission su hanga lezari akhoi gi parents guardians singna akhoi gi
aspiring candidate for NEET G oibasingna class 8 to 12 si sungsoi soidana mafam asida laaga contact tobiraga aikhoigi quota gi expert haibadi experience lairaba well experience laiba oza mayamna adugumlaba takpi tambiriba career point quota Imphal Center sida sungsoi soidana lengsin berau aikhoigi address na hairangoi thong ningthemcha karungda lengsin biraklaga aikhoigi sungsoi soidana mafam asida lakpiraga angangi khudong chabadu mahan biganu haisima thamjage mahaki feature si adukimatik yamna khudong chaba kayamasu thambiri haibadi angang singi girls boys ki separate hostels kayamasu thamaga mayamda aikhoigi DTS haibadi daily test series kayama pangthoklaga angang sing sida hena masana khangjariba knowledge enhance tawbiba loinana masagi gyan tadaba sing topic sing akhoigi leiriba environment da oza sing leiriba duga khana neinaba makhoigi hostel sing duga su tananabagi timing kaya ama piriba adugumlaba yamna akhoigi professional orba platform amani myam sung social mafam se lengsin biraklaga chai su haibadi akhoi parents guardians sing na aspiring candidate for NEET and G gi sungsoi soidam mafam se laga khudong chabsi lobiyu hani thamjage aduga ngasigi Ipo media na mayam gidamakta puthokchariba crime diaries marphu suba episode yorokpa habisi mayam bu hanan thaga cheri loina makha tarak padasu adumak support binaraga aikhoi crime diaries ki platform si pakthok chauthok mina si habisi ma thamjaraga mayam gidamakta laikhogi mayam gidamakta lingsin duna leibiraba mayam gi iche robita leima oza robita leima bu ngasigi show asida taram nokchabaga loina ngasigi si ozagi crime si kamaina relate tobano habiduma ozadagi thambigani ahanba maktada crime diaries ki viewers sing aduga ipo media gi subscribers sing boy kokno na khurumjari aduga suraj pusu ai makai ki taram noksari ipo media busu ai thagar papong doksari ado khoigi wari je ngasidi khoigi thodokse mamang da ju khoina khara thengna gre khoigi like tambagi college poiro ade class 11 12 poiro aduga amuk atopa kai adum kainoma tawraga renta leibi akoigi tang arapadagi lesaim sajing gi thodokse mamang to yam thokre aduga handak maksu thokchalakpa ko dak su yaksung manungsida hada sigi episode simadi renta leibi lesabi singana akoigi smaina yumdagi kaigumba hiram mamagi parents tagi lapna akoigi renta tongana leiraga leiba lesabi msajing je section nana ba sigi episode se lijarakpani aduga parents sing naju section na lijarakpani aduga renta leiba lesabi msa ma gyan tabale kai daba mai college sakadaba adai tuition chatkadaba adai computer tambagi leiri net thabagi leiri kengba exam am thabagi coaching class yauraga leiba ma am leiri ko yum kitang lap pagadi koi hangalanda nukti lakpa ngamdabanina yung atagi class nangdabanina college atok jasen nukti laksin farak tabanina dum renta ma am leinari hado khara amdi yam gyan tana khongun tana mai college chatkada borju tuition chatkada borju fajan sauraga hala adum lei aduga khara amdi sida khudong sab lauraga parents ka leminade haibagi koigi moina koiningba langningba adumaina maning tamba mangnabagi masak oirakpa manggraba thodok thoklaba mayamju yawebako aduna tasengna parents singna section minanabane aduga rensida khoigi kainose yumbu si yam section basu yawe yam strict oiba khoigi matam sahadana halakpa mammaga halakpa thengna halakpa adai renta nupa sanghandaba imung manungdagi hena topa sanghandaba adumba yam section basu yawe ba rense kadai chalino adai kari ne am hangba moida hairam dadi satpa yadaba adai halakpa mamba yadaba sumba yam lei aduga kharam namu moige dum bara phangom tokpa phangaga kaisu section daba brand to nupa sangaju kana sangi kaidauri adai mana karam kanda thoi karam kanda halai adai ma halaktaba bo kaisu isti thijandaba adumba su mayam leiba adai kharamna koi nupi ngakta lehenba satri khaktang adai kharamdana like tamba nupa ngak lehenba adai kharamna family ngak leiba riansi makhan adai kharamdana mu mai lainingba mai college tambe oigera family oigera adum lai sabim sa oigera pakhang ma sa oigera adum rianse adum pulap ki oina sanba sumba makhan su am leiba ko do ahanbagi thodoksi kainoni koigi ibungo ji pakhang ma sa ji maji magi din phale ya tagini yumje ado ma masagi tukal ma hangaga madi
ꯃꯥꯏ ꯃꯁꯥꯒꯤ ꯀꯥꯔ ꯅꯨꯡ ꯊꯧꯗꯅ ꯃꯁꯥꯅ ꯍꯣꯠꯅꯖꯔꯛꯑꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯀꯣꯂꯦꯖ ꯇꯞꯅ ꯑꯗꯨꯝ ꯃꯤꯒꯤ ꯗꯨꯀꯥꯟ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯅꯣꯂꯦꯖ ꯂꯩꯔꯀꯥꯟꯗ ꯃꯥꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯖꯔꯒ ꯑꯃꯨꯛ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨꯕ ꯈꯣꯠꯄ ꯇꯧꯔꯒ ꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯗꯨꯀꯥꯟ ꯌꯥꯎꯔꯒ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯑꯗꯨꯝꯕ ꯌꯥꯍꯧꯕꯁꯤꯡ ꯀꯛꯑꯒ ꯑꯗꯩ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯔ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯋꯥꯅ ꯗꯨꯀꯥꯟꯁꯦ ꯃꯥꯁꯦ ꯐꯝꯃꯛꯄꯅꯦꯕ ꯌꯥꯝ ꯉꯟꯅ ꯃꯥꯁꯦ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯍꯥꯡꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯥꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟ ꯈꯣꯏꯖꯟꯅ ꯇꯧꯔꯒ ꯗꯨꯀꯥꯟꯁꯤꯁꯨ ꯑꯗꯨꯝ ꯆꯥꯡꯆꯠꯇ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯗꯣꯡ ꯂꯩꯔꯦ ꯐꯖꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯖꯔꯦꯕ ꯗꯨꯀꯥꯟꯁꯤꯗ ꯃꯥꯁꯨ ꯗꯨꯀꯥꯟꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯑꯃ ꯇꯧꯕꯒ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯅꯨꯄꯤꯁꯤ ꯁꯨꯝꯀꯌꯥ ꯊꯦꯡꯅꯗꯦꯕ ꯑꯗꯨꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯗꯨꯀꯥꯟ ꯂꯩꯔꯤꯉꯩꯗ ꯗꯨꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦ ꯃꯥꯒꯤꯁꯤꯗ ꯑꯃꯅ ꯈꯔ ꯁꯦꯅꯤꯌꯥꯔꯅꯤ ꯑꯗꯨꯒ ꯑꯃꯗꯤ ꯌꯥꯝ ꯑꯉꯥꯡꯅꯦꯕ ꯌꯥꯝ ꯑꯉꯥꯡꯅꯦ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯪꯕ ꯇꯞꯄ ꯑꯗꯨꯗ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦꯕ ꯃꯣꯏꯗ ꯄꯣꯠ ꯂꯩꯅ ꯃꯥꯅ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯩ ꯃꯥꯅ ꯅꯦꯅꯦ ꯀꯧꯋꯦꯀꯣ ꯅꯨꯄꯤ ꯑꯃꯗꯨꯗ ꯑꯗꯨ ꯂꯩꯁꯥꯕꯤ ꯈꯤꯇꯪ ꯁꯦꯅꯤꯌꯥꯔ ꯑꯣꯏꯕꯗꯨꯗꯤ ꯈꯤꯇꯪ ꯐꯣꯟꯁꯦ ꯄꯣꯠꯁꯦ ꯂꯩꯐꯝ ꯈꯪꯗꯕ ꯐꯣꯟꯁꯤ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯉꯥꯛꯇꯪꯈꯛ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯗ 15 ꯃꯤꯅꯠꯁ 20 ꯃꯤꯅꯠꯁꯀꯨꯝꯕꯈꯛ ꯄꯣꯠ ꯂꯩꯕꯁꯤꯗ ꯐꯣꯟꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕ ꯑꯗꯨꯝ ꯈꯔ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯃꯃꯤ ꯑꯗꯨꯝ ꯎꯕ ꯐꯪꯈꯤꯕ ꯃꯥꯅꯁꯨꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯁꯤ ꯃꯣꯏꯁꯤꯕꯨ ꯀꯥꯏꯗꯒꯤ ꯑꯣꯏꯖꯥꯠꯅꯣꯅ ꯃꯥꯁꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦꯕ ꯃꯥꯅ ꯑꯗꯩ ꯃꯥꯅ ꯃꯥꯏꯁꯦ ꯑꯉꯥꯡ ꯑꯃꯒ ꯃꯕꯥꯅꯤ ꯐꯝꯃꯤꯟꯅꯩ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯗ ꯅꯪ ꯆꯠꯂꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯥꯎꯁꯦꯟ ꯁꯦꯟꯅꯣ ꯃꯣꯏ ꯍꯟꯈꯤꯕꯁꯦ ꯃꯣꯏ ꯌꯨꯝ ꯀꯥꯏꯗꯅꯣ ꯀꯩꯅꯣ ꯅꯪ ꯈꯪꯗꯣꯛꯑꯒ ꯂꯥꯛꯑꯣꯅ ꯃꯥꯅ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯈꯤꯕ ꯑꯗꯒꯤꯗꯤ ꯑꯉꯥꯡꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯈꯪꯅꯤꯡꯉꯦ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯪ ꯇꯞꯄꯤ ꯆꯦꯟꯕ ꯊꯣꯛꯀꯅꯤꯅ ꯃꯥꯅ ꯈꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯍꯜꯂꯛꯑꯦ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗꯒꯤ ꯃꯣꯏꯁꯦ ꯔꯦꯟꯇ ꯂꯩꯕꯅꯤ ꯔꯦꯟꯇ ꯆꯪꯈꯤ ꯑꯅ ꯍꯥꯏꯔꯦꯕ ꯃꯐꯝ ꯀꯩ ꯂꯣꯏ ꯍꯥꯏꯔꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟꯒ ꯀꯩꯁꯨ ꯀꯩꯅꯣꯒꯨꯝꯕ ꯈꯛꯀꯤ 20 ꯁꯨꯝꯕ ꯈꯛꯇꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ ꯒꯥꯔꯤꯗ ꯏꯅꯛ ꯑꯗꯨꯝ ꯅꯛꯅꯔꯦꯕ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯥ ꯅꯨꯄꯤ ꯃꯆꯥꯁꯦ ꯎꯅꯤꯡꯉꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯉꯣꯟꯁꯤꯗ ꯐꯥꯎꯔꯛꯑꯦꯕ ꯑꯗꯩ ꯃꯥꯅ ꯗꯨꯀꯥꯟꯒꯤ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯑꯦ ꯃꯥꯁꯦ ꯑꯌꯨꯛ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯆꯠꯍꯜꯂꯦ ꯔꯦꯟꯠꯇꯨꯗꯒꯤ ꯊꯣꯛꯑꯒ ꯀꯗꯥꯏꯗ ꯆꯠꯂꯤ ꯃꯥꯁꯦ ꯀꯩꯗꯧꯕ ꯂꯩꯕꯅꯣ ꯆꯥꯎꯔꯥꯛꯄ ꯅꯪ ꯍꯪꯗꯣꯔꯛꯑꯣꯅ ꯑꯃꯨꯛ ꯊꯥꯗꯣꯛꯑꯦꯕ ꯑꯗꯩ ꯃꯥꯁꯦ ꯀ꯭ꯂꯥꯁ 11 ꯈꯛ ꯇꯝꯕ ꯍꯧꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯣꯛꯂꯛꯑꯦ ꯃꯥ ꯑꯣꯛꯇꯣꯗ ꯆꯠꯂꯤ ꯁ꯭ꯀꯨꯜꯁꯦ ꯑꯗꯩ ꯃꯥꯅ ꯑꯗꯥꯏ ꯔꯦꯟꯠꯇꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯦ ꯑꯗ ꯍꯪꯉꯦ ꯑꯗ ꯗꯨꯀꯥꯟ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯒ ꯗꯨꯀꯥꯟ ꯃꯥ ꯊꯣꯛꯈꯤꯕꯒ ꯁꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯀꯥꯏꯗꯩꯅꯣ ꯀꯩꯗꯧꯕ ꯂꯩꯕꯅꯣ ꯁꯤꯗ ꯑꯗꯨꯗꯨ ꯁꯨꯝ ꯍꯪꯉꯦꯕ ꯑꯗ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯩꯕ ꯈꯣꯠꯄꯅ ꯑꯗ ꯗꯨꯀꯥꯟꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯗꯤ ꯃꯄꯥꯟꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯃꯣꯏ ꯅꯦꯅꯦ ꯑꯃꯒ ꯂꯩꯕꯅꯤ ꯅꯦꯅꯦꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯥꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛꯈꯛ ꯀ꯭ꯂꯥꯁ 11 ꯀꯥꯕꯅꯤ ꯑꯗꯣ ꯍꯟꯗꯛꯈꯛ ꯂꯩꯔꯛꯄꯅꯤ ꯃꯥꯗꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯩꯗꯣ ꯂꯣꯏ ꯈꯪꯗꯣꯔꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯃꯣꯏꯒꯤ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯃꯣꯏ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗꯕꯤꯗ ꯑꯗ ꯅꯍꯥꯟ ꯄꯣꯠ ꯂꯩꯕ ꯗꯨꯀꯥꯟꯗꯨꯒꯤ ꯃꯤꯗꯨꯅꯤꯅ ꯍꯥꯏꯐꯦꯠꯇꯤ ꯁꯨꯝ ꯅꯣꯛꯅꯕ ꯑꯗ ꯅꯨꯄꯥꯁꯤꯅꯁꯨ ꯍꯦꯛ ꯐꯠ ꯍꯦꯛ ꯍꯥꯏꯕ ꯏꯟꯅꯕ ꯋꯥꯔꯤ ꯁꯥꯖꯟꯕꯁꯦ ꯉꯝꯗꯕ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯝ ꯀꯣꯂꯦꯖꯁꯤꯗꯗꯤ ꯉꯥꯏꯔꯦꯕ ꯒꯦꯠꯇ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯣꯡꯃꯗꯤ ꯃꯥ ꯍꯧꯖꯤꯛꯀꯤ ꯑꯁꯨꯃꯥꯏ ꯁꯨꯝ ꯉꯥꯏꯕ ꯍꯧꯅꯗꯦꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯀꯣꯛ ꯃꯁꯥꯗ ꯍꯥꯏꯔꯁꯤꯅ ꯑꯩ ꯍꯥꯏꯒꯦ ꯅꯝꯕꯔ ꯂꯧꯔꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯅ ꯏꯌꯥꯝꯕꯁꯤꯅ ꯅꯍꯥꯛꯁꯦ ꯈꯪꯅꯅꯤꯡꯉꯦꯌꯦ ꯑꯗꯣ ꯗꯨꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯒꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯂꯣꯡꯒꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯈꯪꯅꯅꯤꯡꯉꯦꯌꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯈꯣꯠꯂꯝꯃꯨ ꯅꯨꯡꯇꯤꯒꯤ ꯅꯣꯏ ꯀꯣꯂꯦꯖ ꯀꯩꯅꯣ ꯁꯨꯇꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯃꯥꯅ ꯇꯝꯃꯤꯁꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯅꯦ ꯑꯗꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯅꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯉꯥꯏ ꯂꯩꯔꯦ ꯑꯗꯣ ꯅꯝꯕꯔꯁꯨ ꯑꯝꯇ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯅꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯗꯨꯀꯥꯟꯗꯨꯒꯤ ꯃꯤꯈꯩꯗꯨꯅꯦꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅꯁꯨ ꯈꯪꯉꯦꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯐꯣꯟꯗꯤ ꯄꯥꯏꯗꯤꯌꯦꯅ ꯑꯗꯩ ꯃꯥꯏ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯏꯗꯤ ꯐꯔꯦ
ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯍꯥꯏꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯐꯣꯟꯒ ꯄꯥꯏꯗꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯃꯣꯏꯒꯤ ꯔꯦꯟꯇ ꯑꯃꯨꯛ ꯉꯥꯏꯍꯜꯂꯨꯔꯒ ꯑꯉꯥꯡꯁꯦ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯒ ꯊꯤꯜꯂꯨꯁꯣꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯔꯦꯟꯇ ꯉꯥꯏꯔꯨꯕꯗ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯩꯅꯣꯁꯤꯗ ꯁ꯭ꯀꯨꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯉꯥꯏꯍꯜꯂꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯑꯗꯨꯗꯤ ꯊꯣꯛꯂꯛꯇꯅ ꯄꯤꯔꯝꯃꯦ ꯃꯥꯁꯨ ꯑꯗꯨꯝ ꯂꯧꯍꯧꯋꯤ ꯑꯗꯩ ꯃꯥꯒꯤ ꯁꯤꯝꯒ ꯂꯣꯏ ꯄꯤ ꯄꯨꯟꯅ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯏꯔ ꯄꯤꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯕ ꯍꯧꯔꯦ ꯑꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯃꯣꯏꯁꯤ ꯋꯥꯏꯑꯦꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯋꯥꯏ ꯑꯗꯨꯒ ꯃꯣꯏ ꯕꯕꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯗ ꯊꯛꯑꯒ ꯃꯥꯁꯦ ꯔꯤꯚꯔꯁ ꯁꯤꯔꯣꯁꯤꯁ ꯇꯥꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥꯕ ꯑꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯍꯩꯌꯦꯕ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯝꯖꯅꯤꯡꯕ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯃꯥꯁꯤꯗ ꯑꯩꯁꯦ 11, 12 ꯑꯗꯩ ꯀꯣꯂꯦꯖꯁꯦ ꯃꯥꯁꯦ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯃꯥꯅ 11, 12 ꯇꯝꯃꯤꯁꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯇꯝꯅꯤꯡꯉꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯗꯤꯅ ꯃꯥꯅ ꯍꯣꯠꯅꯖꯔꯒ ꯇꯝꯕꯅꯦ ꯑꯗꯩ ꯑꯃꯨꯛ ꯀꯣꯂꯦꯖꯁꯤꯅ ꯃꯥꯁꯦ GPꯒꯨꯝꯕ DAM ꯀꯣꯂꯦꯖꯀꯨꯝꯕ ꯇꯝꯅꯤꯡꯉꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯅꯤꯡꯉꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯇꯝꯅꯤꯡꯉꯦꯅ ꯁꯨꯝ ꯃꯃꯥꯁꯤꯗ ꯉꯪꯕꯗꯨꯗ ꯍꯣꯏ ꯑꯗꯨꯗꯤꯅ ꯃꯃꯥꯁꯤꯅꯗꯤ ꯏꯃꯨꯡ ꯀꯩꯀꯩꯁꯦ ꯂꯣꯏ ꯄꯨꯔꯤꯅꯦꯕ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣ ꯃꯧꯄꯥ ꯅꯨꯄꯥ 2 ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛꯁꯦ ꯃꯣꯏꯁꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯟꯅ ꯇꯝꯃꯝꯕꯗꯒꯤ ꯉꯝꯗꯗꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯇꯝꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯃꯥꯁꯤꯅ ꯆꯥꯕꯩ ꯈꯣꯠꯄꯩ ꯃꯄꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯅꯥꯕ ꯍꯧꯅꯤ ꯗꯣꯛꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯀꯅꯤ ꯊꯈꯥꯏ ꯑꯃ ꯂꯩꯅꯤ ꯊꯥ ꯑꯃ ꯂꯩꯅꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯦꯕ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯅꯦꯅꯦ ꯁꯥꯒꯩꯒꯤ ꯅꯦꯅꯦꯁꯤ ꯃꯥꯗꯤ ꯑꯥꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯝꯈꯛ ꯇꯧꯔꯒ ꯂꯩꯕꯅꯦ ꯔꯦꯟꯇ ꯀꯨꯏꯔꯦ ꯃꯥꯗꯤ ꯂꯩꯕ ꯑꯗꯨꯗ ꯅꯦꯅꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯅ ꯍꯥꯏꯔꯒ ꯃꯃꯥꯗꯨꯅ ꯍꯥꯏꯅꯔꯒ ꯅꯪꯒꯤ ꯃꯇꯦꯡ ꯀꯩꯀꯩꯁꯨ ꯄꯥꯡꯍꯟꯒꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯚꯔꯥ ꯑꯃ ꯂꯧꯔ ꯈꯣꯠꯂ ꯊꯝꯕ ꯈꯣꯠꯄꯗꯣ ꯁꯦꯟ ꯊꯨꯝꯁꯦ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯅꯪꯒ ꯑꯝꯇ ꯂꯩꯃꯤꯟꯅꯧꯅ ꯂꯩꯍꯟꯕꯅꯦꯕ ꯑꯗꯨꯅ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯐꯣꯟ ꯅꯨꯡꯁꯦ ꯐꯥꯎꯅꯔꯦ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯅꯨꯄꯥꯁꯤ ꯑꯗꯨꯝ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯅꯤꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯎ ꯐꯣꯟꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯖꯟꯗꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯗꯅ ꯑꯗꯩ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯒꯦ ꯑꯗꯨꯝꯕꯁꯦ ꯍꯥꯏꯗꯦ ꯄꯥꯛꯁꯨ ꯎꯅꯁꯦ ꯍꯥꯏꯗꯦ ꯃꯥ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯕ꯭ꯔꯥ ꯄꯥꯔꯣꯅ ꯑꯗꯩ ꯑꯌꯨꯛꯀꯤꯁꯨ ꯑꯗꯨꯝ ꯍꯧꯗꯣꯛꯄꯤꯕ ꯄꯨꯡ 5 ꯁ꯭ꯋꯥꯏꯗ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯄꯥꯔꯕ꯭ꯔꯥꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯑꯩ ꯄꯥꯔꯤ ꯀꯥꯏꯅ ꯍꯦꯛ ꯃꯃꯥꯅ ꯐꯣꯇꯣ ꯑꯃꯒ ꯁꯛ ꯍꯦꯛ ꯊꯥꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯉꯥꯛꯇꯪꯒ ꯃꯥ ꯄꯥꯕꯗꯨꯒꯤ ꯁꯠ ꯍꯦꯛ ꯎꯍꯟꯕ ꯇꯧꯔꯒ ꯃꯥꯅꯁꯨ ꯌꯦꯠꯄꯤꯗꯦ ꯑꯗꯩ ꯅꯪ ꯁ꯭ꯀꯨꯜ ꯂꯣꯏꯁꯜꯂꯣꯍꯦ ꯊꯦꯡꯉꯅꯤꯅ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯕꯤꯅꯤ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯁꯨꯇꯤ ꯊꯥꯕ ꯇꯥꯏꯃꯤꯡ ꯊꯣꯛꯂꯛꯑꯝꯃꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯜꯂꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯔꯦꯟ ꯌꯧꯔꯕꯣ ꯅꯪꯕꯣ ꯑꯗꯩ ꯆꯔꯥ ꯋꯥꯟꯊꯣꯛꯑꯣ ꯑꯗꯨꯒ ꯉꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯀꯣꯅ ꯁꯨꯃꯥꯏꯅ ꯈꯛꯇꯅꯤ ꯐꯣꯟꯁꯦ ꯁꯥꯡ ꯋꯥꯔꯤ ꯁꯥꯟꯅꯗꯦꯕ ꯃꯥꯅ ꯁꯥꯅꯤꯡꯉꯒꯁꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯆꯍꯤꯗꯣ ꯑꯗꯨꯝ 9 hꯜꯂꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯊꯤꯟꯕꯤꯕ ꯑꯗꯩ ꯃꯥ ꯀꯣꯏ ꯆꯧꯁꯤ ꯎꯅꯁꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣই ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯦꯒ ꯍꯥꯏꯔ ꯊꯤꯟꯕꯤꯕ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯂꯩꯕꯤꯔꯝꯕ ꯅꯪ ꯀꯩꯀꯩ ꯆꯥꯅꯤꯡꯉꯤ ꯈꯣꯠꯂꯤ ꯑꯗꯩ ꯅꯪ ꯀꯩꯀꯩ ꯋꯥꯠꯂꯤ ꯄꯥꯌꯦꯅ ꯑꯗꯨꯃꯥꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤꯒꯁꯦ ꯂꯩꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯕꯥꯅꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔ ꯂꯥꯛꯈ꯭ꯔꯦꯕ ꯃꯥꯅꯁꯨ ꯑꯉꯥꯡꯁꯦ ꯍꯥꯏꯕ ꯏꯟꯕ ꯃꯉꯣꯟꯗ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯕ ꯑꯗꯩ ꯋꯥꯒ ꯌꯥꯝ ꯉꯥꯡꯖꯗꯕ ꯏꯪꯖ ꯇꯞꯆꯕ ꯃꯥꯁꯦ ꯑꯗꯩ ꯀꯔꯤꯝ ꯀꯦꯗꯦ ꯑꯉꯥꯡꯁꯦ ꯀꯔꯤꯝ ꯀꯦꯗꯦꯕ ꯃꯥꯏ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯔꯥꯁꯤ ꯂꯩꯔꯒ ꯃꯁꯥ ꯃꯎꯁꯦ ꯑꯗꯨꯝ ꯇꯅꯥꯟ ꯃꯤꯁꯨ ꯋꯥꯡ ꯆꯥꯎꯔ ꯃꯌꯥꯡ ꯀꯪꯉꯒ ꯌꯥꯝꯁꯨ ꯉꯧꯗꯦ ꯌꯥꯝꯁꯨ ꯃꯨꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯥꯅ ꯑꯗꯨم ꯐꯖꯅ ꯄꯥꯝꯖꯈ꯭ꯔꯦꯕ ꯑꯗꯩ ꯃꯥ ꯑꯗꯨꯝ ꯂꯧꯔꯒꯦ ꯂꯦꯞꯆꯔꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩꯗꯤ ꯃꯥ ꯅꯣꯡꯃꯗꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯅꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯦ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯁꯦꯕꯥꯒꯤ ꯑꯩ ꯈꯔ ꯂꯩꯌꯨ ꯍꯥꯏꯌꯦ ꯂꯩꯕ ꯌꯥꯕ꯭ꯔꯥꯅ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯕꯕꯥ ꯅꯥꯔꯗꯤ ꯂꯩ ꯇꯥꯕꯅꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅꯒ ꯊꯤꯟꯕꯤ ꯑꯗꯩ ꯃꯥ ꯆꯥꯎꯔꯥꯛꯄ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯅꯨꯡ ꯂꯣꯏ ꯈꯪꯉ ꯂꯥꯛꯑꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯒ ꯅꯣꯏ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯍꯥꯏ ꯆꯥꯛ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯅ ꯍꯥꯏ ꯂꯩꯔꯒꯗꯤ ꯆꯥꯒꯅꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯗꯨꯝ ꯊꯤꯜꯂꯦ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯤꯁꯨ ꯊꯤꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯣ ꯅꯪ ꯑꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯈꯨꯝꯕꯁꯨ ꯉꯝꯗꯦ ꯑꯗ 5,000ꯒ ꯄꯤꯔꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯦ ꯑꯗꯩꯗꯤ
ꯍꯤꯗꯥꯛꯀꯁꯦ ꯍꯤꯗꯥꯛ ꯁꯤ ꯂꯩꯗꯧ ꯂꯩ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯦ ꯑꯩ ꯂꯩꯕꯤꯔꯒꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯐꯠꯆꯠꯂ ꯃꯥꯅ ꯍꯦꯛ ꯂꯩꯕꯤꯔꯝꯕ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗꯩ ꯊꯣꯛꯂꯛꯑꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯔꯨꯕ ꯋꯥꯔꯤ ꯁꯥꯔꯨꯕ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯋꯥꯔꯤ ꯂꯤꯔꯦꯕ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯣꯠꯂꯦꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯀꯅꯥꯒꯨꯝꯕꯅ ꯋꯥꯏ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯥ ꯑꯗꯨꯝ ꯋꯥꯈꯜ ꯆꯥꯎꯊꯣꯛꯍꯜꯂꯤ ꯅꯪ ꯃꯥꯁꯇꯔꯐꯥꯎ ꯐꯖꯅ ꯇꯝꯈꯤꯗꯕꯅꯤ ꯑꯩ ꯉꯥꯏꯅꯤ ꯑꯩ ꯄ꯭ꯔꯣꯕꯝ ꯅꯉꯣꯟꯗ ꯆꯦꯟꯁꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯅꯤ ꯈꯣꯠꯅꯤ ꯑꯗꯩ ꯅꯪꯒꯤ ꯋꯥꯕ ꯈꯣꯠꯄ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯂꯣꯏ ꯁꯤꯌꯥꯔ ꯇꯧꯅꯁꯤ ꯈꯣꯠꯁꯦꯅ ꯀꯩꯅꯣꯝ ꯋꯥꯠꯄ ꯈꯣꯠꯄ ꯅꯪꯒꯤ ꯂꯣꯏꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯂꯩꯒꯗꯕ ꯈꯨꯗꯤꯡꯃꯛ ꯑꯅ ꯑꯗꯨꯝ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯠꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛꯁꯦ ꯃꯥꯅ ꯇꯧꯔꯦꯕ ꯑꯗꯩ ꯑꯣꯛꯇꯣ ꯚꯔꯥ ꯀꯩ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏ ꯕꯕꯥꯒꯤ ꯑꯅꯥꯕꯁꯨ ꯑꯌꯥꯝꯕ ꯃꯥꯅ ꯍꯣꯠꯅꯗꯅ ꯑꯗꯨꯝ ꯄꯩꯁꯥꯁꯦ 30,000 ꯀꯩꯃꯨꯛ ꯃꯣꯏ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕ ꯈꯣꯠꯄꯒ ꯂꯣꯏꯅ ꯃꯥꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗ ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯗꯗꯥ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯉꯍꯥꯟꯈꯩ ꯗꯗꯥꯅ ꯆꯩꯔꯛꯀꯅꯦꯅ ꯍꯥꯏꯗꯕꯅꯤ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯑꯩ ꯅꯦꯅꯦꯅꯤꯅ ꯗꯗꯥꯗ ꯑꯃꯨꯛ ꯃꯥꯒꯤ ꯐꯠꯇꯕꯁꯤꯡꯁꯦ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤꯅꯦꯅ ꯍꯥꯏꯌꯦꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯅ ꯍꯥꯏ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯌꯥꯝꯃꯤ ꯑꯃꯈꯛ ꯅꯠꯇꯦ ꯃꯥꯁꯦ 3-4 ꯁꯨꯏ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯌꯨ ꯊꯛꯃꯤꯟꯅꯩ ꯑꯗꯨꯗꯩ ꯑꯩꯁꯦ ꯃꯄꯥꯟꯗ ꯑꯩꯗꯤ ꯇꯟꯗꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯅꯨꯄꯥꯗꯣ ꯊꯣꯛꯇ꯭ꯔꯤꯐꯧ ꯑꯗꯣ ꯑꯩ ꯍꯩꯅꯗꯦ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯑꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯊꯦꯡꯅꯁꯨ ꯍꯜꯂꯛꯏ ꯃꯥꯗꯤ ꯑꯗꯩ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯔꯦꯟꯁꯤ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯗꯩ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯑꯗꯩ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕ ꯊꯕꯛ ꯌꯥꯎꯕ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯌꯥꯝ ꯆꯥꯎꯋꯦ ꯕꯤꯜꯗꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯕꯤꯜꯗꯤꯡꯅꯦꯕ ꯌꯥꯝ ꯀꯥ ꯌꯥꯝ ꯁꯥꯟꯕ ꯀꯥ 50ꯃꯨꯛ ꯍꯦꯟꯅ ꯁꯥꯟꯕ ꯑꯗꯨꯝꯕ ꯃꯊꯣꯟ 5ꯒꯤ ꯑꯗꯨꯝꯕ ꯕꯤꯜꯗꯤꯡ ꯑꯃꯈꯛꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥ ꯂꯩ ꯐꯣꯟꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯗꯅ ꯍꯩꯅꯗꯦ ꯌꯥꯝꯅ ꯑꯩ ꯂꯩꯔꯤꯗꯨꯕꯨ ꯑꯗꯨꯝ ꯑꯩ ꯍꯩꯅꯗꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯅꯪ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯑꯗꯨ ꯅꯪ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯈꯔ ꯂꯩꯃꯤꯟꯅꯔꯒ ꯃꯥꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯦꯟ ꯑꯝꯇ ꯅꯪꯁꯦ ꯂꯩꯔꯁꯤꯔꯥ ꯑꯗꯨ ꯑꯩ ꯁꯤꯟꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯠ ꯂꯥꯎ ꯊꯥꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯩ ꯏꯊꯟꯇ ꯂꯩꯕꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯗꯤ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯣꯡꯃꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯣ ꯂꯥꯛꯑꯦ ꯃꯣꯏ ꯌꯨꯒ ꯄꯣꯔꯛꯏ ꯑꯗꯨꯒ ꯊꯛꯃꯤꯟꯅꯗꯅ ꯂꯩꯍꯧꯔꯦ ꯑꯩ ꯍꯩꯅꯗꯦ ꯑꯩ ꯑꯃꯇ ꯂꯧ ꯂꯥꯎ ꯉꯥꯛꯇꯪ ꯉꯁꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯤꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩ ꯍꯩꯅꯗꯦ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯨꯄꯥꯒ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯗꯩ ꯃꯐꯤ ꯃꯔꯣꯟꯁꯨ ꯐꯖꯅ ꯁꯦꯠꯇꯦ ꯅꯨꯄꯥ ꯂꯥꯛꯑꯅꯤ ꯍꯥꯏꯔꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯀꯛꯄ ꯑꯃ ꯁꯦꯠꯈ꯭ꯔꯅꯤ ꯑꯗꯩ ꯐꯨꯔꯤꯠ 3 ꯑꯃꯈꯛ ꯄꯥꯟꯕ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯂꯤꯠꯀꯗꯕ ꯏꯁꯇ꯭ꯔꯤꯡꯒꯨꯝꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯔꯀꯥꯟꯗ ꯇꯨꯝꯕꯗ ꯈꯣꯠꯄꯗ ꯂꯤꯠꯀꯗꯕ ꯏꯁꯇ꯭ꯔꯤꯡꯗꯣ ꯂꯤꯠꯂꯤ ꯈꯣꯠꯂꯤ ꯑꯩ ꯍꯩꯅꯗꯦ ꯌꯥꯝꯅ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯅꯨꯄꯥꯁꯤ ꯈꯛꯁꯨ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯃꯝꯃ ꯍꯟꯖꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯅ ꯑꯃꯨꯛ ꯊꯤꯟꯖꯟꯕꯤꯔꯦ ꯅꯪ ꯑꯗꯨꯗꯤ ꯆꯪꯉꯨꯅꯨꯀꯣ ꯅꯨꯄꯥꯗꯣ ꯍꯦꯛ ꯆꯠꯈꯤꯗ꯭ꯔꯤꯐꯥꯎ ꯅꯪ ꯃꯄꯥꯟꯗ ꯂꯩꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯔꯗꯤ ꯃꯣꯏ ꯊꯪꯅꯕꯒꯤ ꯃꯧ ꯑꯃ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯪꯅꯕꯗ ꯃꯧ ꯑꯃ ꯂꯩ ꯃꯆꯥ ꯑꯃꯒ ꯑꯗꯨꯗꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯣꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯨꯒꯤ ꯊꯦꯡ ꯍꯜꯂꯛꯑꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯣ ꯃꯣꯏꯗ ꯑꯗꯨꯝ ꯃꯥꯁꯦ ꯂꯩꯌꯦꯕ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥꯒ ꯀꯩ ꯁꯨꯝ ꯂꯥꯛꯈ꯭ꯔꯗꯤ ꯑꯗ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒ ꯅꯪꯅ ꯃꯣꯏꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔ ꯈꯣꯠꯂꯒ ꯑꯗꯩ ꯔꯦꯟꯇꯨꯒꯤ ꯃꯊꯛꯇ ꯈꯔ ꯑꯍꯥꯡꯕ ꯇꯦꯔꯦꯁ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯤꯌꯥꯔ ꯀꯩꯀꯩ ꯊꯥꯔꯒ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔ ꯈꯣꯠꯂ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯣ ꯈꯣꯠꯂꯣ ꯑꯗꯨꯗꯤ ꯅꯪꯅ ꯃꯥꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦꯕ ꯃꯉꯣꯟꯗ ꯑꯗꯩ ꯅꯣꯡꯃꯅ ꯑꯃꯨꯛ ꯍꯜꯂꯛꯇꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯄꯨꯡ 10 ꯇꯥꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯅꯣꯏ ꯒꯦꯠꯁꯦ ꯄꯨꯡ ꯀꯌꯥꯗ ꯂꯣꯟꯒꯦ ꯀꯌꯥꯗ ꯍꯥꯡꯒꯦ ꯍꯥꯏꯔꯦ ꯑꯀꯣꯟꯕ ꯂꯥꯛꯄ ꯊꯦꯡꯅ ꯑꯩꯈꯣꯏ ꯄꯨꯡ 12ꯗ ꯍꯜꯂꯛꯄ ꯕꯤꯖꯤꯅꯦꯁ ꯀꯩ ꯇꯧꯕꯒꯤ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯥ ꯑꯀꯣꯟꯕ ꯂꯥꯛꯄ ꯃꯤꯅ ꯂꯣꯜꯂꯤ ꯑꯗꯩ ꯉꯟꯅ ꯍꯥꯟꯅ ꯊꯣꯛꯄ ꯃꯤꯅ ꯑꯗꯨꯝ ꯍꯥꯡꯉꯤ ꯑꯗꯨꯒꯤꯗꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯦꯕ ꯑꯗꯩ ꯄꯨꯡ 10-10:30 ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅ ꯍꯥꯏ ꯑꯗꯩꯗꯤ ꯍꯜꯂꯛꯈ꯭ꯔꯦꯅ ꯃꯥꯅ ꯌꯦꯡꯊꯕꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯃꯈꯨꯠ ꯁꯝꯃꯒ ꯆꯠꯄꯕꯨ ꯉꯝꯗꯗꯅ ꯑꯗꯨꯃꯥꯏꯅ ꯄꯨꯈꯠꯂꯛꯄ ꯑꯗꯨꯒ ꯊꯣꯡꯗ ꯊꯥꯖꯤꯜꯂꯝꯃꯦꯕ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯒ ꯆꯪꯉ ꯄꯨꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯒꯩ ꯇꯥꯔ ꯇꯨꯝꯈ꯭ꯔꯦꯕ
ꯑꯗꯩ ꯅꯪ ꯃꯉꯣꯟꯗꯩ ꯈꯔꯗꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯥꯁꯨ ꯌꯥꯝ ꯄꯥꯈꯠꯆꯩꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯉꯥꯡꯁꯤꯅ ꯃꯁꯥꯅ ꯌꯥꯝ ꯍꯩꯅꯤꯡꯗꯕꯗꯣ ꯑꯗꯩ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎꯒ ꯄꯥꯏꯌꯦꯕ ꯂꯥꯏꯔꯤꯛꯁꯦ ꯑꯗ ꯑꯉꯥꯡꯁꯤꯒꯤ ꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯑꯗꯨꯝꯕ ꯍꯣꯠꯅꯕ ꯀꯟꯕ ꯏꯊꯛ ꯏꯔꯥꯡ ꯀꯔꯤꯝ ꯌꯥꯎꯗꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩꯌꯦꯕ ꯐꯖꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯃꯣꯏ ꯕꯕꯥꯁꯦ ꯅꯥꯏꯅ ꯄꯨꯈꯠꯂꯛꯏ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯍꯣꯠꯅꯩ ꯑꯗꯩ ꯃꯌꯨꯝꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯑꯉꯥꯡꯁꯦ ꯆꯠꯂꯤ ꯑꯗꯨꯁꯨ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯋꯥꯠ ꯑꯄꯥ ꯆꯠꯂꯒ ꯊꯤꯜꯂꯨꯏ ꯍꯣꯠꯅꯩ ꯃꯄꯥ ꯅꯥꯕꯩ ꯄꯨꯗꯕꯩ ꯁꯦꯕꯥꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯒꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯏꯁꯦ ꯂꯣꯏꯅꯔꯛꯑꯦꯀꯣ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯆꯍꯤꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯐꯥꯖꯤꯜꯂꯛꯑꯦ ꯃꯣꯏ ꯂꯣꯏꯅꯔꯛꯏꯁꯦꯀꯣ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯁꯦ 11ꯁꯤ ꯂꯣꯏꯔꯦ ꯑꯗꯨꯒ 12ꯁꯤ ꯀꯥꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 11ꯁꯤ ꯑꯦꯛꯖꯥꯝ ꯁꯨꯃꯥꯏꯅ ꯊꯥꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯁꯪ ꯂꯥꯛꯑꯦꯕ ꯆꯍꯤ ꯐꯥꯔꯛꯄꯁꯤꯗ ꯑꯗꯨ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤ ꯁꯤꯗ ꯃꯇꯝꯈꯔ ꯃꯥꯒꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛ ꯑꯅꯧꯕ ꯇꯧꯒꯗꯕꯒꯤ ꯑꯥꯗ ꯃꯤ ꯈꯔ ꯃꯥꯏ ꯄꯥꯔꯠꯅꯔ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯣꯜꯁꯦꯜ ꯊꯥꯗꯣꯔꯛꯀꯗꯕ ꯑꯦꯖꯦꯟ ꯑꯣꯏꯒꯗꯕ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯔꯤꯈꯔ ꯁꯥꯕ ꯈꯣꯠꯄꯒꯤ ꯃꯥꯁꯦ ꯃꯄꯥꯟꯗ ꯃꯇꯝꯈꯔ ꯆꯠꯂꯦꯕ ꯃꯄꯥꯟꯗ ꯊꯥꯃꯨꯛ ꯆꯠꯂꯦ ꯗꯨꯀꯥꯟꯁꯤꯗ ꯃꯥꯁꯦ ꯑꯗꯨꯒꯤ ꯆꯦꯟꯕ ꯈꯣꯠꯄ ꯑꯦꯖꯦꯟ ꯃꯌꯥꯝꯗꯣ ꯎꯅꯕꯩ ꯈꯣꯠꯄꯩ ꯇꯧꯕꯗ ꯐꯣꯟꯁꯦ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯁꯪꯗꯦꯕ ꯑꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯐꯣꯟꯁꯦ ꯃꯥꯁꯦꯍꯜꯂꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯄꯥꯏꯈꯠꯇꯕ ꯑꯗꯩꯗꯤ ꯄꯥꯏꯈꯠꯂꯁꯨ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯁꯤꯅ ꯍꯥꯏꯖꯤꯜꯂꯒ ꯃꯥꯁꯦ ꯐꯣꯟꯁꯦ ꯊꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯉꯥꯡꯁꯦ ꯃꯦꯁꯦꯖꯀꯁꯦ ꯊꯥꯕꯁꯦ ꯍꯜꯂꯛꯇꯕ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯕ꯭ꯔꯣ ꯒꯥꯅ ꯉꯥꯡꯈꯩ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯩ ꯊꯣꯛꯂꯛꯄ ꯑꯝꯇꯪꯗꯤ ꯊꯦꯡꯅꯁꯤꯅ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯑꯗꯨꯝꯕ ꯁꯨꯝ ꯇꯧꯋꯦ ꯀꯩꯅꯣꯅꯦ ꯁꯤ ꯑꯉꯥꯡꯁꯤꯕꯣꯅ ꯃꯥꯁꯦ ꯈꯜꯂꯦꯕ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯖꯥꯠꯅꯣꯅ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯎꯅꯁꯤ ꯈꯣꯠꯁꯤꯁꯤ ꯌꯥꯗꯕ ꯐꯣꯟꯁꯨ ꯏꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯩ ꯃꯦꯁꯦꯖ ꯐꯪꯉꯤ ꯍꯜꯂꯛꯇꯕ ꯇꯧꯕꯁꯤꯗ ꯃꯥꯅ ꯅꯣꯡꯃꯗꯤ ꯆꯠꯂꯦꯕ ꯔꯦꯟꯁꯤꯗ ꯑꯣꯏꯅ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯤꯗ ꯆꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯣꯏꯅ ꯗꯨꯀꯥꯟꯁꯤꯗ ꯍꯪꯉꯦꯕꯀꯣ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔ ꯈꯣꯠꯂꯒ ꯑꯗꯨꯀꯥꯟꯗ ꯗꯨꯀꯥꯟꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯈꯪꯗꯦꯗ ꯅꯨꯄꯥ ꯂꯥꯛꯑꯒ ꯌꯥꯝ ꯆꯠꯂꯤ ꯍꯟꯗꯛꯁꯦ ꯑꯗꯨꯒ ꯊꯦꯡ ꯍꯜꯂꯛꯏ ꯈꯣꯠꯂꯛꯏꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯣꯏ ꯔꯦꯟꯁꯤꯗ ꯑꯃꯨꯛꯁꯨ ꯊꯪꯅꯕꯗ ꯅꯨꯄꯥ ꯈꯔꯁꯨ ꯑꯃꯨꯛ ꯂꯩꯌꯦꯕ ꯑꯗꯣ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯟꯅꯗꯅ ꯈꯣꯠꯇꯅ ꯖꯨꯋꯥꯔ ꯁꯥꯟꯅꯃꯤꯟꯅꯗꯅ ꯌꯨꯒ ꯊꯛꯃꯤꯟꯅꯗꯅ ꯃꯣꯏ ꯄꯨꯟꯖꯟ ꯑꯗꯨꯝ ꯂꯩꯁꯨ ꯍꯥꯏ ꯔꯦꯟꯇ ꯂꯩꯕꯈꯩꯅ ꯍꯩꯅꯗꯕꯁꯨ ꯂꯣꯏꯔꯦꯅꯁꯨ ꯍꯥꯏꯔꯝꯃꯤꯅꯦ ꯑꯁꯤ ꯄꯥꯈꯪꯁꯨ ꯌꯥꯎꯋꯤ ꯅꯨꯄꯤ ꯊꯤꯕꯁꯨ ꯌꯥꯎꯋꯤ ꯃꯣꯏ ꯗꯨꯀꯥꯟ ꯑꯃ ꯀꯩꯅꯣ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯃꯣꯏ ꯄꯨꯂꯞ ꯂꯩꯕꯅꯦ ꯑꯁꯤꯈꯩꯁꯦ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯃꯥꯁꯦ ꯌꯥꯝ ꯉꯛꯑꯦꯕꯀꯣ ꯌꯥꯝ ꯉꯛꯑꯦ ꯑꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯃꯥ ꯆꯪꯉꯦꯕ ꯔꯦꯟꯁꯤꯗ ꯃꯣꯏꯗꯤ ꯅꯨꯄꯥꯁꯨ ꯀꯩꯁꯨ ꯂꯣꯏ ꯆꯪ ꯌꯥꯏ ꯍꯥꯏꯕꯅꯤꯅ ꯑꯗꯨ ꯆꯪꯀꯥꯟꯗꯗꯤ ꯃꯣꯏ ꯀꯥꯁꯦ ꯊꯣꯡ ꯂꯣꯟꯖꯜ ꯂꯩꯔꯝꯃꯦꯕ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯊꯤꯜꯂꯦꯕ ꯑꯗꯨꯀꯥꯟꯗ ꯍꯥꯡꯉꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯩꯈꯣই ꯈꯣꯡꯒ꯭ꯔꯥꯎ ꯃꯀꯛ ꯑꯗꯩ ꯐꯨꯔꯤꯠꯀꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯗꯕ ꯃꯑꯣꯡꯗꯣ ꯃꯣꯖꯥ ꯐꯨꯔꯤꯠꯀꯤ ꯇꯥꯏꯞꯇ ꯄꯨꯔꯥ ꯀꯣꯠꯄꯤ ꯑꯗꯨꯒ ꯂꯤꯠꯂꯒ ꯍꯧꯖꯤꯛ ꯅꯨꯄꯥꯈꯩꯗꯨꯕꯨ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅ ꯂꯩꯔꯝꯃꯦꯕ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤꯗ ꯑꯗꯨꯝ ꯀꯩꯀꯩ ꯈꯔ ꯌꯥꯎꯔꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦꯕ ꯆꯨꯔꯨꯞꯀꯁꯨ ꯊꯛꯃꯤꯟꯅꯩ ꯑꯗꯩ ꯔꯝ ꯀꯩꯀꯩꯒ ꯈꯤꯜꯂꯦꯕ ꯕꯤꯌꯥꯔ ꯑꯉꯥꯡꯕ ꯀꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯃꯥꯁꯦ ꯈꯨꯕꯥꯡ ꯊꯥꯏꯌꯦꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦꯅ ꯑꯗꯩ ꯅꯪ ꯅꯊꯧꯔꯥ ꯀꯩꯅꯣ ꯅꯪ ꯁꯤꯗ ꯑꯩ ꯌꯥꯎꯗꯅ ꯅꯪ ꯍꯦꯛꯇ ꯂꯥꯛ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯗꯤ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥ ꯌꯥꯗ꯭ꯔꯒ ꯇꯧꯈꯠꯂꯛꯑꯦ ꯀꯩ ꯅꯪ ꯉꯁꯥꯏ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯗꯨꯅ ꯉꯥꯡꯉꯦꯕ ꯑꯗꯩ ꯁꯤ ꯑꯩꯒꯤ ꯂꯥꯏꯐꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯂꯥꯏꯐꯅꯦ ꯆꯠꯈ꯭ꯔꯣ ꯅꯪ ꯑꯅ ꯍꯥꯏꯔꯦ ꯍꯌꯦꯡꯒꯩ ꯂꯥꯛꯀꯅꯣ ꯈꯣꯠꯀꯅꯣꯅ ꯍꯥꯏꯔꯦ ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯔ ꯆꯤꯡꯊꯣꯛꯑꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯪ ꯐꯠꯇ꯭ꯔꯁꯨ ꯀ꯭ꯂꯥꯁ 11 ꯈꯛꯇꯪꯅꯦ ꯍꯧꯖꯤꯛ ꯅꯪꯅ ꯇꯝꯃꯤꯕꯁꯦ ꯑꯗꯣ ꯅꯪꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯔꯦꯟꯁꯤꯗ ꯅꯣꯏ ꯂꯩꯔꯒ ꯅꯨꯄꯥꯁꯤꯡꯁꯤꯒ ꯅꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯌꯨ ꯅꯨꯡ ꯊꯛꯇꯅ ꯂꯩꯃꯤꯟꯅ ꯌꯥꯕ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦꯅ ꯃꯥꯅ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯅꯦꯅꯦ ꯍꯣꯏꯗꯣ ꯊꯣꯛꯂꯛꯑꯦ ꯅꯨꯄꯥꯈꯩꯁꯨ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯑꯩꯈꯣই ꯔꯦꯟꯇ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯈꯩ ꯀꯩꯅꯣꯝ ꯆꯥꯁꯤ ꯉꯁꯤꯗꯤꯅ ꯌꯥꯎꯁꯪ ꯌꯧꯁꯜꯂꯛꯑꯦꯕ ꯃꯇꯝꯁꯦꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯑꯩꯈꯣꯏꯈꯩ ꯆꯥꯃꯤꯟꯅꯔ ꯁꯤ ꯀꯩ ꯀꯥꯏꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯤ ꯁꯤ ꯀꯩ ꯀꯥꯏꯔꯒꯦ ꯑꯅ ꯃꯣꯏꯅꯒ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯩꯒ ꯇꯣꯛꯅꯔꯅꯤ ꯅꯪ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯀꯥꯏꯅꯒ
ꯅꯨꯄꯤꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯤ ꯈꯤꯇꯪꯁꯨ ꯊꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯒꯥꯔꯤꯗ ꯋꯥꯔꯤ ꯁꯥꯎꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯅꯦꯅꯦꯗꯨꯅ ꯆꯤꯡꯁꯤꯜꯍꯧꯔꯦꯕ ꯑꯉꯥꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪ ꯆꯠꯂꯣ ꯀꯣꯟꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯅꯦꯅꯦꯗꯨꯅ ꯆꯤꯡꯁꯤꯜꯍꯧꯔꯦ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯍꯧꯔꯦꯕ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣꯅ ꯑꯗ ꯁꯣꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯉꯥꯡꯅꯤꯅ ꯃꯥꯗꯤ ꯋꯥꯈꯟꯗꯣ ꯂꯦꯞꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯗꯨꯅ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯥꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯏꯕ ꯆꯍꯤꯗꯤ 90 ꯁꯨꯔꯕ ꯑꯃꯈꯛꯅ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯄꯥꯝꯈ꯭ꯔꯦꯕ ꯍꯦꯛꯇ ꯄꯩꯁꯥ ꯊꯥꯗꯗꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯂꯩꯗꯅ ꯀꯅꯥꯒꯤ ꯁꯣꯔꯨꯝꯗ ꯆꯪꯉ ꯐꯤꯔꯣꯜ ꯑꯇꯥꯡꯕ 10,000 ꯀꯨꯟꯒꯤ ꯂꯩꯗꯗꯅ ꯑꯗꯩ ꯑꯉꯥꯡꯁꯤꯅ ꯀꯛꯑꯣ ꯍꯥꯏꯕ ꯄꯣꯠ ꯀꯛꯇꯅ ꯅꯦꯅꯦꯗꯨꯅ ꯊꯦꯝꯃꯒ ꯑꯉꯥꯡꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯖꯣꯕ ꯖꯣꯕ ꯊꯣꯛꯄ ꯅꯨꯄꯥꯗ ꯂꯩꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯕꯅꯤ ꯑꯗꯣ ꯁꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯄꯩꯁా ꯄꯥꯏꯕ ꯅꯨꯄꯥꯅꯤ ꯅꯣꯏ ꯅꯌꯨꯝꯒꯁꯦ ꯁꯥꯈꯤꯅꯤ ꯂꯣꯏ ꯁꯦꯝꯈꯤꯅꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯁꯦꯝꯈꯤꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯟꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯪꯒ ꯍꯥꯟꯅ ꯀꯣꯏꯅꯩ ꯅꯨꯄꯥ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯃ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯕꯩ ꯋꯥꯅꯤ ꯖꯣꯕ ꯂꯥꯎꯅ ꯄꯩꯁꯥ ꯖꯣꯝ ꯄꯥꯏꯕ ꯅꯠꯇꯦ ꯃꯥꯏ ꯗꯨꯀꯥꯟꯗꯨꯗ ꯊꯥꯗꯔꯕꯗ ꯂꯥꯛ 9 ꯃꯉꯥꯏ ꯑꯗꯨꯅ ꯁꯤ ꯅꯨꯄꯥꯁꯤꯅꯤ ꯃꯤ ꯃꯌꯨꯝ ꯃꯀꯩꯒꯁꯤꯅ ꯑꯗꯨꯅꯤ ꯑꯗꯩ ꯃꯥꯅ ꯇꯣꯡꯉꯤ ꯀꯥꯔꯁꯤ ꯂꯥꯛ ꯑꯗꯨ ꯄꯤꯕꯅꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯗꯅ ꯌꯥꯎ ꯈꯣꯠꯂꯣ ꯑꯗꯨ ꯇꯥꯛꯑꯃꯤꯅ ꯑꯗꯩ ꯃꯃꯥꯗꯁꯨ ꯄꯩꯁꯥꯒꯁꯦ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯅꯥꯕꯒꯤ ꯃꯄꯥꯁꯦ ꯄꯨꯈꯠꯂꯛꯑꯦꯕ ꯑꯗꯨ ꯄꯨꯈꯠꯂꯛꯄꯁꯤꯗ ꯅꯨꯄꯥꯁꯤꯅꯒ ꯆꯪꯉꯒ ꯍꯦꯛꯇ ꯄꯩꯁꯥꯒꯁꯦ ꯃꯃꯥꯗ 50,000 ꯍꯦꯛꯇ ꯄꯤꯔꯝꯕꯤ ꯑꯗꯩ ꯃꯃꯥ ꯅꯪ ꯑꯋꯥꯠꯄ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯒ ꯇꯧꯗꯅ ꯑꯗꯩ ꯍꯣꯔꯂꯤꯛꯁꯇꯩ ꯀꯩꯗꯩ ꯁꯦꯝꯗꯩ ꯍꯦꯛꯇ ꯆꯥꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯀꯩꯀꯩꯒꯁꯦ ꯃꯌꯥꯝ ꯂꯩꯔꯝꯗꯅ ꯑꯗꯩꯗꯤ ꯃꯉꯣꯟꯗ ꯄꯥꯜꯍꯜꯂꯁꯤ ꯑꯗꯨ ꯇꯧꯔꯁꯤꯅ ꯇꯧꯕꯁꯤꯗ ꯃꯃꯥꯁꯤꯅꯁꯨ ꯌꯥꯔꯦ ꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯐꯩ ꯃꯥ ꯄꯩꯁꯥꯁꯨ ꯐꯖꯅ ꯊꯣꯛꯑꯦ ꯃꯇꯤꯛꯁꯨ ꯆꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯅꯪ ꯌꯥꯎ ꯈꯣꯠꯂꯣ ꯃꯃꯥꯅꯁꯨ ꯏꯃꯨꯡꯒꯤ ꯈꯜꯂꯨ ꯅꯧꯄꯥꯅꯤꯒꯤ ꯈꯜꯂꯨ ꯈꯣꯠꯂꯨ ꯅꯪ ꯑꯉꯥꯡꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃ ꯈꯣꯠꯂ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦꯗꯨ ꯀꯣꯏꯅꯕ ꯅꯨꯄꯥꯁꯤꯅꯦ ꯃꯣꯏꯒꯩ ꯂꯥꯛꯑ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯆꯥꯛ ꯆꯥꯃꯤꯟꯅꯔ ꯊꯛꯑꯒ ꯆꯥꯔ ꯑꯃꯨꯛ ꯂꯣꯏꯔꯒ ꯒꯥꯔꯤꯗ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯒ ꯌꯥꯎꯁꯪ ꯃꯇꯝꯁꯤ ꯌꯧꯔꯛꯑꯦ ꯃꯥꯅ ꯐꯣꯟꯁꯦ ꯕ꯭ꯂꯣꯛ ꯊꯝꯃꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇ꯭ꯔꯦ ꯑꯗꯨꯒ ꯌꯥꯎꯁꯪꯁꯦ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯃꯣꯏꯗꯤ ꯅꯨꯄꯥꯈꯩꯁꯤꯒ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯒ ꯂꯝꯗ ꯆꯠꯂꯒ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯒ ꯍꯜꯂꯛꯄꯤ 3ꯗꯒ ꯍꯜꯂꯛꯄꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯌꯥꯝ ꯀꯨꯞꯅ ꯂꯧꯔꯦꯕ ꯚꯔꯥ ꯊꯪꯅꯕ ꯅꯨꯄꯤꯁꯤꯗ ꯑꯗ ꯚꯔꯥ ꯊꯪꯅꯕ ꯅꯨꯄꯤꯁꯤꯅ ꯄꯥꯎꯁꯦ ꯂꯣꯏ ꯄꯤꯔꯦꯕ ꯃꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯑꯗꯩ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯏꯅ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯀꯥꯔꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯅ ꯑꯣꯔꯒ ꯊꯥꯡꯒꯠꯂꯛꯑꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯥꯕꯐꯥꯎ ꯉꯝꯗꯗꯅ ꯑꯗ ꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯔꯦꯕ ꯑꯗꯣ ꯈꯨꯗꯛꯇ ꯊꯥꯔꯦꯕ ꯑꯗꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯇꯧꯔꯒꯁꯨ ꯌꯦꯡꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯆꯠꯈꯤꯕꯤ ꯑꯍꯤꯡꯒ ꯍꯜꯂꯛꯇꯕꯤꯒ ꯇꯧꯈꯠꯂꯛꯑꯦ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦꯀꯣ ꯅꯨꯄꯥꯈꯩꯁꯤꯒ ꯀꯣꯏꯕ ꯌꯥꯕ ꯃꯣꯏꯁꯦ ꯀꯣꯏꯌꯦꯕ ꯑꯗꯨꯝ ꯊꯥꯕꯜꯁꯦ ꯂꯥꯞ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯤꯡ ꯍꯜꯂꯛꯇꯦ ꯑꯌꯨꯛꯇꯒ ꯑꯣꯏꯅ ꯍꯜꯂꯛꯄ ꯅꯣꯡ ꯉꯥꯜꯂꯕ ꯃꯣꯏꯅ ꯊꯧꯒꯠꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯁꯤꯅ ꯑꯗꯨꯝ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂ ꯇꯨꯝꯃꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯌꯧꯔꯛꯑꯦ ꯍꯥꯏꯔꯒꯅ ꯊꯛꯑ ꯆꯥꯔ ꯃꯣꯏ ꯑꯃꯨꯛ ꯆꯠꯄ ꯄꯨꯔꯥ ꯌꯥꯝ ꯁꯥꯊꯤꯅ ꯊꯨꯅ ꯑꯉꯥꯡꯁꯦ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤꯗ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯅ ꯔꯦꯟꯇ ꯃꯥꯁꯦ ꯂꯥꯛꯏ ꯈꯠꯅꯩ ꯑꯗꯨꯁꯨ ꯅꯪ ꯅꯊꯧ ꯀꯩ ꯂꯩ ꯑꯩ ꯅꯪ ꯌꯥꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯆꯠꯂꯣ ꯅꯪ ꯐꯣꯟꯒꯁꯦ ꯄꯨꯔ ꯆꯠꯂꯣꯒ ꯐꯣꯟꯒ ꯄꯤꯊꯣꯔꯛꯇꯅ ꯑꯃꯨꯛ ꯌꯦꯜꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯒꯥꯅ ꯅꯪꯒꯩꯒ ꯆꯦꯜꯂꯕꯣ ꯅꯪꯒꯩꯒ ꯀꯩ ꯃꯩ ꯂꯩꯅꯒꯦ ꯒ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯂꯣꯏ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯊꯨꯡꯅꯗꯕꯁꯨ ꯌꯥꯎꯏ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯑꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯩ ꯃꯇꯦꯡ ꯄꯥꯡꯈꯤꯕꯈꯩꯗꯣ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯄꯤꯊꯣꯔꯛꯀꯦ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯪ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯏꯕꯥꯅꯤ ꯆꯍꯤꯃꯨꯛ ꯅꯨꯡꯁꯤꯅꯔꯒ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈꯣꯠꯅꯣꯒ ꯍꯥꯏꯕꯗ ꯅꯪ ꯄꯩꯁꯥꯗꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯈꯤꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯎꯗꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯄꯤꯊꯣꯔꯛꯀꯦ ꯅꯪ ꯄꯩꯁꯥꯗꯣꯒ ꯍꯥꯏꯕꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯒꯁꯦ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯀꯥꯟꯗ ꯇꯧꯋꯦꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯨꯕꯨ ꯐꯣꯟ paidre ꯕ꯭ꯂꯣꯛ ꯊꯝꯃꯦ ꯑꯗꯩ ꯃꯥꯒꯤ ꯐꯣꯟꯁꯦ ꯄꯨꯈ꯭ꯔꯣ ꯄꯤꯊꯣꯔꯛꯑꯕꯅꯤꯅ ꯃꯥ ꯀꯩ ꯅꯝꯕꯔ ꯄꯥꯏ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯤꯕꯗꯣ ꯃꯥꯗꯤ ꯄꯥꯏꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕꯖꯥꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯊꯃꯣꯏꯗ ꯌꯥꯝ ꯆꯥꯛꯄ ꯃꯥꯅ ꯂꯧꯖꯅꯤꯡꯕ ꯅꯨꯄꯤꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯒꯤ ꯃꯥꯁꯦ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯣꯏ ꯔꯦꯟꯇ ꯂꯩꯔꯒ ꯅꯨꯄꯥ
ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯗꯅ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯑꯗꯩ ꯀꯣꯏꯕ ꯆꯠꯃꯤꯟꯅꯗꯅ ꯑꯍꯤꯡ ꯍꯜꯂꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡꯁꯦ ꯔꯦꯟꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯈꯣꯠꯂꯣ ꯑꯗꯨ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯁꯤꯗ ꯂꯩꯔꯤꯕ ꯔꯦꯟꯇ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯈꯩ ꯀꯩꯀꯩꯁꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯔꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯁꯤ ꯊꯤꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯨꯅ ꯑꯗꯩ ꯃꯣꯏ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯉꯝꯕ ꯅꯠꯇꯦ ꯇꯥꯔꯣꯏꯅ ꯇꯥꯗꯕ ꯃꯤꯅ ꯑꯗꯨꯝ ꯇꯥꯗ꯭ꯔꯦ ꯃꯁꯥꯗ ꯍꯌꯦꯡ ꯃꯣꯏ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯃꯁꯥꯅ ꯀꯞꯆꯔꯛꯀꯗꯕꯅꯤ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯈꯪꯖꯔꯛꯀꯗꯕꯅꯤ ꯃꯤꯅꯒ ꯋꯥꯔꯛ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯂꯧꯖꯅꯤꯡꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯃꯕꯥꯅꯤꯁꯦ ꯍꯟꯖꯟꯅꯕ ꯄꯥꯝꯃꯦꯕ ꯑꯗꯣ ꯀꯔꯤꯝꯐꯧ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯂꯩꯇꯦ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯥꯡꯅꯕ ꯈꯣꯠꯅꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯇꯧꯗꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯝꯕꯁꯦ ꯑꯗꯨꯅ ꯀꯔꯤꯝ ꯇꯧꯍꯧꯗꯕꯅꯤꯅ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯒꯩꯒ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ ꯒꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯥꯎ ꯍꯥꯏꯕ ꯉꯝꯃꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅꯗꯤ ꯍꯟꯖꯟꯅꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯪꯅꯤ ꯃꯤ ꯑꯃꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯂꯥꯞꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯧꯈꯠꯂꯁꯤꯗ ꯍꯟꯖꯟꯅꯍꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯣ ꯅꯪ ꯈꯜꯂꯨꯔꯅꯨ ꯑꯗꯣ ꯃꯥꯅ ꯃꯥꯡꯒꯗꯕ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏ ꯍꯥꯏꯕꯀꯣ ꯃꯥꯅ ꯃꯥꯡꯒꯗꯕꯗꯣ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯗꯕꯅꯤ나 ꯀꯔꯤ ꯎꯄꯥꯏ ꯂꯩꯌꯦꯅ ꯐꯖꯅ ꯉꯥꯎꯔꯦ ꯍꯧꯖꯤꯛꯁꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯊꯤꯜꯍꯟꯗꯅ ꯑꯗꯩ ꯀꯩꯅꯣ ꯀꯣꯏ ꯆꯠꯇꯅ ꯅꯨꯡꯗꯥꯡ ꯍꯜꯂꯛꯇꯅ ꯅꯦꯅꯦ ꯑꯗꯨꯒ ꯄꯥꯔ ꯃꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯥꯁꯤꯡꯁꯤꯒ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯑꯗꯩ ꯀꯣꯏꯕ ꯆꯠꯇꯅ ꯑꯊꯦꯡꯕꯐꯥꯎ ꯑꯗꯩ ꯃꯄꯥꯟ ꯂꯝꯗꯐꯥꯎ ꯀꯣꯏꯕ ꯆꯠꯂꯒ ꯂꯩꯊꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯏ ꯈꯣꯡꯒꯨꯟꯁꯦ ꯑꯗꯨꯝ ꯂꯤꯖꯕ ꯑꯗ ꯃꯣꯏꯁꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯒ ꯃꯄꯥꯟꯗꯒꯁꯨ ꯀꯣꯏ ꯆꯠꯂꯨꯔꯦ ꯄꯨꯔꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯡꯉꯦꯕ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯈꯛ ꯆꯠꯂꯨꯕꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯕꯣꯅ ꯃꯃꯥꯅ ꯐꯪꯉꯤ ꯊꯦꯝꯕꯤ ꯑꯗꯩ ꯄꯩꯁా ꯊꯥꯗꯔꯛꯄꯤ ꯑꯗꯣ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯗ ꯃꯃꯤꯠ ꯊꯛꯄꯁꯨ ꯂꯩꯌꯦꯕ ꯅꯨꯄꯥ ꯍꯥꯟꯅ ꯐꯖꯅ ꯅꯨꯡꯁꯤꯅꯔꯛꯑꯁꯨ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯄ ꯄꯩꯁꯥ ꯈꯛ ꯊꯥꯗꯕꯗꯅꯦ ꯑꯗꯨꯝ ꯑꯍꯦꯟꯕꯗ ꯆꯠꯈꯤꯕ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯕ ꯍꯧꯖꯤꯛꯀꯤꯁꯤꯁꯨ ꯃꯥꯅꯗꯤ ꯌꯥꯝ ꯄꯥꯝꯃꯨꯖꯕ ꯇꯛꯁꯤ ꯁꯣꯟꯖꯕ ꯆꯥꯛꯆꯕ ꯑꯗꯩ ꯌꯦꯡꯉꯨ ꯚꯔꯥꯗꯨꯗ ꯃꯣꯏꯅ ꯂꯩꯔꯒ ꯌꯦꯡꯉꯨ ꯅꯨꯄꯥꯈꯩꯗꯨꯒ ꯊꯛꯃꯤꯟꯅꯅꯤ ꯆꯥꯃꯤꯟꯅꯅꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯠꯃꯤꯟꯅꯅꯤ ꯑꯊꯦꯡꯕꯐꯥꯎ ꯑꯍꯤꯡꯐꯧ ꯂꯦꯛꯊꯣꯔꯛꯑꯦ ꯊꯥꯕꯜ ꯃꯐꯝꯗ ꯆꯠꯂꯒ ꯅꯣꯡꯉꯥꯜꯂꯒꯕꯨ ꯍꯜꯂꯛꯑꯦ ꯅꯨꯄꯥꯗꯨꯅ ꯄꯣꯔꯒꯕꯨ ꯄꯨꯈꯠꯅꯔꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯪ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ ꯃꯥ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥ ꯉꯥꯎꯅꯤꯡꯉꯦ ꯑꯗꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯅꯪ ꯑꯐꯕ ꯈꯣꯡꯒꯨꯟ ꯇꯥꯕ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨ ꯉꯥꯎꯕ ꯃꯤꯅ ꯉꯥꯎꯕ ꯅꯪꯅ ꯀꯔꯤꯝ ꯄꯥꯈꯠꯂꯨꯔꯅꯨ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯑꯩꯅ ꯄꯥꯈꯠꯂꯦꯅ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯦ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤꯅ ꯑꯩꯅ ꯐꯖꯅ ꯊꯦꯝꯃꯒ ꯏꯕꯨꯡꯉꯣꯗꯣ ꯆꯠꯍꯟꯈꯤꯕꯀꯣ ꯃꯥꯗꯤ ꯗꯨꯀꯥꯟꯒꯁꯦ ꯐꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯔꯦꯟꯠꯇꯨꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯂꯨꯝꯃ ꯂꯩꯔꯒ ꯃꯣꯏ ꯆꯠꯈ꯭ꯔꯕ ꯅꯨꯄꯥ ꯀꯌꯥꯒ ꯆꯠꯈꯤꯀꯥꯟꯗ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩ ꯃꯣꯏ ꯀꯥꯁꯦ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯑꯗꯣ ꯊꯣꯡ ꯂꯣꯜꯂꯝꯕ ꯃꯄꯥꯟꯗꯩꯗꯤ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯑꯦꯒꯁꯦ ꯅꯣꯡꯉꯥꯟꯕꯒꯁꯦ ꯃꯥꯏ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯉꯥꯏꯔ ꯅꯨꯄꯤꯁꯦ ꯍꯜꯂꯛꯄ ꯉꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯄꯨꯔꯥ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯝꯕ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯍꯧꯒꯠꯂꯕ ꯑꯗꯨ ꯇꯧꯔꯕꯅ ꯇꯧꯔꯝꯕ ꯑꯉꯥꯡꯗꯨꯅ ꯌꯥꯝ ꯊꯥꯖꯗꯅ ꯍꯣꯡꯈꯤꯕ ꯑꯣꯟꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯗ ꯃꯥꯁꯦ ꯄꯨꯡꯉꯥꯡ ꯉꯛꯈ꯭ꯔꯦ ꯁꯨꯛ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯒ ꯅꯦꯅꯦ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥ ꯂꯥꯏ ꯍꯩꯅꯗꯦꯅꯃꯄꯥꯟꯗ ꯂꯩ ꯑꯩ ꯂꯧ ꯂꯥꯛꯑꯣꯅ ꯇꯧꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯜꯂꯝꯕ ꯑꯉꯥꯡꯗꯨꯅ ꯃꯥꯡꯈꯤꯕꯗꯨꯗꯅꯦ ꯑꯗꯩ ꯅꯨꯄꯥꯗꯨꯅꯒ ꯄꯣꯔ ꯒꯥꯔꯤꯗꯩꯒ ꯄꯨꯈꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯎꯔꯨꯕꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯦꯕ ꯇꯧꯐꯝ ꯆꯥꯐꯝ ꯃꯥꯒꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯉꯥꯎꯔꯛꯇꯅ ꯃꯥꯁꯦ ꯇꯥꯟꯅꯕ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯗꯨꯅꯦ ꯅꯣꯡꯃꯁꯨ ꯃꯣꯏꯅ ꯉꯥꯏꯔ ꯂꯩꯉꯩꯗ ꯃꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄ ꯑꯗꯣ ꯃꯣꯏꯅ ꯅꯨꯄꯤ ꯃꯆꯥꯒꯤ ꯒꯥꯔꯤꯗꯩ ꯀꯨꯝꯕꯕꯨ ꯉꯝꯗ꯭ꯔꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯔꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦꯕ ꯑꯗꯨꯁꯨ ꯑꯗꯣ ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯣꯅ ꯆꯤꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯊꯥꯡꯒꯦ ꯇꯧꯋꯦꯕ ꯑꯗꯨꯒꯁꯦ ꯃꯥ ꯂꯣꯏ ꯅꯝꯃ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯅꯣꯏ ꯅꯨꯄꯤ ꯃꯆꯥꯁꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯍꯤꯡꯅꯤ ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯅꯣꯏ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯈꯣꯠꯂꯤꯁꯦꯅ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯅꯅ ꯀꯣꯏ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯥꯏꯅꯒ ꯅꯨꯄꯥꯁꯤꯒ ꯃꯣꯏꯒꯕꯨ ꯈꯔ ꯉꯥꯡꯈꯠꯅꯩꯕ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯊꯥꯛꯇꯨꯗ ꯀꯨꯝꯊꯔꯨꯔꯅꯨ ꯀꯩꯀꯥꯟꯗꯣꯏꯅꯣ ꯌꯥꯎꯔꯨꯅꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯀꯩꯝ ꯈꯟꯖꯜꯂꯨꯅꯣꯅ ꯑꯩ ꯐꯖꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯏ ꯋꯥꯈꯟꯗꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯔꯦꯕ ꯑꯃꯨꯛ ꯍꯟꯅ
ꯃꯉꯣꯟꯗ ꯍꯜꯂꯛꯑꯒ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯃꯥꯅ ꯄꯥꯝꯖꯩꯕ ꯃꯥꯅ ꯏꯐ ꯐꯔꯝꯕ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯊꯥ ꯑꯃꯈꯛ ꯃꯥꯅ ꯃꯄꯥꯟ ꯆꯠꯂꯤꯉꯩꯗ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯔꯝꯕꯗꯣ ꯃꯉꯣꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯌꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯍꯧꯕ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤ ꯀꯔꯤꯝ ꯈꯟꯗꯕ ꯃꯤꯗꯨꯅ ꯆꯥꯛꯑꯝꯒꯗꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯝꯒꯗꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯝꯒꯗꯕ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯝꯒꯗꯕ ꯑꯗꯨ ꯀꯔꯤꯝ ꯈꯟꯗꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯦꯟꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯏ ꯊꯥꯕꯜ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟꯅꯗꯅ ꯅꯨꯄꯥꯁꯤꯡꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯕ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯦꯡꯉꯨ ꯃꯥ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯧꯔꯤ ꯅꯨꯄꯥꯁꯤꯡꯒ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟꯗꯐꯥꯎ ꯀꯣꯏ ꯆꯠꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯔꯦꯟꯇ ꯆꯪꯉ ꯆꯥꯛ ꯆꯥꯅꯔꯦ ꯌꯨ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨ ꯍꯌꯦꯡ ꯄꯣꯠꯂꯣꯏꯗ ꯀꯩ ꯐꯗꯣꯏꯅꯣꯕ ꯑꯗꯨꯗꯣ ꯄꯣꯠꯂꯣꯏꯗ ꯀꯩ ꯐꯗꯣꯏꯅꯣꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯇꯧꯔꯤꯕ ꯈꯔꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯉꯤ ꯑꯗꯨ ꯄꯦꯔꯦꯟꯁꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯍꯟꯅꯤꯡꯉꯦꯕ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯃ ꯁꯤꯗ ꯂꯣꯏꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯂꯧꯔꯒ ꯃꯊꯪ ꯂꯤꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁ ꯐꯤꯗꯕꯦꯛ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯐꯤꯗꯕꯦꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯅꯔꯖꯥꯏꯁ ꯇꯧꯔꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯁ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠꯁꯤꯡꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯨꯞꯊꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗꯨꯃ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯗꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗꯨꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯄꯨꯗ ꯍꯥꯏꯖꯕꯗꯣ ꯃꯄꯨꯅ ꯇꯥꯕꯤꯔꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯦ ꯇꯥꯃꯣ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯅꯤꯡꯉꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯔꯤꯗꯨꯗꯤ ꯃꯣꯏꯅꯤ ꯂꯩꯔꯁꯨ ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯏꯊꯟꯗ ꯀꯃꯥꯏꯅ ꯂꯩꯌꯣ ꯍꯥꯏꯅꯣ ꯑꯩꯕꯨ ꯇꯥꯃꯣ ꯑꯩꯅ ꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯁꯦ ꯇꯥꯃꯣꯒ ꯀꯥꯏꯅꯁꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯇꯥꯃꯣ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯗꯦꯕꯣ ꯑꯩꯗꯣ ꯌꯨꯝꯗ ꯅꯦꯅꯥ ꯇꯥꯅ ꯃꯩꯅꯨꯡ ꯀꯨꯝꯂꯨꯒꯦ ꯍꯥꯏꯕ ꯑꯩꯒ ꯂꯩꯔꯗꯤ ꯀꯩꯁꯨ ꯅꯦꯅꯥ ꯇꯥꯔꯣꯏꯗꯣꯏꯔꯣ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯃꯩꯅꯤꯡ ꯀꯨꯝꯕꯗ ꯃꯣꯏ ꯅꯨꯄꯥꯗꯁꯨ ꯌꯥꯎꯅ ꯃꯄꯥꯝꯗ ꯂꯥꯛꯑꯒ ꯃꯩꯅꯤꯡ ꯀꯨꯝꯃꯦ ꯍꯥꯏꯗꯤ ꯐꯖꯕ꯭ꯔꯥ ꯇꯥꯃꯣ ꯃꯤꯅ ꯍꯥꯏꯅꯕꯕꯨ ꯑꯩꯗꯤ ꯀꯩꯁꯨ ꯏꯀꯥꯏꯕꯤꯗꯦꯅ ꯑꯗꯨꯗꯤ ꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯏꯅꯦ ꯍꯩ ꯃꯍꯤ ꯈꯔꯒ ꯂꯦꯁꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯤꯛꯁ ꯇꯧꯕꯤꯔ ꯄꯤꯕꯤꯔꯛꯑꯣꯅꯦ ꯁꯦ ꯅꯪ ꯆꯠꯂꯝꯃꯣꯀꯣ ꯍꯣꯏ ꯑꯩ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯝꯇ ꯎꯅꯔꯨꯈꯤ ꯕꯥꯏ ꯕꯥꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯀꯦ ꯍꯣꯏ ꯃꯥꯂꯪꯕ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯏꯪꯒꯤꯠꯇꯣ ꯑꯩ ꯈꯪꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯀꯀꯥ ꯁꯦꯜ ꯌꯥꯎꯕ꯭ꯔꯣ ꯈꯤꯇ ꯄꯤꯕꯤꯌꯣ ꯁꯦꯜ ꯆꯠꯂꯥꯗ ꯀꯗꯥꯏꯗ ꯁꯦꯜꯅꯣ ꯀꯀꯥ ꯑꯩ ꯄꯥꯈꯣꯟ ꯂꯥꯛꯄꯅꯦꯕ ꯁꯦꯜꯗꯣ ꯇꯥꯍꯧꯔꯦ ꯀꯀꯥꯗ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯑꯩ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤꯌꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ MCS ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯧ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯐꯕꯔꯣꯝꯗ ꯈꯜꯂꯕꯗꯤ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯆꯔꯤ ꯁꯪꯒꯣꯝ ꯂꯩꯖꯔꯦ ꯏꯟꯊꯣꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦꯅꯦ ꯁꯥꯔ ꯑꯣ ꯀꯨꯏꯔꯣꯏꯗ ꯑꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯣꯏꯅꯦ ꯁꯤꯒꯤ ꯌꯨꯝꯁꯦ ꯔꯦꯟ ꯄꯤꯔꯒ ꯂꯩꯇ꯭ꯔꯁꯨ ꯂꯩꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯥ ꯃꯄꯨꯅ ꯌꯣꯟꯗ꯭ꯔꯒꯕꯨ ꯅꯝꯗꯨꯅ ꯂꯧꯒꯗ꯭ꯔꯣ ꯅꯪꯅ ꯃꯇꯝ ꯈꯔ ꯑꯩꯒ ꯈꯥꯏꯗꯣꯛꯅꯕꯗ ꯋꯥꯒꯅꯤ ꯈꯜꯂꯤꯕꯗꯣ ꯑꯗꯨꯗꯩ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯏꯪꯒꯣꯜ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯀꯣꯟꯊꯣꯡ ꯌꯧꯔꯦ
ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯪꯖꯜꯂꯛꯑꯣ ꯇꯥꯃꯣ ꯃꯣꯏ ꯁꯥꯔ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯀꯣꯟꯊꯣꯡ ꯌꯧꯔꯛꯑꯦꯕꯨ ꯍꯥꯏꯗ ꯑꯣ mayambu break ki matungda amuka hana taram nokcheri mayamna khawrangna ngaibiriba ipo media na mayamgidamakta puthokchariba crime diaries marfu suba episode yengbiriba singbu break ki matungda taram nokcheri akhoigi break ki mamangda su khona thamjakiba mayamgi comments mayamgi feedback mayamgi support amadi ahenba subscriber amadi ahenba viewers kayama puthokminaraga crime diaries si akhoigi haurakpada yang lawbagumna ngasi maksu mayamda yang lawbudu admong ohenminasi habisi mathamjaraga akhoigi viewers ahenba comments ahenba kayama thambiraga akhoi khanna nainasi aduga mayamgi crime si akhona puthoga crime sidagi akhona lesson tamaga akhona takhriba akhona akhoi ozana libiriba sing sidagi akhoigi budhi lawsing oiraga akhoida tholaktana ba amadi ngak thokna ba habidi thokriba case mayam si akhoida sugumasi aware oiraga akhona checksin nabagi pandamda thamjariba adugumlaba crime diaries ni mayamu hanan thagachari break ki matung si ozadagi amukasu makhatana lominasi ये ब्रेक की मतों की वारी जना समाई तो बने कुमाइजे कोई मामा जे इबे मन पिमसा जी मामा जे कोई नुपाले यिद्रेबा दुआ मागा कोई मसीयम गा मोइनी सिमाना yang wana yogle manjang na pika ka yolaga दुआ मागी कनो जे कोई मसीय जी मयम पांगरे मा खक ngare मसीय जी लोंगी बै जो बचा बता बदमाना sum mapam da han ba ko suma je talle na nungai te na ma je dum nu pa mayum ji da yam na hawina dum kaino taw bu ma je ngam na ba dum leirak pane ba yang wana to ko ma na sum po che yon ba khot ba che dum sat panina imphal ji da ma je bazaar je dum po che yon je sat pani mana koi kaino jing na school sat pa khot pa si che mana yam pam je ba e ma swai na ai sa jum tang swai chat la ti ko la den na mana yam wana honaraga enang mana sida laitam mo kholo haidana majiju tel loraga ten bodi moy a khongang da tamme adu lbn sida pukhalak paneba pukhalaga maji laitam halleba rent ta leiraga mana sanga ga dum hapta amgi konana benjang na pi ga kai loi pirammeba adu mai so maji keno tawba leire mai fasana adu adi kai tawge da ngang ji khoi mama na bi maga rent se thangnei ba moini se moini ji school ju pulli ren su thangnei ma hana leibadagi amana bi ju et lai ama ju lai ge khot ke noi bara hangi bra kholi bran lai gi bne adai mu ma jina koi phone da pau i phau do phau jin nungai te na dai school gi ju moi gi ka kai adum whatsapp da group da loi thara i khol ena phone je pai da ya da na phone pai ada phone je mana insta da sum nupang kha khangnei ba haiba nupa ju class 12 ka kari ma moi ga dum longani hada ma jina kamai to ge da ma ji kitang arapa mafam amadagi ni nupam sa si ma jina mo kamai to ge da koi mama ga mapa ga jina khara ahal lora kan da katang thenga ju yum phan ba do mo kitang phana kuina ju mo cha se pok ta dana yeng ba ba lai nung khuram da doctor da yeng khan da yum phan ma tong chai tare ni pa le kan da pok ba aduna mama pa ji ahal oire ba dum adu yam na ha yang natre ba aduna koi ma ji yam maning tam na mathan da pok pani na koi yam ngau ba koi bike am thojal laga supi koi ba khot pa ngau ba sai yeng sala halak ta bi theng halak bi adai thabal chakra halak ni khang da bi amaina sak sana bi koi chathabi nupi sina amum koi parents am thina wahan ba angang mo khak ne ba ji ga hari ba nu pa se du ma di musu nupi je si laga laira ba ama khak ne ba ma se adai mu sai kaino sida ma ji mamang du su amuk su nupi ma si laga mu jada bi ju pithokre ba adu ga mu
ꯑꯃ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯅꯨꯄꯤꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯄꯥꯝꯅ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯅꯝꯐꯨꯗ ꯃꯥꯅ ꯏꯟꯅꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯦ ꯁꯤ ꯑꯃꯨꯛ ꯍꯥꯟꯅ ꯅꯨꯄꯤꯁꯤ ꯃꯥ ꯔꯤꯂꯦꯁꯟ ꯊꯝꯅꯔꯀꯥꯟꯗ ꯂꯩꯊꯣꯛꯄ ꯃꯥꯅ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯀꯣꯏꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨ ꯃꯈꯣꯡ ꯊꯣꯡꯅ ꯅꯝꯗꯨꯅ ꯎꯅꯁꯤ ꯋꯥ ꯁꯦꯡꯗꯣꯛꯅꯁꯤ ꯍꯥꯏꯔꯒ ꯏꯟꯅꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯥꯅ ꯂꯧꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯒꯤ ꯑꯗꯩ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅꯁꯨ ꯄꯤꯔꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯏꯖꯗꯥꯕꯤꯁꯤ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯃꯄꯥꯁꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯄꯤꯈꯤꯕ ꯑꯗꯩ ꯑꯅꯤꯁꯨꯕ ꯆꯦꯟꯕꯁꯤꯗꯤ ꯐꯖꯅ ꯂꯧꯅꯁꯤ ꯈꯣꯠꯂꯁꯦꯅ ꯃꯇꯝ ꯁꯨꯝ ꯈꯔ ꯆꯍꯤ ꯑꯅꯤꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔ ꯍꯣꯡꯁꯤ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯉꯥꯏꯅꯔ ꯂꯩꯕꯅꯦꯕ ꯑꯗ ꯃꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯣꯝꯒꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯑꯥꯏꯖꯤꯗ ꯈꯪꯅꯔꯒ ꯂꯥꯡꯃꯤꯟꯅꯗꯅ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯑꯗꯩ ꯆꯠꯂꯦ ꯎꯅꯔꯦ ꯃꯥꯏ ꯕꯥꯏꯛꯁꯤꯗ ꯀꯣꯏ ꯆꯠꯃꯤꯟꯅꯔꯦ ꯇꯧꯔꯦꯕ ꯁꯣꯝꯒꯤꯁꯨ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯈꯔ ꯈꯠꯄ ꯂꯥꯡꯕꯁꯤ ꯄꯥꯝꯃꯦꯕ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯁ ꯕꯥꯏꯛ ꯊꯧꯕ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯒ ꯀꯣꯏꯕ ꯆꯠꯇꯅ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯨ ꯋꯥꯔꯤ ꯂꯤꯗꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯂꯩꯔꯛꯄ ꯑꯆꯥꯄꯣꯠꯅ ꯆꯥꯗꯅ ꯐꯨꯔꯤꯠ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯃꯥꯁꯦ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯝꯗ ꯂꯥꯏꯔꯤꯛꯁꯦ ꯄꯥꯗꯕꯤ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯤ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯕꯤꯒ ꯇꯧꯔꯒ ꯍꯧꯒꯠ ꯉꯝꯗꯗꯅ ꯑꯗꯩ ꯍꯧꯒꯠꯂꯒ ꯁ꯭ꯀꯨꯜ ꯆꯠꯄꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯍꯦꯛ ꯊꯣꯡꯉ ꯆꯥ ꯅꯪꯗꯕꯤ ꯇꯧꯗꯅ ꯑꯗꯩ ꯍꯣꯇꯦꯜꯗꯩ ꯈꯔ ꯆꯥꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯄꯥꯔꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯎꯅꯕ ꯊꯣꯛꯈ꯭ꯔꯦ ꯀꯣꯏꯔꯨꯔꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯦ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯅꯣꯏꯒꯤ ꯔꯦꯟꯇ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯅꯣꯏ ꯑꯗꯨꯝ ꯗꯗꯥꯅꯤ ꯍꯥꯏꯌꯨ ꯈꯣꯠꯂꯣꯅ ꯍꯥꯏꯔꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯌꯨꯝꯕꯨꯁꯦ ꯃꯣꯏꯁꯦ ꯊꯕꯛ ꯆꯠꯂꯦꯕ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯨꯝꯕꯨꯁꯦ ꯈꯪꯗ꯭ꯔꯦꯗꯅ ꯑꯗ ꯃꯣꯏ ꯗꯗꯥꯅꯤ ꯍꯥꯏꯔꯒ ꯑꯇꯩꯒꯤꯁꯨ ꯃꯤ ꯈꯔ ꯑꯗꯨꯝ ꯆꯪꯉꯛꯄ ꯑꯇꯩ ꯂꯩꯔꯤꯈꯩꯗꯨꯁꯨ ꯑꯗ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯑꯦ ꯗꯨꯀꯥꯟꯗꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯀꯩ ꯈꯔ ꯆꯥꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯆꯥꯛ ꯈꯔ ꯊꯣꯡꯉꯝꯃꯣ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯂꯩꯔꯛꯀꯦ ꯍꯥꯏꯔꯒ ꯏꯟꯖꯥꯡꯁꯦ ꯂꯩꯔꯛꯑꯦꯕ ꯃꯈꯟ ꯂꯩꯔꯛꯑꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯄꯥꯏꯅꯔꯕꯅꯤ ꯁꯤꯗꯤ ꯂꯣꯏ ꯍꯩꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯅꯦ ꯍꯥꯏꯔ ꯃꯣꯏꯁꯤꯅ ꯇꯝꯕꯤꯔꯦꯕ ꯃꯣꯏꯅꯤꯁꯦ ꯊꯛꯑꯦ ꯃꯣꯏꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯞꯇꯥ ꯑꯃꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯑꯗꯨꯝ ꯆꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯃꯥꯟꯅꯕꯁꯤꯒꯅ ꯊꯣꯛꯈ꯭ꯔꯅꯤ ꯃꯣꯏꯅꯤꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯖꯜ ꯂꯩꯍꯧꯔꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤꯁꯦ ꯔꯤꯂꯦꯁꯟꯁꯨ ꯊꯝꯅꯔꯦꯕ ꯑꯗꯨꯃꯥꯏꯅ ꯊꯝꯅꯕ ꯌꯥꯕ ꯊꯝꯅꯔꯦ ꯑꯗꯩ ꯎꯅꯕ ꯆꯠꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯅꯔꯦ ꯃꯣꯏꯅꯤꯁꯦ ꯍꯣꯇꯦꯜꯗꯒ ꯆꯪꯉꯦ ꯄꯨꯔꯥ ꯃꯣꯏꯁꯦ ꯉꯥꯎꯃꯤꯟꯅꯔꯦꯕ ꯄꯨꯔꯥ ꯉꯥꯎꯃꯤꯟꯅꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯑꯗꯩ ꯄꯨꯔꯥ ꯉꯥꯎꯃꯤꯟꯅꯔꯦ ꯃꯥꯅ ꯍꯥꯏꯈꯩ ꯌꯥꯏ ꯅꯨꯄꯤꯁꯤꯁꯨ ꯑꯗꯨꯝ ꯃꯥꯅ ꯎꯅꯁꯦ ꯍꯥꯏꯕ ꯈꯣꯠꯄ ꯂꯣꯏ ꯌꯥꯔꯦ ꯀꯣꯏ ꯆꯠꯁꯦ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯦ ꯃꯥꯏ ꯄꯨꯡꯉꯥꯎ ꯉꯥꯎꯗꯅ ꯃꯃꯥꯅ ꯁꯣꯝꯗ ꯋꯥꯅ ꯍꯣꯠꯅꯔꯤꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯩꯔꯦꯕ ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯁꯨꯝ ꯃꯣꯏꯒꯤ ꯔꯦꯟꯖꯁꯤꯗ ꯁꯨꯝ ꯆꯥꯕ ꯌꯥꯕ ꯃꯣꯏꯁꯦ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯄꯨꯔꯥ ꯇꯥꯔꯒꯐꯧ ꯂꯩꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯣꯏꯁꯦ ꯂꯩꯍꯧꯕ ꯅꯨꯄꯥꯈꯩꯁꯤꯅ ꯆꯠꯈꯤꯕꯐꯧ ꯌꯥꯎꯔꯦꯕ ꯃꯥꯏ ꯁꯨꯝ ꯂꯣꯏꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯣꯏ ꯇꯝꯕꯤꯔꯦꯕ ꯃꯥꯁꯦ ꯊꯛꯄ ꯆꯥꯕꯒ ꯀꯩꯒꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯣꯏꯁꯦ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯗꯤ ꯆꯠꯇꯕꯤ ꯅꯨꯄꯥꯒꯩꯁꯤꯒ ꯏꯁꯩꯒ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯕꯨ ꯑꯗꯨꯝ ꯀꯣꯏꯊꯧ ꯊꯧꯔ ꯑꯗꯨꯝ ꯂꯩꯊꯣꯛꯃꯤꯟꯅꯔꯨꯔꯒ ꯑꯌꯨꯛꯇ7 ꯂꯥꯛꯑꯕꯅꯦ ꯍꯥꯏꯔ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯂꯥꯛꯏꯃꯤ ꯍꯥꯏꯔꯒ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅꯒꯁꯨ ꯌꯥꯎꯔꯦꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯃꯤꯟꯅ ꯊꯣꯛꯑꯦ ꯗꯨꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯈꯔ ꯄꯥꯏꯔꯛꯇꯕ ꯑꯗꯩꯗꯤ ꯑꯩꯈꯣই ꯕ꯭ꯂꯣꯛꯀ ꯍꯦꯛ ꯄꯤꯔꯛꯄ ꯑꯗꯩ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯅꯨꯄꯥꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯃꯗꯩ ꯑꯃꯨꯛ ꯇꯧꯋꯤ ꯃꯥ ꯍꯦꯛ ꯑꯣꯏꯔꯝꯃꯗꯤ ꯍꯦꯛꯇ ꯀꯛꯊꯠꯂꯛꯄ ꯑꯗꯩ ꯑꯟꯅꯣꯟ ꯅꯝꯕꯔꯒꯁꯦ ꯆꯠꯍꯟꯗꯕꯤ ꯑꯗ ꯅꯨꯄꯤꯁꯤꯗꯤ ꯁꯨꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔ ꯁꯨꯝ ꯂꯩꯔꯝꯃꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯛꯅꯕ ꯃꯔꯤꯁꯨ ꯊꯝꯕ ꯌꯥꯕ ꯊꯝꯈ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯁꯨ ꯂꯣꯏ ꯈꯪꯉꯤ ꯋꯥꯔꯤ ꯃꯥ ꯂꯣꯏ ꯂꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯑꯗꯨꯅ ꯃꯥꯅ ꯃꯌꯥꯝ ꯊꯥꯖꯗꯅ ꯂꯩꯊꯣꯛꯈꯤꯕꯁꯤꯗ ꯃꯥꯁꯤ ꯄꯥꯎꯒ ꯐꯥꯎꯅ ꯐꯪꯈꯤꯗꯕꯁꯤꯗ ꯉꯥꯎꯆꯠꯅꯔꯦꯕ ꯃꯁꯥꯁꯦ ꯁ꯭ꯀꯨꯜ ꯆꯠꯅꯤ ꯈꯪꯗ꯭ꯔꯦ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯃꯁꯥꯁꯦ ꯄꯨꯔꯥ ꯉꯥꯎꯆꯠꯅꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯥꯔꯦ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯇꯅ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯄꯥꯎꯁꯦ ꯐꯥꯎꯅꯔꯛꯇꯕꯁꯤꯗ ꯑꯗꯩ ꯅꯥꯗꯅ ꯇꯧꯕꯗꯩꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯦ ꯑꯗꯩ ꯃꯌꯨꯝꯗ ꯍꯜꯂꯀꯥꯟꯗ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯉꯤꯕ ꯁꯤꯗ ꯃꯃꯥꯁꯤꯅ ꯀꯔꯤꯅꯣ ꯃꯥꯏꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯅ ꯌꯥꯝ ꯀꯨꯞꯅ ꯐꯖꯅ ꯍꯪꯉꯦꯀꯣ ꯍꯥꯏꯗꯣꯛꯇꯦ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ
ꯃꯃꯥꯟꯅꯕꯤꯁꯤꯗ ꯍꯪꯉꯦꯕ ꯅꯪ ꯑꯝꯇꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯂꯥꯏꯌꯦꯡꯍꯧꯒꯦ ꯃꯥꯁꯦ ꯆꯥꯎꯊꯣꯛꯎꯁꯨ ꯌꯥꯗꯦ ꯐꯃꯨꯡꯗꯩꯁꯨ ꯍꯦꯟꯅ ꯍꯦꯟꯗꯣꯛꯇꯦ ꯃꯪꯉꯒ ꯑꯗꯨꯝ ꯂꯩ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯤ ꯃꯥꯁꯦ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯅꯪ ꯑꯝꯇꯗꯤ ꯏꯃꯥꯒꯤ ꯈꯜꯂꯒ ꯅꯪ ꯑꯩꯁꯦ ꯅꯪ ꯄꯣꯛꯄꯅ ꯃꯥꯅꯦ ꯈꯜꯂ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨ ꯅꯪ ꯁꯦꯡꯅ ꯑꯩ ꯏꯆꯥꯁꯤꯗ ꯅꯪꯅ ꯍꯥꯏꯔꯛꯑꯁꯨ ꯍꯥꯏꯔꯣꯏ ꯑꯩ ꯉꯥꯡꯉꯣꯏ ꯆꯩꯔꯣꯏ ꯐꯨꯔꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯊꯟꯇ ꯉꯥꯏꯔꯕꯅꯤ ꯏꯃꯥ ꯏꯆꯥ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯆꯦꯁꯤꯃꯇꯪꯒ ꯃꯄꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯅ ꯃꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯅꯦ ꯀꯞꯄꯒ ꯍꯥꯏꯕꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯍꯥꯏꯗ ꯉꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯔꯛꯑꯦ ꯑꯁ ꯍꯦꯛꯇ ꯃꯃꯥꯁꯦ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯗꯨꯅ ꯕꯔꯥꯗꯨꯗ ꯅꯨꯄꯥ ꯎꯟꯅꯕ ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯗꯩ ꯍꯟꯖꯟ ꯍꯟꯖꯟ ꯃꯔꯤ ꯊꯝꯅꯕ ꯑꯗꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯥꯅ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯦꯕ ꯂꯩꯁꯥꯕꯤ ꯐꯖꯅ ꯐꯥꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯁꯤ ꯏꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ ꯃꯃꯥ ꯑꯩ ꯈꯪꯗꯅ ꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯃꯌꯥꯝ ꯇꯧꯕꯀꯣ ꯃꯥꯃꯛꯅ ꯌꯨꯐꯧ ꯊꯛꯄ ꯅꯨꯄꯥꯒ ꯃꯥꯏ ꯕꯔꯥꯗꯕ ꯅꯨꯄꯥ ꯄꯨꯁꯜꯂꯒꯐꯧ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯕꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯑꯃꯗꯧꯅ ꯍꯦꯛ ꯃꯔꯤ ꯊꯝꯅꯕꯀꯣꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯁꯦ ꯐꯖꯅ ꯍꯪꯉꯦ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨꯅ ꯃꯆꯥꯅꯨꯄꯤꯁꯦ ꯀꯞꯄꯒ ꯍꯥꯏꯗꯣꯔꯦ ꯑꯗꯨꯏꯗꯤ ꯐꯔꯦ ꯑꯩ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯈꯔ ꯇꯧꯔꯁꯤ ꯅꯪ ꯅꯁꯥ ꯃꯥꯡꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯒ ꯃꯇꯝ ꯉꯥꯏꯅꯔ ꯂꯩꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦꯔꯥ ꯑꯃ ꯇꯧꯅꯔꯁꯤ ꯑꯩ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯪ ꯂꯝꯆꯠ ꯀꯥꯝꯃꯕꯅꯤꯅ ꯑꯩ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂ ꯏꯅꯥꯛꯇ ꯊꯝꯅꯤꯡꯗ꯭ꯔꯦ ꯅꯪ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛ ꯎꯅꯗꯕꯗ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯅꯪ ꯉꯥꯎꯔꯦ ꯑꯗꯨ ꯅꯪ ꯅꯨꯄꯥꯁꯤꯒ ꯑꯗꯨꯝ ꯅꯪ ꯂꯩꯖꯒꯦꯁꯨ ꯂꯩꯖꯈ꯭ꯔꯣ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯃꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯏ ꯇꯥꯟꯅꯔꯒ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯃꯃꯥꯁꯤꯅ ꯀꯞꯄꯒ ꯂꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯄꯥꯎ ꯑꯃ ꯄꯤꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨꯅꯦ ꯉꯛꯄꯅꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯤꯅ ꯄꯥꯎ ꯄꯤ ꯆꯠꯄꯗ ꯃꯥꯗꯤ ꯂꯨꯍꯣꯡꯗꯣꯏꯒꯤ ꯃꯇꯝ ꯉꯥꯏꯅꯔ ꯂꯩꯔꯕꯅꯤ ꯆꯍꯤꯃꯨꯛ ꯋꯥꯠꯂꯤ ꯂꯨꯍꯣꯡꯒꯗꯕꯁꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯉꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯅ ꯆꯠꯂꯨꯕꯗ ꯃꯃꯥꯗꯨꯒ ꯃꯄꯥꯁꯤꯒꯁꯦ ꯑꯁ ꯃꯃꯥꯁꯤꯅ ꯌꯥꯝ ꯀꯞꯐꯧꯋꯦ ꯍꯥꯏ ꯑꯗꯣ ꯃꯄꯥꯁꯤꯅ ꯍꯦꯛ ꯅꯣꯟꯊꯈꯤꯕꯗꯩ ꯍꯪꯒꯠꯂꯛꯇꯦ ꯃꯔꯥꯏꯕꯛꯁꯦ ꯃꯀꯣꯛꯁꯦ ꯄꯥꯏꯔꯒ ꯌꯥꯝ ꯊꯤꯅ ꯑꯍꯟꯁꯨ ꯑꯗꯨꯝ ꯑꯣꯏꯍꯧꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯐꯝꯅꯔꯦꯀꯣ ꯄꯨꯟꯅ ꯅꯥꯛꯌꯦꯠꯁꯦ ꯐꯝꯅꯕꯁꯤꯗ ꯅꯨꯄꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯅꯣꯟꯊꯈꯤꯕꯗꯩ ꯌꯥꯝ ꯀꯞꯄꯤ ꯃꯀꯣꯛꯁꯦ ꯃꯥ ꯐꯤ ꯃꯆꯥ ꯑꯃ ꯀꯨꯞꯄꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯅꯣꯟꯊꯔ ꯐꯝꯃꯤ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯐꯝꯃꯤ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯁꯤ ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ ꯅꯨꯄꯥꯒꯤ ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ ꯃꯄꯥꯁꯤꯁꯨ ꯅꯣꯟꯊꯈꯤꯕꯗꯩ ꯍꯪꯒꯠꯂꯛꯇꯦ ꯇꯧꯗꯅ ꯑꯗ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯅꯍꯜꯂꯦꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯣꯏ ꯂꯩꯃꯤꯟꯅꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯣ ꯃꯣꯏꯅꯅꯦ ꯃꯔꯝ ꯆꯠꯁꯦ ꯀꯌꯥꯝ ꯀꯥꯝꯒꯦꯕꯨꯅꯦ ꯍꯦꯛꯇ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯝ ꯆꯠꯁꯦ ꯈꯨꯀꯥꯝ ꯑꯃꯅꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅꯒ ꯔꯤꯂꯦꯁꯟ ꯊꯝꯅꯕꯁꯦ ꯑꯩ ꯁꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯀꯗꯥꯏꯐꯥꯎ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯧꯔꯨꯒꯦ ꯍꯥꯏꯕꯁꯤꯗꯀோ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠꯀ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯕꯗꯒꯤ ꯅꯛꯁꯟꯅꯈꯤꯕ ꯈꯤꯇꯪ ꯑꯗꯨꯝꯕꯒ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯊꯝꯕꯒꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯍꯥꯏꯌꯦꯕ ꯀꯩꯅꯣꯁꯦ ꯐꯤꯔꯣꯜꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯅꯕꯤꯅꯦꯕ ꯃꯣꯏꯁꯦ ꯄꯨꯔꯥ ꯍꯦꯛꯇ ꯌꯥꯝ ꯊꯤꯅ ꯀꯥꯝꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗꯩ ꯅꯨꯄꯥ ꯃꯆꯥ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯂꯤꯅꯔꯛꯄꯁꯦ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯞꯄꯒ ꯂꯤ ꯃꯥꯗꯤ ꯑꯩ ꯂꯩꯖꯈ꯭ꯔꯒꯦ ꯉꯁꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯑꯩ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯑꯩ ꯏꯁꯥꯁꯦ ꯃꯥꯡꯉꯕꯅꯤꯅ ꯑꯗꯨꯒ ꯃꯥꯅ ꯑꯗ ꯅꯨꯄꯥꯁꯤꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯅꯪꯗꯤ ꯌꯨ ꯊꯛꯃꯤꯟꯅꯅꯕ ꯑꯩꯅ ꯉꯥꯎꯃꯤꯟꯅꯅꯕ ꯗꯤꯜ ꯂꯦꯟꯃꯤꯟꯅꯕ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯧꯒꯗꯕ ꯌꯨ ꯊꯛꯄ ꯅꯨꯄꯤꯕꯨ ꯅꯨꯄꯥ ꯀꯅꯥ ꯂꯧꯒꯦ ꯌꯨ ꯊꯛꯃꯤꯟꯅꯕ ꯉꯥꯎꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯉꯥꯎꯃꯤꯟꯅꯕꯒꯤꯅꯤ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯑꯩꯅ ꯃꯌꯥꯝ ꯄꯤꯖꯔꯝꯃꯦ ꯄꯤꯊꯛꯑꯝꯃꯦ ꯑꯗꯨꯅ ꯅꯪꯒꯤ ꯃꯃꯜ ꯑꯣꯏꯔꯣ ꯑꯩꯅ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯄꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔ ꯅꯨꯄꯤ ꯑꯃꯒ ꯍꯟꯖꯟ ꯂꯣꯏꯅꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯇꯣꯞꯄ ꯍꯛꯆꯥꯡ ꯑꯃ ꯊꯤꯈꯤꯕꯅ ꯐꯩ ꯒꯥꯏꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯍꯥꯏꯔꯛꯄ ꯂꯧꯕꯗꯤ ꯑꯩꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯂꯧꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎꯗꯤ ꯑꯗꯨꯝ ꯉꯥꯎꯊꯣꯛꯀꯅꯤ ꯒꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅꯒ ꯃꯦꯁꯦꯖꯀꯁꯦ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯄꯥꯏꯌꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯨ ꯋꯥ ꯉꯥꯡ ꯉꯝꯗꯦ ꯑꯗꯩ ꯌꯨꯁꯤ ꯃꯣꯏꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅꯤ ꯊꯛꯎ ꯑꯗꯨꯅ ꯅꯝꯗꯅ ꯄꯤꯊꯛꯄꯅꯤ ꯍꯥꯏ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯃꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯊꯛꯑꯦ ꯃꯣꯏ ꯍꯩꯔꯦ ꯍꯥꯏ ꯂꯩꯔꯛꯀꯦꯕꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏ ꯃꯣꯏ ꯑꯗꯨꯝ ꯂꯩꯔꯛꯎ ꯍꯥꯏ ꯂꯩꯔꯛꯀꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯗꯦ ꯑꯗꯩ ꯕꯔꯥꯁꯦ ꯃꯣꯏꯅ ꯅꯕꯨꯡ ꯁꯥꯔ ꯆꯪꯉꯛꯀꯦ ꯈꯣꯠꯂꯛꯀꯦꯅ ꯆꯪꯉꯛꯈꯤꯕꯅꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏ ꯃꯥꯅꯤ ꯑꯗꯣ ꯃꯣꯏ ꯆꯪꯉꯛꯀꯅꯨ ꯌꯥꯔꯣꯏ ꯍꯥꯏꯗꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯩ ꯀꯣꯏꯕ ꯁꯨꯃꯥꯏꯅ ꯑꯌꯨꯛꯇꯒ ꯍꯟꯕ ꯈꯣꯠꯄ ꯃꯌꯨꯝ ꯆꯠꯂꯨꯕꯅꯦꯅ ꯍꯥꯏꯔꯒ ꯍꯟꯕꯗꯨꯁꯨ
ꯑꯗꯨ ꯃꯣꯏꯅ ꯀꯣꯏ ꯆꯠꯁꯦꯅ ꯍꯥꯏꯔꯛꯄꯗꯩ ꯆꯠꯄꯅꯦ ꯍꯥꯏ ꯅꯨꯄꯥꯈꯩꯗꯨꯅꯁꯨ ꯍꯥꯏ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯒ ꯂꯣꯏꯅꯔꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯌꯥꯔꯦ ꯅꯣꯏꯅ ꯍꯥꯏꯔꯦ ꯃꯣꯏꯁꯨ ꯌꯥꯔꯦ ꯂꯣꯏꯅꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯤꯗꯣ ꯄꯩꯁꯥ ꯄꯤꯔ ꯂꯣꯏꯅꯕ꯭ꯔꯥ ꯅꯨꯄꯤꯁꯦ ꯂꯧꯒꯦꯅ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯅꯨꯄꯤꯁꯤꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯃꯤ ꯃꯆꯥꯁꯦ ꯃꯥꯡꯉꯒ ꯅꯣꯏ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝ ꯌꯥꯕ꯭ꯔꯥ ꯃꯤꯒꯤꯁꯨ ꯃꯃꯥꯁꯦ ꯂꯥꯛꯏꯁꯤꯅꯤ ꯀꯞꯄꯤꯁꯤꯅꯤ ꯅꯪꯅ ꯃꯥꯡꯍꯜꯂꯝꯃꯕ ꯅꯨꯄꯤ ꯍꯟꯖꯟ ꯚꯔꯥꯗ ꯂꯩꯃꯤꯟꯅꯗꯅ ꯍꯣꯇꯦꯜ ꯆꯪꯗꯅ ꯑꯍꯤꯡ ꯒꯥꯔꯤꯗ ꯂꯦꯛꯃꯤꯟꯅꯗꯅ ꯃꯥꯡꯍꯜꯂꯕ ꯅꯨꯄꯤꯁꯤ ꯀꯅꯥꯏ ꯅꯨꯄꯥꯅ ꯂꯧꯗꯣꯔꯤꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯉꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯔꯝꯆꯠ ꯀꯥꯝꯕ꯭ꯔꯥ ꯅꯣꯏ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯣꯏꯗꯤ ꯍꯥꯏꯅ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯃꯄꯥꯁꯤꯅ ꯀꯩ ꯍꯥꯏꯒꯦꯗ ꯀꯅꯥꯒꯨꯝꯕꯒꯤꯗꯤ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯆꯪꯕ ꯃꯆꯥꯗ ꯉꯥꯡꯍꯟꯅꯤꯡꯗꯕ ꯇꯧꯋꯦꯕ ꯃꯆꯥꯁꯦ ꯀꯟꯈꯠꯂꯦꯕ ꯑꯁ ꯃꯣꯏ ꯃꯄꯥꯗꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯃꯥꯅ ꯋꯥꯔꯤ ꯂꯤꯌꯦꯕ ꯐꯨ ꯍꯥꯏꯕ ꯋꯥꯅꯤ ꯐꯨꯕꯤꯌꯨ ꯑꯝꯇꯗꯤ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅ ꯃꯥꯁꯦ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯆꯍꯤ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯃꯃꯥꯁꯤꯁꯨ ꯑꯩꯅ ꯄꯨꯔꯥ ꯆꯍꯤ 10 ꯍꯜꯂꯤ ꯑꯗꯣ ꯃꯥꯁꯦ ꯆꯍꯤ 90 ꯆꯪꯉꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯛꯈꯤꯕꯅꯤ ꯌꯥꯝ ꯊꯦꯡꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯆꯍꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝꯃꯦꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯄꯥꯁꯤꯅ ꯃꯣꯏꯁꯦ ꯃꯃꯥꯁꯤꯅ ꯆꯍꯤ 32 ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯆꯍꯤ 8 ꯂꯩꯔꯒ 90 ꯑꯗꯨꯋꯥꯏꯗ ꯄꯣꯛꯄꯖꯥꯠꯅꯦꯕ ꯑꯗ ꯃꯄꯥꯒꯤꯁꯤꯅ ꯆꯍꯤ 93 ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯟꯕꯖꯥꯠꯅꯦꯕ ꯃꯄꯥꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯆꯍꯤ 50 ꯃꯄꯥꯁꯤꯅ ꯆꯍꯤ 50 ꯆꯪꯉꯛꯄ ꯑꯗꯨꯋꯥꯏꯗ ꯄꯣꯛꯄꯖꯥꯠꯅꯦꯕ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛ ꯆꯍꯤ ꯑꯗꯨꯝ 19-20 ꯁꯨꯃꯥꯏꯅ ꯁꯨꯔꯕꯅꯤꯅ ꯃꯄꯥꯁꯤ ꯆꯍꯤ 50 ꯆꯪꯉꯛꯑꯕꯅꯦꯕ 50 ꯍꯥꯏꯁꯤꯗꯤ ꯌꯦꯡꯉꯣ ꯑꯍꯜ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯉꯥꯡꯕ ꯆꯩꯕꯁꯨ ꯂꯧꯗ꯭ꯔꯦ ꯕꯥꯏꯛ ꯂꯩꯌꯨ ꯅꯪ ꯉꯪꯅ ꯊꯥ ꯑꯃꯅꯤ ꯀꯥꯗꯩ ꯊꯣꯛꯂꯛꯇꯦ ꯆꯥꯛ ꯆꯥꯗꯦ ꯀꯧꯕ ꯉꯥꯡꯕ ꯈꯨꯝꯗꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯨꯔꯦ ꯑꯗꯩꯗꯤ ꯂꯩꯕꯒꯗꯤ ꯊꯧꯕꯗ ꯄꯩꯁꯥ ꯄꯤꯌꯨꯅ ꯅꯣꯡꯃꯒꯤ ꯃꯄꯥꯁꯦ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯋꯦ ꯇꯣꯂꯣꯞ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕ ꯁꯔꯀꯥꯔꯒꯤꯗꯤ ꯑꯣꯏꯕ ꯄꯩꯁꯥꯁꯦ ꯂꯧꯕꯁꯦ ꯃꯨꯜꯂꯤ ꯕꯦꯛ ꯐꯥꯏ ꯄꯤꯗꯕ ꯌꯥꯕ ꯅꯠꯇꯦ ꯊꯥꯎ ꯍꯥꯞꯄꯩ ꯀꯔꯤꯒꯤ ꯅꯣꯡꯃ ꯂꯨꯄꯥ 900ꯅ ꯑꯇꯣꯟꯕꯅꯦ ꯂꯨꯄꯥ 1,000 ꯑꯗꯩꯗꯤ ꯃꯥꯒꯤꯗꯣ ꯈꯣꯔꯁꯥ ꯍꯨꯟꯕꯗ ꯋꯥꯔꯦ ꯑꯗꯩ ꯃꯥꯅ ꯑꯣꯟꯈꯠꯂꯒ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯃꯈꯨꯠ ꯍꯟꯒꯦ ꯇꯧꯈꯠꯂꯛꯑꯦ ꯃꯃꯥꯗꯨꯕꯨ ꯃꯈꯨꯠ ꯍꯜꯂꯛꯑꯦ ꯃꯃꯥꯅ ꯉꯥꯡꯕꯩꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯆꯦꯜꯂꯨꯗꯅ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯜꯂ ꯃꯥꯅ ꯄꯥꯝꯗꯦꯅ ꯄꯤꯈ꯭ꯔꯦ ꯑꯃꯁꯨ ꯆꯦꯜꯂꯒ ꯍꯧꯖꯤꯛ ꯋꯥꯔꯣꯏꯄꯣꯠ ꯄꯨꯗꯅ ꯈꯣꯠꯇꯅ ꯂꯨꯍꯣꯡꯕ ꯂꯦꯞꯅꯗꯅ ꯆꯍꯤꯃꯨꯛ ꯂꯩꯔꯒꯅ ꯂꯩꯔꯦ ꯑꯗꯣ ꯌꯨꯝ ꯀꯩꯒ ꯃꯣꯏꯒꯤ ꯀꯥ ꯁꯥꯕꯤꯔꯦ ꯁꯦꯝꯖꯤꯟꯕ ꯍꯧꯔꯛꯑꯕꯅꯤ ꯃꯥꯅ ꯐꯠꯇꯕꯁꯤ ꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯗꯤ ꯍꯌꯦꯡꯋꯥꯏꯐꯥꯎ ꯃꯥꯁꯦ ꯃꯔꯝ ꯆꯠꯂꯨꯗꯗꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧ ꯑꯃꯃꯨꯛ ꯇꯧ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯒꯣꯜꯁꯨ ꯌꯨꯝꯐꯝ ꯃꯆꯦꯠꯁꯤꯒ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯍꯤꯡꯒꯣꯜ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯄꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯋꯥꯔꯛꯄꯤꯌꯨ ꯑꯝꯇꯗꯤ ꯃꯥꯁꯦ ꯋꯥꯔꯛꯄꯤꯌꯨ ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯞꯅ ꯑꯝꯇꯗꯤ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯗꯅꯅꯦ ꯃꯥꯁꯤꯅ ꯍꯥꯏꯕ ꯋꯥꯅꯤꯁꯦ ꯀꯞꯄꯒ ꯂꯤꯕ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯅꯨꯄꯤꯒꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯋꯥꯔꯛꯄ ꯃꯥꯅ ꯍꯣꯠꯅꯔꯛꯄ ꯃꯥꯅ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯃꯆꯥꯗꯨꯅ ꯇꯧꯔꯝꯃꯤꯕ ꯃꯗꯨꯗ ꯃꯥꯁꯤ ꯌꯥꯝ ꯀꯞꯄꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩ ꯏꯆꯥ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯊꯝꯕ ꯉꯝꯃꯔꯣꯏ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅꯗꯤ ꯑꯩ ꯑꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯥꯒꯤ ꯃꯄꯥꯁꯤꯗꯤ ꯂꯧꯒꯦꯁꯨ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯂꯧꯔꯣꯏꯁꯨ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯂꯧꯒꯦꯅ ꯃꯣꯏꯅ ꯆꯣꯡꯊꯣꯛꯑꯁꯨ ꯃꯆꯥꯅꯨꯄꯥ ꯌꯥꯗꯕꯅꯤꯅ ꯍꯌꯦꯡ ꯐꯖꯅ ꯄꯥꯜꯂꯣꯏ ꯑꯗꯩ ꯂꯧꯔꯣꯏꯅ ꯍꯦꯛ ꯃꯤ ꯃꯆꯥꯗꯣ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ ꯑꯗꯩ ꯁꯣꯝꯗ ꯂꯨꯍꯣꯡꯗꯣꯏꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯇꯣꯏꯕ ꯉꯥꯎꯔꯦꯕ ꯃꯄꯥꯁꯦ ꯄꯨꯔꯥ ꯉꯥꯎꯋꯦ ꯃꯄꯥꯁꯦ ꯍꯟꯗꯛ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯄꯨꯈꯣ ꯅꯪ ꯑꯩ ꯏꯆꯥꯁꯦ ꯄꯨꯈꯣ ꯑꯩ ꯄꯨꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯑꯣꯏꯖꯔꯨꯖꯅꯤ ꯅꯣꯏꯗ ꯂꯩꯔꯒ ꯑꯩ ꯅꯣꯏꯒꯤ ꯂꯨꯍꯣꯡꯕ ꯈꯣꯠꯄ ꯑꯩ ꯈꯪꯗꯦ ꯑꯩ ꯏꯆꯥꯁꯦ ꯅꯪꯅ ꯂꯨꯍꯣꯡꯗꯧ ꯂꯩꯔꯕ ꯅꯪꯅ ꯑꯩ ꯏꯆꯥꯁꯦ ꯀꯩꯗꯧꯕꯩ ꯀꯣꯏꯕꯤꯔꯤ ꯑꯗꯨꯝ ꯄꯨꯈꯣ ꯑꯩ ꯊꯝꯕ ꯉꯝꯃꯔꯣই ꯑꯩ ꯁꯦꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅꯅꯦ ꯃꯥꯅ ꯑꯩꯗꯤ ꯄꯨꯕ ꯉꯝꯃꯣꯏꯅ ꯃꯃꯥꯁꯦ ꯀꯞꯄꯒ ꯍꯧꯒꯠꯂ ꯆꯠꯈꯤꯕ ꯃꯃꯥꯟꯅꯕꯤꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯑꯗꯩ ꯑꯉꯥꯡ ꯃꯣꯏꯁꯤꯅ ꯌꯦꯡꯉꯨ ꯚꯔꯥꯗꯨꯗ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯃꯁꯤꯗ ꯌꯦꯡꯉꯨ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯅ ꯃꯁꯤꯗ ꯀꯌꯥꯗ ꯀꯥꯝꯈ꯭ꯔꯕ ꯂꯤꯆꯠ ꯁꯥꯖꯠꯅꯣ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯑꯋꯥꯕ ꯇꯥꯔꯦ ꯑꯗꯩꯗꯤ ꯄꯨꯔꯦ ꯌꯦꯡꯉꯣ ꯁꯣꯝꯒꯤꯗꯨꯅ ꯂꯟꯖꯥꯎ ꯇꯧꯔꯛꯇꯔꯦ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯦꯅ ꯑꯗꯩꯗꯤ ꯑꯝꯇꯗꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯕꯤꯌꯨ ꯑꯩ ꯑꯃꯁꯦ ꯂꯨꯍꯣꯡꯗꯧ ꯂꯩꯕꯅꯤꯅ ꯁꯤꯅ ꯃꯅꯨꯡꯗ ꯃꯣꯏ ꯅꯨꯡꯁꯤꯅꯖꯕꯅꯤꯅ ꯍꯥꯏ ꯃꯄꯥꯁꯤꯅ ꯑꯗꯨꯏꯁꯨ ꯃꯃꯥꯗꯨꯗꯤ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯄꯥꯝꯗꯦ ꯑꯩ ꯃꯉꯣꯟꯗ ꯂꯩꯅꯤ ꯑꯩ ꯃꯥꯡꯉꯕꯅꯤꯅ ꯑꯩ ꯚꯔꯥꯗꯁꯨ ꯂꯩꯔꯔꯣꯏ ꯑꯩ ꯌꯨꯝꯗꯁꯨ ꯏꯃꯥꯅ ꯇꯥꯟꯊꯣꯛꯑꯒ ꯆꯪꯍꯜꯂꯔꯣꯏ ꯂꯩꯀꯥꯏ ꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯃꯥꯒꯩꯒ ꯃꯥꯡꯃꯤꯟꯅꯕꯅꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯆꯠꯅꯤ ꯑꯗꯨꯝ ꯍꯥꯏꯔꯦꯕ
ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯣꯏ ꯅꯆꯥꯅꯨꯄꯥꯅ ꯑꯣꯖꯥ ꯃꯁꯤ ꯀꯩꯗꯧꯔꯨꯔꯃꯤꯅ ꯃꯤꯒꯤꯁꯨ ꯃꯥꯏ ꯍꯥꯏꯔꯕꯅꯤꯅ ꯅꯣꯏ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯅꯣꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯇꯧꯔꯛꯄ ꯀꯦꯁꯇꯣ ꯅꯣꯏ ꯑꯗꯨꯝ ꯃꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ ꯅꯨꯄꯤꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯃꯃꯥꯅ ꯏꯟꯊꯣꯛꯑꯝꯃꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤ나 ꯄꯨꯔ ꯆꯠꯈꯤꯕ ꯑꯗꯣ ꯀꯌꯥꯗ ꯊꯤꯅ ꯀꯥꯝꯅꯔꯒ ꯂꯣꯏꯅꯔꯤꯕ ꯂꯝꯆꯠꯅꯣ ꯌꯦꯡꯉꯣꯕ ꯑꯗꯩ ꯃꯇꯝ ꯈꯔꯃꯨꯛ ꯅꯨꯄꯤꯁꯦ ꯊꯥ ꯑꯃꯨꯛ ꯃꯣꯏꯗ ꯂꯩꯔꯒꯅꯦ ꯅꯨꯄꯥꯁꯤꯗꯤ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯜꯂꯛꯇ꯭ꯔꯕ ꯑꯗꯩ ꯅꯨꯄꯤ ꯑꯃꯒꯤ ꯀꯩꯅꯣꯗꯨꯅꯁꯨ ꯂꯥꯎ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯃꯤꯅ ꯀꯧꯕꯒ ꯈꯣꯠꯄꯒ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯃꯄꯥꯅꯁꯨ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯈꯔꯅꯁꯨ ꯅꯨꯄꯥꯗꯣ ꯐꯨꯔꯖꯥꯠꯅꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯍꯟꯅꯁꯨ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅ ꯑꯃꯨꯛꯀ ꯂꯥꯛꯑꯦꯕ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦꯅ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯟꯅꯈꯤꯕ ꯃꯥꯁꯦ ꯂꯧꯊꯣꯛꯑꯒ ꯃꯥꯒꯤ ꯀꯝꯄꯦꯟꯁꯟ ꯀꯩꯀꯩ ꯄꯤꯍꯜꯂꯒ ꯑꯗꯣ ꯃꯄꯥꯗꯨꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯍꯤꯡꯒꯣꯜ ꯌꯣꯟꯗꯣꯏꯅꯤꯅ ꯌꯦꯡꯉꯣ ꯑꯍꯟꯁꯤꯡꯁꯤꯒꯤ ꯑꯋꯥꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯒꯗꯕ ꯍꯌꯦꯡ ꯑꯩꯅ ꯁꯤꯃ ꯇꯧꯔꯒ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯈꯟꯊꯗꯦꯕ ꯑꯗꯨꯅ ꯚꯔꯥꯗ ꯂꯩꯕꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯨꯝꯕꯨꯅ ꯊꯝꯕꯤꯕ ꯑꯗꯩ ꯚꯔꯥꯗ ꯂꯩꯔꯒ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯩꯈꯣꯏ ꯗꯗꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯍꯥꯏꯔꯗꯤ ꯌꯨꯝꯕꯨꯗꯨꯅ ꯂꯣꯏ ꯈꯪꯕ ꯅꯠꯇꯦ ꯂꯣꯏ ꯃꯣꯏ ꯃꯌꯨꯝꯖꯥꯈꯩ ꯊꯤꯒꯠ ꯆꯠꯂꯨ ꯉꯝꯄꯣꯟꯇꯦꯕ ꯃꯣꯏꯅ ꯐꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦꯕ ꯃꯤꯒꯤꯗꯤ ꯌꯨꯝꯗꯣ ꯁꯥꯔꯤꯗꯣ ꯚꯔꯥ ꯄꯤꯔꯦ ꯑꯗꯣ ꯃꯣꯏ ꯁꯨꯝ ꯁꯦꯟꯅꯕꯗꯤ ꯉꯝꯕ ꯅꯠꯇꯦꯕ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯚꯔꯥꯁꯤꯗ ꯄꯨꯡ ꯑꯁꯨꯛꯇ ꯍꯦꯟꯖꯜꯂꯛꯄ ꯌꯥꯔꯣꯏ ꯅꯨꯄꯥꯒ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯄꯨꯁꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯂꯥꯛꯍꯜꯂꯣ ꯅꯨꯄꯥꯗꯤ ꯌꯥꯔꯤꯈꯩ ꯂꯥꯛꯍꯟꯒꯅꯨ ꯅꯣꯏ ꯕꯕꯥꯒꯨꯝꯕ ꯅꯪ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯅꯪꯒꯤ ꯏꯕꯨꯡꯅꯤ ꯏꯄ꯭ꯋꯥꯅꯤꯅ ꯃꯁꯛ ꯇꯥꯛꯄ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯍꯟꯒꯅꯨ ꯀꯥꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯈꯠꯂꯛꯑꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯚꯔꯥꯗ ꯏꯆꯥꯁꯤꯡ ꯊꯝꯃꯤꯕꯁꯤꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯂꯥꯞꯅ ꯀꯩꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯔꯦꯟ ꯂꯧꯔꯒ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯉꯤꯀꯣ ꯁꯨꯃꯥꯏꯅ ꯚꯔꯥꯗ ꯄꯨꯁꯜꯂꯒ ꯌꯨ ꯊꯛꯃꯤꯟꯅꯕꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕꯤ ꯑꯗꯩ ꯅꯥꯇꯩ ꯆꯥꯗꯕ ꯂꯤꯆꯠ ꯆꯠꯃꯤꯟꯅꯕꯤ ꯁꯤꯒꯨꯝꯕꯁꯦ ꯊꯥꯗꯣꯛꯁꯤꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯁꯨꯝꯕꯁꯦ ꯃꯥꯡꯍꯧꯗꯣꯏꯁꯦ ꯅꯨꯄꯤ ꯈꯛꯇꯅꯤꯀꯣ ꯌꯥꯝ ꯑꯣꯛꯇꯅ ꯈꯟꯅꯍꯧꯗꯣꯏꯁꯦ ꯅꯨꯄꯤ ꯈꯛꯇꯅꯦꯕ ꯑꯅꯤꯁꯨ ꯋꯥꯔꯤꯁꯤꯅ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯤꯁꯨ ꯃꯥꯁꯨ ꯔꯦꯟꯇ ꯂꯩꯔꯒ ꯃꯥꯁꯦ ꯀꯣꯂꯦꯖ ꯆꯠꯄꯅꯦꯕ ꯑꯗ ꯃꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯐꯕ ꯅꯠꯇꯦ ꯑꯗ ꯃꯃꯥ ꯃꯄꯥꯁꯤꯅ ꯂꯧꯁꯤꯡ ꯁꯨꯔꯒ ꯑꯗꯩ ꯐꯥꯝ ꯅꯨꯡ ꯇꯧꯔꯒ ꯑꯗꯨꯝ ꯃꯆꯥꯈꯩꯁꯤꯗꯤ ꯃꯤ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯦꯝꯅꯤꯡꯕꯀꯣ ꯑꯗꯨꯒꯤ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯃꯥꯁꯦ ꯃꯣꯏ ꯃꯕꯨꯡ ꯑꯃꯒꯁꯨ ꯃꯣꯏꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯌꯦꯕꯀꯣ ꯑꯗ ꯃꯄꯥ ꯍꯣꯏꯁꯤꯅ ꯃꯥꯒꯤ ꯑꯗꯩ ꯃꯕꯨꯡꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯈꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯏ ꯑꯇꯩꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯕ ꯑꯗ ꯃꯣꯏꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯊꯥꯔ ꯈꯣꯠꯂ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯄꯥꯟꯕꯗ ꯃꯁꯇꯔꯒ ꯂꯣꯏ ꯂꯣꯏꯔ ꯃꯇꯤꯛ ꯆꯥꯔꯒ ꯃꯄꯥꯟꯗꯒ ꯇꯝꯃꯒ ꯂꯣꯏ ꯄꯥꯟꯈꯤꯕꯗꯣ ꯃꯥꯏ ꯑꯣꯏꯕ ꯑꯗꯨꯝ ꯏꯃꯨꯡꯁꯦ ꯃꯤꯅ ꯑꯗꯨꯝ ꯃꯆꯥ ꯁꯦꯝꯕꯗ ꯀꯩ ꯍꯥꯏꯅꯤ ꯃꯃꯥ ꯃꯄꯥꯁꯦ ꯃꯤꯅ ꯂꯩꯀꯥꯏꯅ ꯎꯁꯤꯠꯄꯗꯣ ꯑꯗꯨ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯁꯨ ꯃꯣꯏꯅ ꯁꯨꯔ ꯅꯣꯝꯕ ꯇꯥꯜꯂ ꯐꯥꯝ ꯅꯨꯡ ꯇꯧꯔ ꯑꯗꯨꯝ ꯃꯄꯥꯅꯤꯁꯦ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅꯅꯦ ꯁꯨꯃꯤꯟꯅꯔꯒ ꯅꯣꯝꯃꯤꯟꯅꯔꯒ ꯂꯩꯕ ꯃꯆꯥꯁꯤꯡꯁꯤꯒꯤ ꯍꯣꯠꯅꯔꯒ ꯑꯗ ꯃꯥꯗꯤ ꯌꯥꯝ ꯈꯔ ꯅꯥꯒꯜꯂꯦ ꯃꯁꯥꯁꯦ ꯈꯔ ꯐꯠꯇꯦꯅ ꯃꯥ ꯃꯄꯥꯟ ꯇꯝꯃꯔꯣꯏꯒꯦꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯤꯗ ꯇꯝꯕꯅꯦꯕ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯠꯂꯨꯕ ꯂꯥꯡꯉꯨꯕ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯁꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤꯈꯩ ꯃꯣꯏꯈꯩ ꯑꯗꯨꯝ ꯕꯥꯔꯗꯦꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩꯅꯤ ꯑꯗꯩ ꯄꯥꯔꯇꯤ ꯇꯧꯅꯤ ꯉꯁꯤꯅ ꯃꯥꯏ ꯕꯥꯔꯗꯦꯅꯤ ꯀꯥꯏ ꯍꯣꯇꯦꯜꯗꯒ ꯕꯥꯔꯗꯦ ꯁꯤꯟꯕꯤ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯗꯒ ꯆꯥꯕꯤ ꯑꯗꯨꯝꯕ ꯃꯣꯏꯈꯩ ꯆꯥꯃꯤꯟꯅꯕꯁꯤꯗ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯨꯝ ꯆꯥꯃꯤꯟꯅꯕꯁꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯊꯛꯄꯁꯦ ꯑꯗꯩ ꯑꯗꯨꯝ ꯇꯧ ꯈꯣꯠꯂꯣ ꯍꯧꯖꯤꯛ ꯆꯠꯅꯕꯤꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯂꯣꯏ ꯊꯛꯅꯕꯅꯤ ꯑꯗꯨꯅꯦꯒ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯑꯃꯤꯅ ꯊꯛꯇꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁ ꯌꯥꯝꯅ ꯀꯩꯅꯣ ꯈꯪꯗꯕ ꯆꯥꯎꯈꯠꯇꯕ ꯇꯥꯒꯗ꯭ꯔꯥ ꯀꯥꯏꯅꯒ ꯑꯗꯨꯝ ꯊꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯛꯈꯤꯕꯅꯦꯕ ꯑꯗꯨ ꯁꯨꯝ ꯊꯛꯈꯤꯕꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯑꯃꯨꯛ ꯃꯣꯏ ꯀꯣꯏꯕ ꯅꯨꯄꯥꯈꯩꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯣꯏ ꯕꯥꯔꯗꯦ ꯀꯩꯀꯩꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤꯗꯅ ꯑꯗ ꯃꯣꯏ ꯀꯣꯏꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯃꯥꯁꯨ ꯀꯣꯏꯒꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯨꯄꯥ ꯑꯃꯈꯛ ꯀꯣꯏꯅꯩꯌꯦꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯏꯃꯨꯡꯁꯤꯅꯅꯦ ꯃꯥꯁꯤꯅ ꯃꯃꯥ ꯃꯄꯥꯁꯦ ꯌꯥꯝ ꯀꯤꯅ ꯆꯠꯄ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯅ ꯑꯗꯨꯝ ꯉꯥꯎꯕ ꯃꯌꯨꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯈꯔ ꯀꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯉꯥꯡꯕ ꯆꯩꯕ ꯀꯜꯂꯒ ꯄꯥꯟꯕꯗꯣ ꯃꯆꯥ ꯃꯧꯅꯒ ꯄꯥꯟ ꯌꯥꯗꯕ ꯏꯃꯨꯡꯁꯦ ꯑꯣꯏꯌꯦꯕ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦꯀꯣ ꯑꯗꯩ ꯅꯨꯡꯁꯤꯅꯕꯗꯩ
ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡ ꯎꯅꯕꯁꯦ ꯌꯥꯝ ꯁꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯑꯦꯕ ꯊꯣꯛꯑꯒ ꯑꯗꯨꯝ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯁꯨꯝꯕꯁꯦ ꯑꯗ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯃꯤꯟꯅꯩ ꯊꯣꯛꯑ ꯈꯣꯠꯂꯒ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯔꯒ ꯆꯥꯃꯤꯟꯅꯔꯒ ꯑꯗꯨꯝ ꯃꯣꯏꯁꯦ ꯑꯗꯩ ꯁꯨꯝ ꯑꯗꯩ ꯀꯣꯐꯤ ꯀꯣꯔꯅꯔꯒꯨꯝꯕ ꯀꯣꯐꯤ ꯁꯣꯞꯀꯨꯝꯕꯁꯦ ꯗꯒ ꯑꯗꯨꯝ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯑꯗꯩ ꯑꯃꯨꯛ ꯃꯕꯥꯅꯤꯁꯤ ꯅꯨꯄꯥꯁꯤꯅ ꯂꯩꯔ ꯈꯣꯠꯂ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯃꯤꯟꯅꯩꯌꯦꯕ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯈꯒ ꯁꯨꯝ ꯑꯗꯨꯝ ꯇꯧꯔꯦꯕ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯩ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯨ ꯊꯝꯅꯔꯦ ꯑꯗꯨꯝ ꯊꯛꯑꯕꯅꯤꯅ ꯉꯥꯎꯔꯕꯅꯤꯅ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩ ꯅꯣꯡꯃꯁꯨ ꯃꯥꯁꯦ ꯄꯨꯔꯥ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯊꯛꯃꯤꯟꯅꯕꯗꯒꯤ ꯒ꯭ꯌꯥꯟꯁꯦ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯃꯥ ꯑꯍꯥꯟꯕ ꯃꯥꯒꯤ ꯔꯤꯂꯦꯁꯟ ꯊꯝꯈꯤꯕꯁꯦ ꯃꯥ ꯃꯁꯥ ꯈꯪꯗꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗꯤ ꯇꯥꯕ ꯃꯥꯗꯤ ꯏꯊꯛ ꯊꯛꯇꯕ ꯃꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯛ ꯊꯛꯍꯟꯈꯤꯕꯗꯨꯗ ꯃꯥꯗꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯨꯄꯥꯁꯤꯅ ꯍꯩꯅ ꯄꯤꯊꯛꯈ꯭ꯔꯦꯗꯅ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯁꯦ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯊꯦꯡꯉꯀꯥꯟꯗ ꯍꯟꯖꯟꯐꯝ ꯚꯔꯥꯗꯨꯗꯤ ꯍꯟꯖꯟꯕ ꯌꯥꯔꯔꯣꯏꯗꯕ ꯌꯥꯝ ꯊꯦꯡꯉꯕꯅꯤꯅ ꯃꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯚꯔꯥꯗꯣ ꯊꯝꯖꯜꯂꯨꯅꯤ ꯃꯃꯥꯟꯅꯕꯤ ꯊꯣꯛꯑꯒ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯁꯤꯟꯅꯔꯝꯕꯁꯨ ꯌꯥꯎꯈꯤꯕ ꯑꯗꯩ ꯅꯣꯡꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯃꯕꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯁꯨꯝ ꯀꯣꯏꯕ ꯆꯠꯃꯤꯟꯅꯧꯁꯤ ꯏꯁꯩꯁꯨ ꯂꯩ ꯏꯁꯩ ꯌꯦꯡꯃꯤꯟꯅꯧꯁꯤ ꯍꯥꯏꯔꯒ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯀ ꯌꯥꯝ ꯆꯥꯎꯔꯒ ꯁꯤꯟꯕ ꯒꯥꯔꯗꯦꯟꯒꯨꯝꯕ ꯄꯥꯔꯛꯀꯨꯝꯕꯗ ꯁꯤꯜꯂꯒ ꯔꯤꯖꯣꯔꯠꯀꯨꯝꯕꯗ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯛꯄ ꯆꯥꯕ ꯄꯥꯔꯇꯤ ꯂꯣꯏ ꯌꯥꯎꯕꯤꯗꯣ ꯃꯥꯏ ꯑꯗꯨꯝ ꯄꯩꯁꯥꯗꯤ ꯄꯤꯕ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯐꯝꯃꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯕꯤꯌꯥꯔ ꯌꯥꯎꯅ ꯐꯝꯕꯗꯣ ꯊꯛꯄ ꯆꯥꯕ ꯂꯣꯏ ꯌꯥꯎꯕꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤ ꯆꯪꯅꯔꯒ ꯊꯛꯑꯒ ꯏꯁꯩ ꯌꯦꯡꯅꯤꯡꯕꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯅꯨꯡꯗ ꯊꯛꯄ ꯆꯥꯅꯤꯡꯕꯅ ꯑꯗꯨꯝ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗ ꯃꯕꯥꯅꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒ ꯊꯛꯇꯅ ꯈꯣꯠꯇꯅ ꯈꯔ ꯆꯥꯔꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯊꯛꯈꯤꯕꯗꯩꯅ ꯑꯗꯨꯝ ꯍꯩꯔꯛꯑꯣꯅ ꯊꯛꯈ꯭ꯔꯕ ꯑꯗꯣ ꯏꯁꯩ ꯃꯥꯁꯦ ꯀꯨꯝꯊꯕꯐꯥꯎ ꯉꯝꯗꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯊꯛꯁꯤꯗ ꯆꯥꯕꯁꯦ ꯃꯈꯥꯁꯤꯅ ꯏꯁꯩꯁꯦ ꯀꯩꯅꯣ ꯔꯤꯖꯣꯔꯠꯁꯤꯗ ꯃꯈꯥꯁꯤꯗ ꯏꯁꯩ ꯇꯧꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯒ꯭ꯔꯨꯞ ꯍꯧꯅꯒ ꯂꯥꯛꯑ ꯌꯦꯡꯕꯤꯗꯨꯅꯦꯕ ꯃꯣꯏ ꯁꯤꯜꯂꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯝꯄꯥꯛꯇ ꯇꯧꯋꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯌꯦꯡꯕꯗꯨ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯨꯝꯊꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯄꯣꯔꯒ ꯊꯥꯡꯊꯔꯒ ꯒꯥꯔꯤꯗ ꯀꯠꯂꯦꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯧꯔꯨꯒꯤꯁꯤ ꯒꯥꯔꯤꯁꯦ ꯉꯥꯛꯇꯪ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯍꯟꯖꯜꯂꯒꯦ ꯏꯃꯥꯟꯅꯕꯤꯗ ꯆꯠꯎꯕꯅꯦ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯁꯤꯗꯤꯅ ꯃꯣꯏꯁꯦ ꯅꯨꯡꯗꯥꯡꯗꯨꯗ ꯏꯁꯩ ꯌꯦꯡꯐꯝꯗꯨꯗꯩ ꯄꯨꯡ 10:30 11 ꯑꯗꯨꯋꯥꯏꯗꯩ ꯊꯣꯛꯂꯛꯄꯁꯤꯅ ꯃꯣꯏꯔꯥꯡ ꯇꯥꯅ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯊꯧꯊꯔꯕ ꯂꯣꯛꯇꯥꯛ ꯃꯄꯥꯟꯁꯤꯗ ꯃꯕꯥꯅꯤꯁꯦ ꯒꯥꯔꯤꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯊꯧꯔꯤꯅꯤꯗꯅ ꯃꯉꯣꯟꯗ ꯉꯥꯊꯔꯒ ꯅꯨꯄꯥꯁꯤ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟꯁꯦ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦꯕ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯑꯗꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯗꯨꯝ ꯉꯥꯏꯔꯦ ꯒ꯭ꯌꯥꯟꯁꯦ ꯁꯨꯡꯇꯥ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯁꯦ ꯅꯨꯄꯤꯁꯤꯗ ꯇꯨꯝꯈ꯭ꯔꯦ ꯐꯖꯅꯀꯣ ꯅꯨꯄꯥꯁꯦ ꯇꯨꯝꯕ ꯌꯥꯗꯦ ꯐꯣꯟ ꯌꯦꯡꯉ ꯈꯣꯠꯂ ꯑꯗꯨꯝ ꯂꯩ ꯍꯧꯒꯠꯇꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯀꯥꯔꯗꯩ ꯀꯨꯝꯃꯒ ꯑꯗꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯑꯗꯩꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯉꯍꯥꯃꯨꯛꯁꯨ ꯃꯃꯥꯟꯅꯕꯤ ꯃꯃꯥꯗꯨꯅꯁꯨ ꯈꯔ ꯉꯥꯡꯕ ꯑꯗꯩ ꯑꯃꯨꯛ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯅ ꯌꯥꯔꯣꯏꯌꯦ ꯉꯥꯏꯈꯣꯅ ꯆꯦꯜꯂꯁꯦ ꯑꯗꯨꯝ ꯌꯥꯔꯣꯏ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯁꯤꯅꯦꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯀꯣ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯑꯀꯥꯟꯗꯀꯣ ꯀꯞꯄꯦ ꯈꯣꯠꯂꯦ ꯃꯥꯁꯦ ꯑꯩꯗꯤ ꯍꯟ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ ꯊꯤꯜꯂꯝꯒꯅꯨ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝꯗ ꯑꯩ ꯉꯝꯃꯣꯏ ꯆꯦꯜꯂꯁꯤꯅ ꯀꯞꯄꯦ ꯅꯨꯄꯤꯁꯦ ꯑꯗꯩ ꯑꯗꯨꯝ ꯃꯁꯥꯁꯨ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯥꯔꯤꯕ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯅꯨꯄꯥꯁꯤꯅ ꯒꯥꯔꯤꯁꯦ ꯊꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯄꯥꯎꯁꯦ ꯄꯤꯔꯦꯕ ꯃꯃꯥꯗ ꯁꯨꯃꯥꯏꯅ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦ ꯉꯔꯥꯡ ꯑꯩ ꯍꯥꯏꯕ ꯉꯝꯗꯅ ꯍꯥꯏꯗꯕꯅꯦ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯄꯨꯔꯒ ꯑꯗꯨꯝ ꯊꯧꯖꯜꯂꯛꯑꯒꯦꯅ ꯍꯥꯏꯔꯦꯕ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯦꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯨꯝꯁꯤꯗ ꯄꯨꯔꯥ ꯌꯨꯗꯣ ꯉꯥꯎꯔ ꯑꯩꯈꯣꯏꯒꯤ ꯃꯅꯝꯒ ꯆꯦꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯣ ꯏꯍꯥꯏ ꯍꯥꯏꯔꯒ ꯆꯪꯉꯕꯅꯤꯅ ꯃꯃꯥꯗꯨꯅ ꯑꯗꯨꯝ ꯈꯪꯉꯦꯗꯅꯀꯣ ꯌꯨ ꯊꯛꯑꯦꯁꯦ ꯅꯨꯄꯤꯁꯦ ꯑꯗꯩ ꯃꯃꯥꯁꯦ ꯁꯥꯎꯔꯦꯕ ꯑꯗꯩꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯡꯉꯦ ꯌꯨ ꯊꯛꯑꯦ ꯅꯨꯄꯤꯗꯣ ꯀꯃꯥꯏꯅꯅꯣ ꯅꯣꯏ ꯆꯦꯜꯂꯤꯁꯦꯅ ꯍꯪꯉꯦꯗꯅ ꯑꯗ ꯏꯕꯥꯅꯤ ꯏꯁꯩ ꯌꯦꯡ ꯆꯠꯃꯤꯟꯅꯔꯨꯕꯅꯤ ꯑꯗꯣ ꯍꯣꯏꯏꯕꯥꯅꯤ ꯌꯨ ꯊꯛꯃꯤꯟꯅꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯔꯥꯡ ꯇꯥꯅ ꯀꯣꯏ ꯆꯠꯂꯨꯔꯦ ꯃꯥ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯗꯅ
ꯃꯌꯨꯝ ꯆꯪꯕ ꯕꯔꯥꯗ ꯆꯪꯕ ꯉꯝꯈꯤꯔꯣꯏ ꯉꯥꯏꯈꯣꯅ ꯑꯗꯨꯒ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯆꯪꯉꯝꯃꯔꯣꯏ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏ ꯌꯨ ꯊꯛꯑꯒ ꯏꯁꯩ ꯌꯦꯡꯃꯤꯟꯅꯔꯒ ꯉꯥꯎꯔꯒ ꯑꯍꯤꯡ ꯍꯟꯖꯟꯗ꯭ꯔꯒ ꯆꯦꯜꯂꯛꯄ ꯅꯨꯄꯤꯗꯣ ꯑꯩ ꯏꯃꯧ ꯑꯣꯏꯗꯣꯏꯕ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯩꯁꯨ ꯂꯧ ꯉꯝꯃꯣꯏ ꯏꯃꯥ ꯄꯩꯁꯥ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯂꯣꯏꯁꯟꯅꯈ꯭ꯔꯁꯤ ꯀꯩꯅꯣ ꯃꯥ ꯌꯨ ꯑꯗꯨꯝ ꯐꯖꯅ ꯊꯛꯏ ꯑꯩ ꯌꯨ ꯊꯛꯄ ꯅꯨꯄꯤꯗꯤ ꯑꯩ ꯂꯧ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ ꯅꯨꯄꯥꯁꯤꯡꯁꯤꯗ ꯑꯃ ꯁꯨꯃꯥꯏꯅ ꯀꯦꯁ ꯑꯩꯈꯣꯏꯒ ꯍꯦꯛ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯣꯏꯒ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯕ ꯉꯥꯎꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡꯅ ꯁꯤꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯒꯗꯧꯅꯦꯕ ꯃꯣꯏꯅ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯔꯤꯕ ꯉꯥꯎꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯂꯧꯕꯗꯤ ꯂꯧꯔꯣꯏꯕ ꯂꯧꯅꯤꯡꯗꯦꯕ ꯑꯗꯨꯝꯕ ꯅꯨꯄꯤꯗꯣ ꯊꯛꯄ ꯆꯥꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄꯩꯗꯤ ꯃꯣꯏ ꯑꯗꯨꯝ ꯀꯣꯏꯔꯨꯁꯤ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯔꯨꯁꯦ ꯉꯥꯎꯊꯣꯛꯇꯣꯏꯅꯦꯕ ꯂꯧꯕꯅ ꯑꯃ ꯂꯧꯈꯤꯗꯣꯏꯅꯦꯕ ꯌꯨ ꯍꯦꯛ ꯊꯛꯃꯤꯟꯅꯕ ꯅꯨꯄꯤꯁꯦ ꯅꯨꯄꯥꯅ ꯀꯩꯁꯨ ꯐꯅ ꯍꯥꯏꯗꯦꯕ ꯁꯤꯁꯦ ꯅꯨꯄꯤ ꯃꯁꯥꯅ ꯈꯪꯗꯦꯕ ꯃꯣꯏ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯊꯛꯄꯅꯦꯅ ꯃꯣꯏꯅꯗꯤ ꯆꯝꯅ ꯈꯜꯂꯦꯕ ꯅꯨꯄꯥꯅꯗꯤ ꯉꯥꯎꯁꯤꯟꯅꯕ ꯑꯩꯈꯣꯏ ꯉꯥꯎꯃꯤꯟꯅꯕꯗꯣ ꯑꯣꯏꯅ ꯈꯜꯂꯦꯕ ꯉꯥꯏꯍꯥꯛ ꯂꯥꯡꯃꯤꯟꯅꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯌꯨꯝꯒꯤ ꯃꯧꯗꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯑꯕꯅꯤꯀꯣ ꯑꯗ ꯃꯣꯏꯒꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯔꯤꯝꯐꯥꯎ ꯅꯨꯄꯥꯁꯦ ꯐꯣꯟ ꯕ꯭ꯂꯣꯛ ꯊꯝꯈ꯭ꯔꯦ ꯑꯗꯩ ꯂꯨꯍꯣꯡꯕ ꯂꯦꯞꯅꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯁꯣꯝꯗꯗꯤ ꯌꯥꯝ ꯀꯥꯏꯔꯦꯕꯀꯣ ꯃꯃꯥ ꯍꯣꯏꯁꯦ ꯃꯇꯝꯁꯨ ꯈꯔ ꯆꯥꯗ꯭ꯔꯤ ꯅꯪ ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯟꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯗꯨꯕꯨ ꯆꯦꯜꯂꯕꯅꯤꯅ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯊꯣꯛꯑ ꯈꯣꯠꯂꯒ ꯀꯣꯂꯦꯖ ꯂꯣꯏꯔ ꯍꯣꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯁꯤ ꯈꯣꯠꯁꯤꯅ ꯂꯥꯛꯑꯣꯅ ꯀꯧꯕꯗ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯐꯣꯟꯗꯣ ꯑꯗꯩ ꯄꯥꯎꯁꯦ ꯃꯊꯥꯡ ꯆꯦꯜꯂꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯃꯣꯏ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯝꯕ ꯈꯣꯠꯂꯝꯕꯁꯤꯡꯗꯨꯗ ꯃꯣꯏꯅ ꯐꯣꯟ ꯇꯧꯋꯦꯕ ꯃꯄꯥꯗꯨꯁꯨ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯨꯒꯤ ꯅꯝꯕꯔ ꯂꯧꯍꯧꯕꯗꯨꯗ ꯃꯣꯏꯅ ꯋꯥ ꯑꯃ ꯍꯥꯏ ꯑꯗꯨꯅ ꯍꯥꯏ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯌꯨ ꯉꯥꯎꯔ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏ ꯅꯨꯄꯤꯗꯣ ꯑꯗꯨ ꯏꯃꯧ ꯑꯣꯏ ꯉꯝꯃꯣꯏ ꯍꯥꯏꯌꯦꯅ ꯋꯥꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗꯩ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏꯁꯤꯅ ꯉꯥꯡꯉꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯈꯣꯠꯂꯦꯅ ꯑꯗꯩꯗꯤ ꯉꯥꯡꯉꯦ ꯃꯆꯥꯅꯨꯄꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯌꯨ ꯊꯛꯃꯤꯟꯅꯩ ꯍꯥꯏꯁꯦꯅ ꯃꯃꯥ ꯃꯄꯥꯁꯦ ꯄꯨꯔꯥ ꯄꯨꯡꯉꯛꯉꯛꯄꯤꯅꯦꯕ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯒ ꯌꯨ ꯊꯛꯃꯤꯟꯅꯔ ꯑꯍꯤꯡꯒ ꯀꯣꯏ ꯆꯠꯃꯤꯟꯅꯔꯝꯒꯅꯦ ꯀꯥꯏꯗꯨꯗ ꯃꯣꯏꯗꯤ ꯃꯆꯥꯗꯣ ꯋꯥꯔ ꯋꯥꯇꯦꯝ ꯌꯥꯝ ꯆꯦꯠꯄꯅꯤꯅꯀꯣ ꯁꯨꯛ ꯌꯥꯝꯅ ꯂꯩꯀꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯏꯆꯥ ꯁꯦꯝꯕꯗ ꯃꯈꯥꯟ ꯊꯝꯕꯤꯕꯁꯦ ꯅꯪꯒꯤ ꯍꯥꯡꯇꯛꯇ ꯑꯃꯨꯛ ꯂꯩꯈꯥ ꯇꯥꯗꯣꯔꯦꯅ ꯃꯄꯥꯗꯣ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯤꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯊꯥ ꯑꯅꯤꯃꯁꯨ ꯌꯦꯡꯉꯦ ꯂꯥꯛꯇ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯝꯅꯩꯌꯦꯕ ꯑꯁ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯌꯨ ꯊꯛꯄ ꯉꯥꯎꯕ ꯀꯣꯏꯆꯠ ꯆꯠꯃꯤꯟꯅꯕ ꯅꯨꯄꯥꯒ ꯑꯍꯤꯡ ꯇꯥꯏꯕꯪ ꯃꯊꯣꯡ ꯈꯪꯗꯒꯩ ꯅꯨꯄꯥ ꯑꯃꯒꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯄꯩ ꯇꯥꯏꯞꯇ ꯉꯥꯡꯊꯣꯔꯛꯑꯦꯕ ꯑꯗꯣ ꯃꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯦꯕ ꯅꯨꯄꯤꯅ ꯌꯨ ꯊꯛꯑꯕꯅꯤꯅ ꯑꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯀꯞꯄꯦ ꯃꯃꯥꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯛꯁꯨ ꯊꯛꯇꯦ ꯍꯟꯗꯛ ꯏꯃꯥꯟꯅꯕꯤꯈꯩꯅ ꯕꯥꯔꯗꯦꯒ ꯀꯩ ꯁꯨꯝ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯒꯤ ꯁꯨꯝ ꯃꯣꯏ ꯊꯛꯁꯤ ꯈꯣꯠꯁꯦꯅ ꯊꯛꯈꯤꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯣꯏ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯏꯕꯥꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯕꯗꯤ ꯉꯥꯏꯍꯥꯛ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦ ꯀꯥꯟ ꯆꯠꯄ ꯑꯗꯨꯝꯕꯗꯨꯅꯤ ꯈꯣꯠꯅꯦ ꯅꯨꯡꯗꯥꯡꯗꯕꯨ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅ ꯌꯨ ꯊꯛꯃꯤꯟꯅꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯁꯩ ꯌꯦꯡ ꯆꯠꯃꯤꯟꯅ ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯗꯨꯝꯕ ꯅꯨꯄꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯑꯣꯏꯔꯣꯏ ꯃꯗꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗꯕ ꯅꯨꯄꯤꯅꯤ ꯌꯨꯝ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯠꯇ꯭ꯔꯤ ꯂꯥꯡꯗ꯭ꯔꯤ ꯌꯨ ꯊꯛꯁꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯑꯣꯏꯔꯣꯏ ꯑꯩ ꯏꯃꯧꯅ ꯌꯥꯝꯅ ꯃꯤꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯦꯕ ꯑꯗ ꯅꯨꯄꯤꯗꯨꯅꯗꯤ ꯑꯩ ꯂꯩꯖꯒꯦ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯔꯣꯏꯒꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯅ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨ ꯈꯜꯂꯤ ꯋꯥꯈꯟꯗꯣ ꯃꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯁꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯨ ꯊꯛꯃꯤꯟꯅꯔꯨꯕ ꯉꯥꯎꯃꯤꯟꯅꯔꯨꯕ ꯂꯥꯡꯃꯤꯟꯅꯔꯨꯕ ꯃꯌꯥꯝ ꯑꯃꯅꯦ ꯉꯁꯤ ꯊꯨꯡꯅꯗꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯥꯅ ꯉꯥꯎꯔꯒ ꯑꯗꯨꯝ ꯉꯥꯎꯐꯝ ꯑꯣꯏꯕꯤꯔꯝꯃꯒ ꯂꯥꯡꯃꯤꯟꯅꯐꯝ ꯑꯣꯏꯔꯝꯃꯒ ꯅꯨꯄꯤꯁꯦ ꯑꯁ ꯃꯥꯗꯤ ꯌꯨ ꯊꯛꯄꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝꯅꯤꯒ ꯍꯥꯏꯕꯤꯔꯒꯅꯦ ꯃꯥꯅ ꯂꯣꯏꯅꯔꯨꯕ ꯇꯧꯔꯨꯕꯅ ꯈꯔꯗꯪ ꯍꯥꯏꯔꯛꯄꯅ ꯃꯌꯥꯝ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯊꯣꯛꯈꯤꯕꯒꯤ ꯀꯦꯁ ꯑꯗꯩ ꯃꯈꯣꯡ ꯊꯣꯡꯅ ꯑꯗꯨꯝꯕ ꯐꯤꯕꯝꯗꯨꯗ ꯏꯖꯠ ꯁꯣꯛꯈ꯭ꯔꯕꯅꯤꯅ ꯅꯝꯗꯅ ꯆꯦꯟꯁꯤꯜꯂꯨꯕ ꯂꯧꯕꯤꯌꯨ ꯌꯥꯗꯕ ꯑꯗꯨꯝꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯦꯟꯇ ꯂꯩꯕ ꯈꯣꯠꯄ ꯚꯔꯥꯗ ꯂꯩꯕ ꯏꯆꯥꯁꯤꯡꯁꯦ ꯄꯦꯔꯦꯟꯁꯁꯤꯡꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯐꯝ ꯑꯃꯗꯒꯤ ꯇꯥ ꯂꯩꯔꯦ ꯅꯨꯄꯤꯈꯩꯁꯦ ꯍꯧꯒꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦꯅ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯜꯂꯛꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤ ꯇꯧꯔꯤꯗꯨꯗ ꯊꯛꯃꯤꯟꯅꯔꯒ ꯏꯁꯩ ꯌꯦꯡ ꯆꯠꯃꯤꯟꯅꯔꯒ ꯍꯧꯒꯠ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅꯐꯥꯎ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯤꯟꯐꯝꯗ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯉꯥꯎꯔ ꯗꯥꯟꯁꯀ ꯇꯧꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯚꯥꯏꯔꯦꯜ ꯆꯠꯄ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯥ ꯁꯨꯝꯕꯁꯦ ꯍꯦꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯦꯔꯦꯟꯁꯀ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅꯕꯤꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯁꯩ ꯇꯧꯕ ꯈꯨꯟ ꯊꯪꯅꯕꯩ ꯇꯧꯕꯗꯒꯗꯤ ꯃꯣꯏꯒ ꯆꯠꯃꯤꯟꯅꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯗꯨ ꯈꯛꯇꯗꯤ ꯊꯥꯗꯣꯛꯑꯒ ꯃꯥꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗꯗꯤ ꯍꯜꯂꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯑꯃꯠꯇꯅ ꯀꯩꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩꯕꯁꯤ ꯑꯣꯏꯌꯦꯕ ꯍꯦꯛꯇ ꯔꯦꯟꯇꯒꯨꯝꯕ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯃꯣꯏꯗꯤ ꯄꯦꯔꯦꯟꯁꯀ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯦꯔꯦꯟꯁꯅ ꯈꯪꯗ꯭ꯔꯕꯅꯤna ꯃꯥꯏ ꯏꯁꯩ ꯌꯦꯡꯕ ꯈꯣꯠꯄ ꯆꯠꯃꯤꯟꯅꯕ ꯌꯨ ꯊꯛꯃꯤꯟꯅꯕ ꯃꯣꯏꯗ ꯁꯤꯒꯨꯝꯕꯁꯦ ꯍꯦꯛꯇ ꯊꯣꯛꯑꯦꯕ ꯃꯄꯥꯟꯗ ꯂꯩꯕꯒꯤꯁꯨ ꯃꯌꯥꯝ ꯊꯣꯛꯏꯗꯅ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗꯐꯥꯎ ꯁꯨꯃꯥꯏꯅ ꯔꯦꯟꯇ ꯂꯩꯕꯁꯦ ꯄꯦꯔꯦꯟꯁꯇꯩꯕꯨ ꯈꯤꯇꯪ ꯍꯦꯛ ꯂꯥꯞꯊꯣꯛꯑꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯅꯨꯄꯥꯒ ꯀꯔꯝꯕ ꯍꯤꯔꯝꯗ ꯚꯔꯥꯗ ꯄꯨꯁꯜꯂꯒ ꯅꯨꯄꯥꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏꯅ ꯌꯦꯡꯉꯣ ꯀ꯭ꯂꯥꯁ 11 ꯈꯛ ꯀꯥꯕꯅꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯔꯤꯗꯣ ꯑꯗꯨ ꯚꯔꯥꯗ ꯅꯨꯄꯥ ꯄꯨꯁꯜꯂꯒ ꯀꯃꯥꯏꯅ ꯌꯨ ꯊꯛꯃꯤꯟꯅꯩꯅꯣꯕ ꯄꯥꯔꯇꯤꯒ ꯇꯧꯕ ꯍꯥꯏꯗꯅ ꯌꯦꯟ ꯊꯣꯡꯕ ꯈꯣꯠꯄ ꯑꯉꯧꯕ ꯑꯇꯥꯎꯕ ꯂꯩꯔꯒ ꯄꯨꯔꯥ ꯌꯨ ꯆꯨꯔꯨꯞ ꯊꯛꯇꯅ ꯌꯨ ꯊꯛ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯩꯅꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯃꯤꯟꯅꯔꯤꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯆꯥꯗꯅꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯀꯃꯥꯏꯅ ꯅꯨꯄꯤꯅ ꯁꯤ ꯀꯃꯥꯏꯅ ꯋꯥꯈꯜ ꯐꯥꯎꯔꯛꯏꯅꯣ ꯁꯤ ꯉꯛꯑꯦꯕ ꯑꯗꯩ ꯊꯛꯃꯤꯟꯅꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯊꯥꯕꯜ ꯌꯦꯡ ꯆꯠꯃꯤꯟꯅꯗꯅ ꯏꯁꯩ ꯌꯦꯡ ꯆꯠꯃꯤꯟꯅꯗꯅ ꯑꯍꯤꯡꯒ ꯍꯟꯖꯟꯗꯗꯅ ꯁꯤꯁꯦ ꯃꯣꯏ ꯀꯃꯥꯏꯅ ꯋꯥꯈꯜ ꯐꯥꯎꯔꯛꯏꯅꯣ ꯁꯤ ꯑꯩꯁꯤ ꯀꯩ ꯍꯥꯏꯒꯅꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯥꯁꯤꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯦꯔꯥ ꯍꯜꯂꯛꯑꯣꯏꯔꯥ ꯁꯣꯁꯥꯏꯇꯤꯅ ꯌꯨ ꯊꯛꯀꯦꯔꯥ ꯀꯩꯝ ꯍꯥꯏꯅꯗꯦ ꯑꯗꯩ ꯏꯁꯩ ꯃꯐꯝꯗ ꯅꯨꯄꯥꯅ ꯗꯥꯟꯁꯄꯨ ꯇꯧꯔꯁꯨ ꯑꯗꯒꯤꯗꯤ ꯄꯩꯁꯥꯕꯨ ꯊꯥꯔꯁꯨ ꯆꯨꯔꯨꯞ ꯐꯩꯅꯕꯨ ꯆꯪꯉꯁꯨ ꯌꯨꯕꯨ ꯊꯛꯑꯁꯨ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯃꯆꯠꯅꯤ ꯅꯨꯄꯥꯒꯤꯅ ꯍꯥꯏꯅꯩ ꯈꯔ ꯉꯥꯎꯁꯟꯅꯕ ꯑꯣꯏꯅ ꯍꯥꯏꯅꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯗꯨꯃꯛ ꯇꯧꯔꯗꯤ ꯀꯩ ꯍꯥꯏꯅꯩꯀꯣ ꯅꯨꯄꯤꯅ ꯄꯩꯁా ꯊꯥꯕꯨ ꯁꯨꯃꯥꯏ ꯀꯜꯂꯦ ꯍꯥꯏꯅꯔꯤꯅꯦꯕ ꯁꯤ ꯌꯥꯝ ꯂꯨꯕ ꯀꯩꯅꯣꯝꯅꯦꯕ ꯑꯗ ꯈꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏꯅ ꯅꯨꯄꯥꯒ ꯑꯗꯨꯃꯥꯏꯅ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯕ ꯍꯩꯅꯈ꯭ꯔꯒꯗꯤ ꯇꯨꯡꯗ ꯍꯌꯦꯡꯋꯥꯏ ꯃꯣꯏꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣꯕ ꯃꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯅꯨꯄꯥ ꯀꯌꯥꯒꯅꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯛꯃꯤꯟꯅꯗꯣꯏꯁꯦ ꯅꯨꯄꯥꯅ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯑꯁ ꯌꯥꯝ ꯏꯪ ꯇꯞꯄꯅꯤ ꯀꯃꯥꯏꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯣꯕ ꯑꯗꯨꯝ ꯍꯨꯜꯂꯛꯄ ꯇꯥꯕꯅꯦꯕ ꯌꯨ ꯊꯛꯃꯤꯟꯅꯔꯨꯔꯕꯅꯤꯅ ꯑꯗꯨ ꯃꯣꯏꯗ ꯀꯃꯥꯏꯅ ꯋꯥꯈꯜꯁꯦ ꯐꯥꯎꯔꯛꯏꯅꯣ ꯉꯛꯑꯦꯕꯀꯣ ꯃꯁꯥꯅ ꯈꯪꯒꯗꯧꯅꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯕꯨ ꯑꯩꯈꯣꯏ ꯌꯨ ꯊꯛꯃꯤꯟꯅ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯩ ꯏꯁꯩ ꯌꯦꯡ ꯆꯠꯃꯤꯟꯅꯔꯒ ꯑꯍꯤꯡ ꯍꯟꯖꯟ ꯌꯥꯕ꯭ꯔꯥꯅꯦ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯈꯤꯅꯤꯅ ꯃꯣꯏ ꯄꯦꯔꯦꯟꯁꯇ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯄꯦꯔꯦꯟꯁ ꯑꯝꯇꯅ ꯑꯩ ꯅꯨꯄꯥꯒ ꯚꯔꯥꯁꯤꯒ ꯌꯨ ꯊꯛꯃꯤꯟꯅꯒꯦ ꯏꯁꯩ ꯌꯦꯡꯕ ꯆꯠꯃꯤꯟꯅꯒꯦ ꯑꯍꯤꯡꯗ ꯍꯥꯏꯕꯁꯦ ꯄꯦꯔꯦꯟꯁ ꯑꯝꯇꯅ ꯍꯣꯏ ꯆꯠꯂꯣ ꯉꯥꯎꯊꯣꯛꯎ ꯏꯆꯥꯁꯤ ꯀꯅꯥ ꯄꯦꯔꯦꯟꯁꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯄꯣꯟꯇꯦꯕ ꯑꯗꯣ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯍꯟꯁꯤꯡꯗꯨꯅ ꯌꯦꯡꯉꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯒ ꯑꯣꯐꯤꯁꯇ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯃꯥꯡꯉꯕꯅꯤꯅ ꯅꯨꯄꯤ ꯄꯣꯛꯄꯅꯗꯤ ꯄꯩꯁꯥꯁꯦ ꯆꯥꯎꯅ ꯇꯥꯟꯁꯤꯜꯂꯛꯑꯅꯤ ꯂꯥꯛ 30 ꯄꯤꯌꯨ 40 ꯄꯤꯌꯣꯅ ꯑꯗꯩ ꯅꯨꯄꯥ ꯄꯣꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅꯗꯤ ꯃꯆꯥꯅ ꯉꯥꯎꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯄꯩꯁꯥ ꯄꯤꯕꯗꯤ ꯃꯣꯏꯅ ꯄꯤꯗꯣꯏꯃꯤꯅ ꯂꯩꯇꯕꯅꯤna ꯂꯥꯛ 2 ꯇꯧꯒꯦ 3 ꯇꯧꯒꯦ ꯍꯥꯏꯔꯦ ꯄꯨꯔꯥ ꯁꯥ ꯁꯟ ꯌꯣꯟꯅꯕ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯧ ꯍꯤꯡꯒꯣꯜ ꯌꯣꯟꯅꯕ ꯄꯣꯠ ꯆꯩ ꯌꯣꯟꯅꯕꯗꯧꯅ ꯃꯃꯜ ꯉꯥꯡꯅꯔꯦ ꯑꯗꯨ ꯐꯖꯔꯤꯕ꯭ꯔꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯉꯥꯏꯔꯦ ꯃꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯏꯁꯩ ꯌꯦꯡꯕꯅꯦ ꯑꯗꯨꯅꯦ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯇꯥꯏꯐꯝ ꯈꯪꯗꯅ ꯄꯨꯔꯒ ꯆꯠꯇꯅ ꯚꯔꯥꯁꯤꯗ ꯃꯤꯒꯤ ꯆꯪꯗꯅ ꯑꯩꯅ ꯌꯨ ꯊꯛꯃꯤꯟꯅꯗꯅ ꯇꯧꯔꯤ ꯅꯨꯄꯤꯁꯦ ꯃꯥꯏꯁꯨ ꯍꯨꯟꯗꯣꯛꯑꯝꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯑꯩꯅ ꯍꯨꯟꯗꯣꯛꯑꯝꯕꯗ ꯃꯥꯁꯦ ꯀꯔꯤꯝ ꯍꯥꯏꯔꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯅꯨꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯑꯣꯏꯅꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯄꯤꯅꯤ ꯅꯨꯄꯤ ꯑꯃꯕꯨ ꯍꯦꯛ ꯃꯥꯅ ꯉꯥꯎꯃꯤꯟꯅꯔꯨꯔꯕ ꯅꯨꯄꯤ ꯑꯃ ꯔꯤꯂꯦꯁꯟ ꯍꯦꯛ ꯊꯝꯃꯨꯔꯕ ꯃꯥ ꯑꯗꯨꯝ ꯀꯦꯁ ꯑꯃ ꯆꯦꯟꯅꯔꯗꯣꯏꯅꯦꯕ ꯃꯔꯥꯏꯕꯛ ꯐꯗꯅ ꯊꯥꯡꯒꯠꯂꯛꯇꯕꯗꯨꯗꯤ ꯑꯃꯅꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯍꯥꯟꯅ ꯌꯥꯝ ꯃꯨꯟꯅ ꯅꯨꯄꯥꯁꯤꯡꯁꯨ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯅꯨꯄꯤꯁꯦ ꯂꯧꯁꯨ ꯂꯧꯔꯣꯏꯒꯦ ꯍꯥꯏꯕ ꯑꯗꯩ ꯀꯦꯁ ꯅꯨꯡꯁꯨ ꯇꯧꯔꯛꯀꯅꯨ ꯖꯗꯥꯕꯤꯁꯨ ꯇꯥꯜꯂꯛꯀꯅꯨ ꯍꯥꯏꯕ ꯉꯥꯎꯃꯤꯟꯅꯁꯤ ꯆꯨꯝꯅ ꯔꯤꯂꯦꯁꯟ ꯊꯝꯗꯣꯛꯁꯤ ꯌꯨ ꯊꯛꯇꯣꯛꯃꯤꯟꯅꯁꯤ ꯉꯥꯎꯃꯤꯟꯅꯁꯤ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯒꯗꯤꯅꯦ ꯁꯦꯡꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯒꯗꯤ ꯉꯥꯎꯃꯤꯟꯅꯔꯨꯔꯅꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯔ ꯄꯩꯁꯥ ꯄꯤꯔ ꯉꯥꯎꯃꯤꯟꯅꯕ ꯌꯥꯕ ꯅꯨꯄꯤ ꯀꯦꯁꯁꯨ ꯇꯧꯔꯛꯑꯣꯏꯗꯕ ꯂꯧꯗ꯭ꯔꯁꯨ ꯌꯥꯕ ꯅꯣꯡꯃꯩ ꯄꯩꯁꯥ ꯄꯤꯔ ꯑꯗꯨꯝꯕ ꯑꯣꯏꯅ ꯂꯣꯏꯅꯈ꯭ꯔꯣ ꯅꯥꯈꯩꯆꯦꯡ ꯃꯤꯒꯤ ꯑꯗꯨꯗꯣ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯣꯏꯅꯁꯨ ꯊꯛꯁꯤ ꯆꯥꯁꯤ ꯉꯥꯎꯁꯤ ꯆꯠꯁꯤ ꯌꯥꯔꯛꯑꯗꯤ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯃꯅꯤꯡ ꯇꯝꯃꯛꯀꯅꯤ ꯑꯗꯣ ꯅꯣꯏ ꯉꯥꯎꯊꯣꯛꯃꯤꯟꯅꯔꯨꯔꯦ ꯂꯥꯡꯊꯣꯛꯃꯤꯟꯅꯔꯨꯔꯦꯅ ꯍꯥꯏꯔꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯅꯦ ꯍꯌꯦꯡ ꯅꯨꯄꯥꯁꯤꯡ ꯂꯩꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯍꯧꯕ ꯍꯥꯏꯕꯁꯦ ꯅꯥꯀꯣꯛꯇꯨꯅ ꯍꯥꯟꯅ ꯈꯟꯊꯔꯣꯏꯗꯕ ꯑꯣꯏꯔꯒꯅꯅꯦ ꯃꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯥꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗꯤꯀꯣ ꯃꯁꯥꯅ ꯌꯥꯅ ꯉꯥꯎꯃꯤꯟꯅꯕꯅꯦ ꯂꯥꯡꯃꯤꯟꯅꯕꯅꯦ ꯃꯁꯥꯅ ꯌꯥꯅ ꯃꯔꯤ ꯊꯝꯅꯕꯅꯦ ꯑꯩꯅ ꯅꯝꯗꯅ ꯅꯠꯇꯦ ꯍꯥꯏꯔꯛꯑꯦꯕ ꯍꯦꯛꯇ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯅꯁꯥꯅ ꯌꯥꯔꯒ ꯂꯥꯡꯊꯣꯛꯎꯕꯗꯨꯗꯤꯅꯦ ꯍꯌꯦꯡ ꯂꯩꯊꯣꯛꯈ꯭ꯔꯒꯗꯤ ꯀꯩꯗꯧꯒꯗꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯍꯧꯗ꯭ꯔꯕꯅꯤꯅ ꯅꯣꯏ ꯑꯗꯨꯝ ꯂꯥꯡꯃꯤꯟꯅꯔꯒ ꯃꯥꯏ ꯃꯣꯠ ꯆꯥꯟꯅꯗ꯭ꯔꯀꯥꯟꯗ ꯂꯩꯊꯣꯛꯅꯈꯤꯕꯗ ꯀꯔꯤꯝ ꯍꯥꯏꯗꯕꯤꯗꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯐꯥꯎ ꯊꯣꯛꯍꯟꯗꯅ ꯅꯪꯒꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯅꯒꯦꯒ ꯂꯩꯅꯔꯣꯕ ꯁꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯏ ꯑꯃꯨꯛ ꯂꯩꯒꯦ ꯈꯣꯠꯀꯦ ꯑꯗꯩ ꯁꯣꯝꯅ ꯂꯧꯔꯣꯏ ꯍꯥꯏꯅꯤ ꯑꯩ ꯄꯩꯁా ꯇꯥꯟꯕꯤꯅꯤ ꯑꯗꯨꯅꯦ ꯑꯃꯨꯛ ꯍꯥꯏꯕꯤꯅꯤꯀꯣ ꯌꯥꯝꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯜꯍꯧꯔꯣꯕ ꯉꯥꯎꯕ ꯂꯣꯏꯔꯒꯅꯦ
sida parents khayda yam awabase akoina yengba ngamdeba nupa mayumdu pesa do piraktoinina pura makokta makol hape ahing tumna deba parents ahing tumdeba ai date atu da tharame ai pesa se kala de pidoino ana aduna ima ipa ge awabase ngaudngai da ima ipa ge awaba hana uba aduna macha amcha da sumba thok thok thokanda le kai da nemu ngangnaraga parents na ikai jaba yam ikai ko da nupi macha na bu le sabi macha na bu nupa ga abrada yu thamina ba hongna de abrada nupa bu sara le mina ba hongna de adaidi nupa ga ahing da tai bangda yu thamina ga isai yengba thaban yengbana salaga ahing halaktabi car daga ahing le khaibi thaban mapam song ba chatpi yu ngaudana ek chatpa bo kumbo ngamda por ka thangjannabi adu sung tau da banate tau da banate ko adu do mi di nupa di ngau thoke lang thoke ngakta ne ba ngau nupa di yai ha banate ba mang ho bu hayeng kana da heli nang ke sangkata yara draba mang ho ra nupa dun lai thokraga nang tumina le hawda ya le hawba yara draba adu di manga kana de muke sangala ina tra adu ga di nupa dun di nupi je aiga yu thangmina ga smai le mina ga lai thokre nupa di ke sangalo eba mi de man nupi jin lai thokra jo muktan lai gine ba adu ga di ne ngawru no lang no ba lang de ta han nupa ga mana ba ya ba na te ba adai nupa ju ngai re adum awa ba ta ning dradi mi gi masa chana yu nu thak tan sat min na dana barada sang dana mi gi ja law dana tawra dum ke asam lak pata bani nang na taw ba nang na phang bani adu noi gi de arai bani noi gi budi khana gera noi yana roi gera noi kaisu kai de ba adu nungai ti di kai khongja da ba lanja da ba parents sing du gi ne ba khoi ne nungai ti je adu wari gi je sida loi san ja ke wari ti du koi prime update se sigi lija ge adu ga mana koi gi kaino jaju se home da lak panu pi sung lep te koi sangai ko pam yum jao na mena thammi ba sangai je lak sung lep te ado koi kaino jiju sangai da koi na ngang nipan lai lai su tamandana mayam gi mateng na thammi dana mayam na loina admission taw gi bani uniform lai gi bani lai bi gi bani ado jikse mayam na kaino je koi March se February ga March ka sigi phil se moi je April first week ta exam ne ba aduna March ki loirak pa jida ma thiyau godam ne ba aduna February March ki je moi je kaino 600 oi ba ko adu 600 se kaino 1200 oi re dana ngang mong ge de ngang ni pan gi je kaino tai ba sing kaino mapan jatuk adumai na ta ba nei na be pa ba ko adu mayam na dum angam ba khitang ba chonga do ju sing do ju mateng pang bi yu adumai semgat laga koina phise thidok ki ge do sigi oina mateng pang bi rak padi ne koina mamang da ju school gi uniform like lebi pang ko jing do school da dum ka phalle ba ado koina receipt to thar ga adumai na school gi khoi GPA number oina pijara ke ado school da dum ka pi yo ba ado koina ai angang amagi ngamage tha ni gi har ju angang amagi tha amagi har ju koina se ngang gi tha amagi har ga dum GPA da adumai school da seng na ka pi ba ko kana ko mana lak pi raga school da satlaga oina school da oina PS TV ga ju TV usi ma mateng pang bi yo na ai lak thok jari da ado hojik se angang je am phone tawrakre angang thilake na khoi gi lam ji da tawrami je angang ji yam thina sai theng phangam parents na ma pa na he ngauring gai ne angang da sai theng yam thina phangam yam nungai te ji khoi lai tam ba do mi loin bak section ho na da na exam thana dorabani na adagi class test ka di am tawre ba ko ado tha gi tawba hafta gi tawba tawre ado ji khoina ngang lawraga mi school da ji admission taw ngang ka halu ba ya roi ba aduna mathang sahi ngai biu mayam da khoina lak tok saraga kaino taw jage hantak sahi di na khoi lok sanre ba slak pa gi di am lai ngang mama sum pa so ani mak lai te ma bok tuna tharoi khullaga kaino puti khapaga tha lai re ngamdre ai jo hal oire na kapaga mabok tuna phone tawre ba ngang ani mak chu lai su tamandre ye ma ga tum tharoi khule kun min na dai nu pam sa du di sai tram toi tain toi sura ka amina ngau san na re abi chat kha ga halak ni khang da ba ma na ba ge ko chat khi ba taw dana halak ta na thina ba thaban jong chat li me ha ga halak ta bi ngang nu pam sa ni na ko mai lak na ba da yam sa thina wa re na mabok tu kap phone tawre ade ngang amagi na mu ma pa ji pura yu da pra la su re aduga mama aduna mayum ban thokre aduna mandom chaga makura jina hona ba ngang ani je mana nupi ji budi hoi ai hona ra ge no pam cha du sai tain tong sura moi ju maina ching ka ga halak ta bi ade iset pa sakra halak ta bi ade mi gi kaino
ꯈꯪꯗꯦ ꯑꯩꯈꯣꯏ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯨꯕꯗꯣ ꯃꯤ ꯃꯆꯥꯈꯩ ꯈꯠꯅꯔꯦ ꯃꯤ ꯑꯉꯥꯡꯈꯩ ꯐꯨꯔꯝꯃꯦꯅ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯤ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯔꯣꯏꯕꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯣꯏꯅꯁꯨ ꯉꯥꯡꯕ ꯆꯩꯕꯁꯨ ꯂꯧꯔꯛꯇꯕꯗꯣ ꯃꯣꯏ ꯇꯦꯟꯁꯟ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯑꯗꯨꯗ ꯁꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯒ ꯑꯝꯇꯪ ꯐꯥꯖꯤꯜꯂꯒ ꯑꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯊꯝꯕꯤꯔꯗꯤꯅ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯀꯩꯅꯣ ꯂꯥꯛꯄꯤꯔꯣ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒꯅ ꯍꯥꯏꯔꯒ ꯊꯝꯃꯦꯕ ꯑꯁ ꯌꯥꯝꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯌꯥꯝ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯁꯤꯗꯅꯦ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅ ꯃꯆꯥ 3 ꯂꯩꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯆꯥ 3 ꯂꯩꯕꯁꯦ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯄꯤꯁꯛꯄꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯗꯨꯅ ꯂꯥꯜꯍꯧꯕ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯒꯤ ꯐꯥꯕꯗꯣ ꯑꯗꯨꯗ ꯐꯥꯔꯒ ꯀꯩꯅꯣ ꯌꯥꯝ ꯊꯤꯅ ꯐꯨꯝꯍꯟꯈꯤꯗꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯖꯦꯜꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯔ ꯁꯤꯈꯤꯕꯗꯣ ꯑꯗꯨꯅꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯥꯕ ꯎꯕ ꯃꯇꯝ ꯑꯃꯗꯗꯤ ꯂꯥꯜꯍꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯔꯝꯃꯤꯗꯅ ꯑꯃꯨꯛ ꯊꯣꯛꯄ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯂꯥꯜꯍꯧꯕ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯈꯤꯕ ꯑꯗꯩ ꯐꯥꯔꯦꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯄ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯃꯀꯣꯛꯁꯦ ꯁꯥꯏꯀꯤ ꯂꯩꯈꯤꯕꯀꯣ ꯅꯧꯔꯤꯉꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯒꯤ ꯉꯥꯎꯔꯒ ꯑꯗꯨꯝ ꯁꯤꯈꯤ ꯍꯥꯏꯌꯦꯕ ꯅꯥꯔꯒ ꯉꯥꯎꯔꯒ ꯑꯗꯨꯒ ꯃꯆꯥꯁꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯨꯗ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥꯁꯤꯅ ꯐꯖꯅ ꯌꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯕꯥꯅꯤꯁꯦ ꯀꯣꯏꯅꯔ ꯆꯦꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯣꯅ ꯃꯃꯥꯏ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯤꯅ ꯍꯥꯏꯗꯅ ꯑꯁꯣꯝꯗ ꯂꯨꯍꯣꯡꯉꯒ ꯌꯨꯝ ꯀꯩ ꯃꯆꯥ ꯑꯃ ꯁꯥꯔ ꯑꯁꯣꯝꯗ ꯂꯩꯈꯤꯕꯖꯥꯠꯅꯦꯕ ꯃꯄꯥꯒꯤ ꯃꯌꯨꯝꯁꯤꯗ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯁꯦ ꯆꯠꯇ ꯉꯥꯎꯁꯟꯅꯕꯗ ꯐꯨꯕꯗ ꯃꯥꯁꯦ ꯌꯨ ꯉꯥꯎꯔꯒꯀꯣ ꯃꯆꯥꯈꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯁꯨ ꯍꯥꯏꯅꯕ ꯌꯥꯗꯕꯤ ꯍꯦꯛ ꯉꯥꯡꯅ ꯌꯥꯗꯕ ꯃꯥꯁꯨ ꯉꯝꯃꯛꯇ꯭ꯔꯕ ꯄꯨꯔꯒ ꯂꯥꯛꯑ ꯍꯣꯠꯅꯔꯛꯄ ꯈꯣꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯆꯥꯈꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝ ꯇꯣꯛꯊꯣꯛꯍꯜꯂꯛꯑꯕ ꯑꯗ ꯃꯥꯁꯦ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦ ꯑꯗꯨꯒ ꯃꯆꯥꯈꯩꯁꯦ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯃꯐꯝ ꯑꯃꯗ ꯄꯨꯔꯥ ꯂꯩꯖꯔꯒ ꯅꯨꯄꯥꯁꯦ ꯂꯥꯞꯊꯣꯛꯆꯔꯒꯦꯅ ꯃꯥꯁꯨ ꯂꯥꯛꯑꯦꯕ ꯃꯆꯥꯗꯣ 3ꯅꯤ ꯌꯦꯡꯉꯣ ꯑꯗꯩ ꯃꯥꯅ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯗꯕꯁꯨ ꯑꯉꯥꯡꯗꯣ ꯆꯍꯤ 1 ꯃꯈꯥꯏꯈꯛ ꯉꯥꯏꯔꯤꯕ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯗ ꯍꯦꯜꯄꯔ ꯑꯣꯏꯕ ꯃꯥ ꯆꯠꯇꯣꯔꯤ ꯑꯗꯩ ꯑꯉꯥꯡ ꯃꯈꯨꯠ ꯃꯔꯦꯡ ꯆꯠꯄꯗꯣ ꯄꯨꯔꯒ ꯀꯅꯥꯒꯤ ꯌꯨꯝꯗ ꯍꯦꯜꯄꯔ ꯑꯣꯏꯕ ꯌꯥꯗꯣꯔꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯃꯆꯥ 3ꯗ ꯃꯥꯏꯕ ꯃꯥꯏ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯉꯝꯗ꯭ꯔꯦꯅ ꯊꯝꯃꯝꯃꯦꯗꯅ ꯆꯔꯥ ꯍꯦꯜꯂ ꯁꯤꯅꯦ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯗ ꯌꯦꯡꯉꯣꯕ ꯑꯗꯩ ꯑꯩꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯌꯥꯝꯅ ꯈꯒ ꯆꯦꯡ ꯆꯥꯛ ꯄꯤꯔꯒ ꯁꯨꯝ ꯀꯩꯗꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯃꯛ ꯑꯔꯥꯞꯄ ꯗꯥꯏꯇ ꯂꯧꯁꯜꯂꯨꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯡꯗꯗꯤ ꯁꯔꯀꯥꯔꯅ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤꯗꯅ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯤꯟꯕꯤꯒꯦ ꯑꯗꯨꯒ ꯅꯪꯗꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯤꯟꯗꯣꯛꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯝꯗꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯕꯨ ꯑꯣꯏꯔꯁꯨ ꯇꯧꯔꯀꯥꯟꯗ ꯃꯇꯝ ꯈꯔ ꯃꯥꯏ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨꯅ ꯆꯥꯎꯔꯀꯥꯟꯗ ꯍꯦꯜꯄꯔ ꯑꯣꯏꯕꯕꯨ ꯆꯠꯂꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯁꯤꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯅꯨꯃꯤꯠꯁꯤꯃꯛꯇꯗꯅꯦ ꯃꯥꯁꯤꯅ ꯅꯨꯡꯊꯤꯟꯗ ꯂꯥꯛꯄꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯃꯥꯁꯨ ꯃꯆꯥ 3ꯅꯦꯌꯦꯀꯣ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯁ ꯑꯗꯨꯝ ꯄꯨꯕꯗ ꯌꯨ ꯊꯛꯑꯒꯗꯣ ꯍꯟꯖꯟꯅꯧꯅ ꯃꯃꯥ ꯃꯄꯥꯅ ꯈꯥꯡꯉꯣ ꯍꯟꯖꯟꯅꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯜꯂ ꯁꯨꯝ ꯂꯥꯛꯑꯦ ꯑꯉꯥꯡ ꯄꯣꯛꯑꯦ ꯍꯟꯖꯟꯅꯔꯨꯔꯦ ꯑꯉꯥꯡ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯇꯧꯗꯅ ꯑꯉꯥꯡ 3 ꯁꯨꯔꯦꯗꯅꯀꯣ ꯑꯗꯨꯁꯨ ꯃꯥꯁꯨ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯆꯥ 3ꯗꯨꯒ ꯂꯩꯒꯦꯅ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯃꯥꯗꯤ ꯒꯟꯖꯥ ꯑꯗꯩ ꯌꯨ ꯂꯣꯏ ꯆꯥꯏ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗꯤ ꯒꯨꯂꯤ ꯁꯦꯟꯇꯔꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯊꯝꯃꯤꯁꯦ ꯃꯄꯥꯝꯒꯤ ꯃꯃꯥꯁꯦ ꯄꯩꯁꯥ ꯈꯔ ꯊꯣꯛꯑꯝꯕꯁꯦ ꯇꯨꯝꯃꯦ ꯍꯦꯛꯇ ꯑꯗꯨ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯂꯝꯕ ꯑꯗꯨ ꯃꯥꯅ ꯂꯣꯏ ꯊꯤꯌꯦ ꯃꯄꯥꯝꯒꯤ ꯃꯃꯥꯁꯤꯡꯗꯩ ꯃꯣꯏꯒꯤ ꯂꯣꯏꯅꯃꯛ ꯏꯃꯨꯡꯁꯦ ꯄꯨꯔꯝꯕꯗ ꯃꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯕꯤꯄꯤ ꯁꯣꯛ ꯇꯧꯗꯅ ꯅꯥꯔ ꯂꯩꯔꯦꯕ ꯃꯃꯥꯗꯨꯅ ꯄꯩꯁꯥ ꯌꯦꯡꯉꯛꯇꯕꯅꯤꯅ ꯃꯥ ꯄꯩꯁꯥ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯤꯁꯨ ꯌꯦꯡꯉꯣ ꯀꯌꯥꯗ ꯐꯤꯕꯝ ꯆꯥꯗ꯭ꯔꯤꯅꯣ ꯌꯦꯡꯉꯣ ꯃꯆꯥ 3ꯗꯨꯒ ꯌꯦꯡꯉꯣ ꯃꯆꯥꯗꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯇꯧꯔꯒꯅꯣꯕ ꯃꯆꯥꯈꯩꯗꯣ ꯊꯥꯛꯇꯣꯏꯕꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯁꯨꯃꯥꯏꯅ ꯉꯥꯎꯁꯟꯅꯈꯤꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯌꯥꯝ ꯕꯦꯔꯥꯅꯦꯕ ꯌꯨꯝ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕ ꯉꯥꯎꯁꯟꯅ ꯂꯩꯈ꯭ꯔꯒ ꯁꯤ ꯅꯨꯄꯤꯗ ꯑꯗꯩ ꯑꯉꯥꯡꯗ ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯛꯀꯦ ꯌꯦꯡꯉꯣꯕ ꯑꯗꯩ ꯑꯃꯅꯅꯦ ꯃꯆꯥ ꯑꯃꯒ ꯍꯣꯝꯗ ꯂꯥꯛꯑꯦ ꯃꯥꯏꯁꯤꯁꯨꯅꯤꯀꯣ ꯑꯉꯥꯡꯁꯦ ꯃꯆꯥ ꯅꯨꯄꯤ ꯑꯃꯅ ꯀ꯭ꯂꯥꯁ 10 ꯇꯝꯍꯧꯔꯦ ꯍꯥꯏ ꯑꯗꯣ ꯃꯆꯥ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯀ꯭ꯂꯥꯁ 5 ꯇꯝꯃꯦꯅ ꯃꯃꯥꯏ ꯃꯇꯨꯡ ꯏꯜꯂ ꯂꯥꯛꯑꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯌꯨ ꯊꯛꯄꯗ ꯐꯨꯕꯗ ꯃꯥꯏꯕ ꯍꯟꯖꯟꯅꯕ ꯌꯥꯕ ꯍꯟꯖꯟꯅꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯗꯤ ꯅꯛꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯥꯅ ꯃꯄꯥꯝ ꯂꯩꯁꯨ ꯑꯗꯨꯝ ꯊꯥꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯑꯍꯤꯡꯗ ꯑꯗꯨ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯤꯅ ꯑꯃꯨꯛ ꯊꯣꯛꯑ ꯑꯃꯨꯛ ꯈꯠꯅꯕꯤ ꯅꯨꯄꯥꯁꯦ ꯐꯨꯕꯤ ꯆꯠꯍꯟꯈꯤꯕꯤ ꯑꯃꯨꯛ ꯍꯦꯛꯇ ꯂꯥꯛꯄ
ꯑꯗꯩ ꯍꯟꯖꯟꯅꯔꯣ ꯅꯣꯏꯅ ꯃꯆꯥ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯃꯄꯥꯝꯗ ꯂꯩꯕꯁꯨ ꯏꯀꯥꯏꯒꯨꯝ ꯇꯧ ꯍꯟꯖꯟꯅꯔꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯗꯨꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯅ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯃꯥ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯥꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯁꯨ ꯃꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯣ ꯆꯦꯟꯅꯔꯛꯑꯦꯕꯀꯣ ꯅꯤꯉꯣꯜ ꯃꯆꯦꯁꯤꯡ ꯃꯅꯥꯎꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯇꯕꯗꯧꯅ ꯅꯪꯅ ꯁꯤꯗ ꯂꯩꯕꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯒ ꯅꯪꯅꯕꯨ ꯅꯥꯈꯩꯁꯤꯡ ꯂꯣꯏꯁꯟꯅꯔꯒꯦ ꯍꯥꯏꯔꯗꯤ ꯂꯣꯏꯁꯟꯅꯔꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯣꯏꯅ ꯄꯨꯔ ꯆꯠꯈꯤꯕ ꯃꯃꯥ ꯃꯆꯥꯗꯣꯀꯣ ꯑꯗꯩꯃꯨꯛ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯄꯣꯛꯄ ꯊꯥ 1 ꯃꯈꯥꯏꯈꯛ ꯉꯥꯏꯔꯤꯀꯣ ꯃꯆꯥ ꯄꯣꯛꯄ ꯑꯉꯥꯡ ꯄꯤꯁꯛꯇꯣ ꯄꯨꯔ ꯂꯥꯛꯑꯦꯅꯦꯍꯦ ꯄꯝꯃꯒ ꯍꯩꯃꯥ ꯏꯕꯦꯝꯃ ꯀꯩꯅꯣ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯄꯤꯛꯏ ꯅꯪ ꯑꯁ ꯃꯥꯅ ꯂꯥꯛꯏꯁꯦ ꯂꯥꯞꯁꯨ ꯂꯥꯞꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝ ꯋꯥꯅ ꯚꯔꯥ ꯂꯩꯇꯦ ꯍꯥꯏꯅꯤ ꯑꯗꯩ ꯃꯥꯒꯤ ꯂꯝꯗꯨ ꯇꯥꯅ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅꯤ ꯑꯩꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯗꯨ ꯇꯥꯅ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯄꯗꯤ ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯉꯝꯃꯔꯣꯏ ꯑꯗꯩ ꯁꯣꯝꯗꯁꯨ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯐꯝꯃꯒ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯜꯂ ꯂꯩꯕ ꯅꯠꯇꯦ ꯉꯝꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯁꯤꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧ ꯅꯪ ꯁꯤꯐꯧꯗꯗꯤ ꯌꯧꯅꯕ ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥꯏꯁꯦ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯃꯥꯡꯗꯁꯨ ꯃꯣꯏꯁꯦ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯈ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯀꯣꯏꯔꯝꯕꯒꯤ ꯑꯗꯣ ꯅꯨꯄꯤ ꯀꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯩꯅꯈꯤꯅꯦꯅ ꯈꯔ ꯁꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯉꯥꯡꯉ ꯆꯩꯔꯒ ꯇꯧꯗꯅꯕꯒꯤꯅꯦꯕ ꯃꯥꯅ ꯂꯥꯛꯏꯗꯣ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯍꯥꯏꯕꯁꯤꯗꯀꯣ ꯅꯪ ꯃꯥ ꯅꯨꯄꯤ ꯀꯣꯏꯕ ꯎꯅꯔꯝꯕ ꯑꯗꯨ ꯇꯧꯕ ꯂꯥꯟꯖꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯃꯃꯥꯡꯗꯁꯨ ꯍꯟꯖꯟꯅꯈꯤꯕꯖꯥꯠꯅꯦꯕ ꯍꯟꯗꯛꯁꯨ ꯑꯃ ꯀꯣꯏꯕ ꯑꯗ ꯂꯤꯞꯁꯇꯤꯛ ꯆꯨꯏ ꯍꯥꯏꯌꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯣ ꯅꯨꯄꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯐꯨꯔꯤꯠꯁꯤꯗ ꯑꯗꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯇꯥꯕꯅꯦ ꯁꯤꯅꯦ ꯑꯗꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯂꯤꯞꯁꯇꯤꯛꯀ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯅ ꯃꯕꯥꯅꯤꯁꯦ ꯈꯠꯅꯩꯌꯦꯕ ꯑꯗꯣ ꯃꯃꯥꯗꯣ ꯌꯥꯝ ꯐꯩꯌꯦ ꯃꯅꯦꯝꯕꯣꯛꯇꯣ ꯃꯅꯦꯝꯕꯣꯛ ꯑꯃꯃꯝꯅꯦ ꯑꯀꯣꯏꯕ ꯃꯅꯦꯝꯕꯣꯛ ꯂꯥꯛꯑꯦꯕ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯁꯦ ꯈꯣꯏ ꯉꯥꯡꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯏꯆꯥ ꯏꯃꯨꯡ ꯍꯟꯖꯟꯅꯍꯟꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨꯅ ꯑꯝꯇ ꯍꯨꯟꯗꯦ ꯌꯣꯟꯗꯦ ꯑꯁ ꯀꯅꯥꯝꯅ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯃꯧꯁꯦ ꯌꯥꯎ ꯊꯦꯡꯉꯤꯒ ꯑꯗꯨꯛ ꯇꯥꯗꯦꯒ ꯑꯁ ꯇꯨꯝ ꯍꯧꯒꯠꯇꯦꯒ ꯈꯪꯗꯦ ꯃꯆꯥꯒꯤꯁꯨ ꯃꯃꯧꯒꯤꯁꯨ ꯑꯁꯣꯏꯕ ꯑꯝꯇ ꯍꯥꯏꯗꯕ ꯄꯤꯛꯈ꯭ꯔꯕ ꯏꯁꯨꯁꯤꯒ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯟꯖꯟꯅꯍꯟꯕꯤꯌꯨ ꯑꯗꯨ ꯇꯧꯍꯟꯕꯤꯌꯨ ꯑꯩꯅ ꯂꯣꯏꯅ ꯏꯃꯨꯡꯁꯦ ꯄꯨꯕꯅꯤ ꯈꯣꯠꯄꯅꯤ ꯂꯂꯣꯏ ꯇꯤꯛ ꯆꯠꯂꯒ ꯑꯗꯨ ꯇꯧꯔꯒꯅ ꯑꯀꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯗꯦꯕ ꯃꯧ ꯆꯠꯁꯤ ꯂꯥꯎ ꯈꯣꯠꯂꯁꯤ ꯂꯥꯎꯅ ꯃꯥꯅ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯈꯔꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅꯁꯨ ꯐꯨꯔꯨꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯨꯔꯦꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯅ ꯂꯧꯕꯤꯕ ꯅꯠꯇꯦ ꯑꯗꯣ ꯈꯤꯇꯪ ꯆꯍꯤ ꯌꯥꯝꯃꯛꯄ ꯉꯥꯏꯌꯨ ꯁꯨꯝ ꯀꯥꯟꯁꯦ ꯍꯦꯛꯇ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤꯗꯤ ꯍꯥꯏꯖꯕ ꯃꯅꯦꯝꯕꯣꯛꯁꯤꯅꯗꯤ ꯑꯗ ꯃꯧꯁꯤꯅꯗꯤ ꯑꯗꯨ ꯍꯥꯏꯕꯗꯣ ꯄꯦꯟꯗꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯀꯅꯥꯝꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯆꯥꯝꯃꯩ ꯃꯄꯨꯅꯤ ꯀꯩꯅꯣ ꯀꯣꯏꯅꯤꯡ ꯀꯣꯏꯖꯅꯨ ꯄꯨꯁꯜꯂꯛꯑꯕ꯭ꯔꯣ ꯆꯦꯜꯂꯛꯑꯕ꯭ꯔꯣ ꯍꯥꯏꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯗꯦꯕ ꯃꯅꯦꯝꯕꯣꯛꯇꯣ ꯃꯆꯥꯗꯨ ꯑꯗꯨꯝ ꯉꯥꯡꯖꯩ ꯆꯩꯖꯩꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛ ꯃꯧꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯒꯅ ꯅꯥꯛ ꯌꯦꯠ ꯈꯠꯅꯕꯁꯤꯗꯅꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯇꯣꯛꯑꯝꯃꯤ ꯅꯣꯏꯕꯨ ꯑꯩ ꯏꯀꯥꯏꯖꯩꯃꯤ ꯇꯣꯛꯑꯝꯃꯤ ꯍꯥꯏꯖꯩꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯅꯣꯏ ꯅꯦꯝꯕꯣꯛꯁꯦ ꯐꯩ ꯃꯆꯥ ꯃꯧꯒꯤ ꯍꯨꯟꯕ ꯌꯣꯟꯕ ꯉꯥꯡꯗꯦ ꯃꯆꯥ ꯃꯧ ꯊꯥꯛꯇꯅ ꯑꯩꯈꯣꯏ ꯃꯧ ꯄꯤꯖꯅꯤꯡꯗꯕ ꯇꯣꯉꯥꯟ ꯄꯤꯖꯊꯣꯛꯄ ꯂꯩ ꯑꯗꯨ ꯂꯂꯣꯏ ꯇꯤꯛ ꯇꯧꯔ ꯃꯆꯥ ꯃꯧ ꯊꯥꯛꯇꯅ ꯂꯩꯖꯕ ꯃꯅꯦꯝꯅꯤꯁꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯌꯦꯡꯉꯨ ꯅꯪ ꯐꯠꯇꯕꯩ ꯋꯥ ꯑꯃ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯅꯣꯏ ꯍꯟꯖꯟꯅꯧ ꯈꯣꯠꯁꯟꯅꯧꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗ ꯅꯪꯁꯦ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯦꯡꯉꯒ ꯂꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯒꯠꯂꯛꯑꯦꯕ ꯀꯩꯅꯣ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯕ ꯑꯩꯅꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯥꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯥꯏꯗ ꯃꯣꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯝꯗꯅ ꯏꯖꯠ ꯂꯧꯒꯦ ꯇꯧꯕꯖꯥꯠꯅꯤ ꯂꯧꯗꯤ ꯂꯧꯗꯕ ꯍꯩ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯁꯥꯅ ꯌꯥꯔꯒ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂꯨꯔꯦ ꯑꯗꯩ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯦ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯃꯩ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯁꯤꯗꯤ ꯃꯥ ꯂꯥꯟꯗꯦ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 10ꯗ ꯅꯨꯄꯥ ꯑꯃꯅ ꯅꯝꯖꯥ ꯅꯝꯊꯛꯅꯒꯦ ꯇꯧꯕꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯁꯦꯡꯅ ꯂꯧꯈꯤꯕ ꯅꯠꯇꯦꯗꯤ ꯀꯩꯅꯣꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯁꯤꯗꯤ ꯃꯥꯏ ꯃꯔꯥꯟ ꯅꯠꯇꯦꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯆꯦꯜꯂꯨꯕ ꯑꯣꯏꯔꯝꯃꯦ ꯑꯗꯩꯗꯤ ꯅꯨꯄꯥ ꯑꯃꯒ ꯔꯤꯂꯦꯁꯟ ꯊꯝꯅꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯗꯩ ꯃꯣꯏꯅ ꯋꯥꯔꯤ ꯂꯣꯏ ꯈꯪꯉꯒ ꯂꯧꯅꯈꯤꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯤꯗꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯨꯔꯅꯨ ꯅꯣꯏꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥꯁꯤꯅꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯔꯛꯑꯀꯥꯟꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅ ꯅꯨꯄꯤꯁꯤꯗ ꯃꯥꯔꯛ ꯑꯃꯐꯥꯎ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯅꯔ ꯈꯣꯠꯂꯒ ꯈꯠꯂꯨꯕ ꯂꯥꯡꯉꯨꯕ ꯏꯖꯠ ꯄꯤꯊꯣꯛꯎꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯅꯨꯄꯥꯗꯨꯅ ꯁꯥꯔꯝꯆꯠ ꯆꯠꯀꯦ ꯇꯧꯕꯤꯕꯩ ꯋꯥꯅꯤꯗꯅ ꯑꯗꯨꯃꯥꯏꯅꯅꯦ ꯂꯥꯛꯄꯁꯤ ꯀꯩꯅꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤ ꯋꯥꯁꯦ ꯄꯉꯥꯡꯗ ꯉꯥꯡꯕ ꯀꯣꯛꯈꯛꯁꯦ ꯉꯥꯎꯅꯔꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯪꯉꯨꯔꯦꯗꯅ ꯑꯗꯣ ꯍꯪꯉꯨꯕꯁꯦ ꯑꯗꯨꯈꯛ ꯈꯨꯝꯃꯛꯇꯕ ꯑꯗꯨꯝ ꯁꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯉꯥꯡꯕꯤꯗꯩ ꯑꯩꯅ ꯏꯔꯨꯖꯔꯦꯗꯅ
ꯃꯥꯅ ꯍꯦꯛ ꯉꯥꯡꯕꯒꯤ ꯆꯥꯡꯁꯦꯀꯣ ꯕꯥꯠꯔꯨꯝꯁꯤꯗ ꯑꯩꯅ ꯏꯔꯨꯖꯕꯁꯤꯗꯕꯨ ꯃꯄꯥꯟ ꯊꯣꯡ ꯍꯦꯛ ꯃꯄꯥꯟꯗꯨꯗꯅꯦ ꯂꯦꯞꯄꯒ ꯑꯗꯨꯝ ꯋꯥꯏꯁꯦ ꯂꯤ ꯂꯩꯗꯣꯏꯕꯀꯣ ꯑꯗꯩ ꯀꯣꯛꯀꯁꯦ ꯉꯥꯎꯕ ꯑꯩꯈꯣꯏꯁꯦ ꯇꯥꯅ ꯋꯥꯁꯦ ꯉꯥꯡꯕ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛ ꯉꯥꯎꯅꯕꯀꯣ ꯑꯗ ꯃꯣꯏ ꯏꯃꯥꯗꯨꯅ ꯍꯥꯏꯌꯦꯕ ꯃꯥꯗꯣ ꯃꯈ꯭ꯋꯥꯡꯁꯨ ꯅꯥꯏ ꯀꯩꯝ ꯂꯦꯛꯂꯥꯡ ꯌꯥꯗꯦ ꯑꯉꯥꯡꯁꯨ ꯄꯤꯁꯛ ꯃꯥꯅ ꯄꯣꯔꯛꯏꯗꯣ ꯆꯍꯤ 1 ꯃꯈꯥꯏꯒꯤ ꯑꯉꯥꯡ ꯄꯣꯔꯛꯑꯦꯕ ꯑꯗꯣ ꯃꯥꯏꯁꯨ ꯃꯥꯏ ꯅꯨꯄꯥꯒ ꯌꯥꯝ ꯈꯠꯅꯕꯩ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯅꯕꯨꯗꯤ ꯃꯣꯏ ꯏꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯦꯕꯀோ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯁꯨ ꯂꯩꯍꯧꯔꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯅ ꯍꯦꯛ ꯑꯩꯅ ꯁꯤꯒꯤꯁꯦ ꯆꯠꯂꯒꯦꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯁꯥ ꯃꯎ ꯇꯅꯥꯟ ꯅꯥꯜꯂꯗꯅ ꯁꯥꯔꯤ ꯐꯨꯜ ꯑꯃ ꯁꯦꯠꯂꯒ ꯀꯣꯠ ꯑꯃ ꯂꯤꯠꯂꯒ ꯏꯕꯦꯝ ꯑꯃꯈꯛ ꯐꯝ ꯂꯩꯔꯝꯃꯦꯀꯣ ꯑꯗꯩ ꯏꯕꯦꯝ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯍꯦꯛ ꯍꯥꯏꯕꯗ ꯈꯪꯒꯗꯕ ꯁ꯭ꯀꯨꯜ ꯑꯔꯤꯡꯕ ꯑꯃꯒꯤ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯏꯁꯨ ꯀꯩꯅꯣ ꯍꯥꯏꯕ ꯆꯪꯉ ꯈꯣꯠꯂꯒ ꯂꯧꯅꯈꯤꯕꯅꯤ ꯍꯥꯏ ꯅꯨꯄꯥꯁꯨ ꯀꯣꯏꯅꯍꯧꯗꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯍꯧꯗꯦ ꯐꯩꯅ ꯑꯗꯨꯒꯅꯦ ꯃꯥꯁꯨ ꯃꯊꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯃꯣꯏꯒꯤ ꯂꯥꯛꯇꯧ ꯄꯨꯊꯔꯝꯃꯦ ꯂꯨꯍꯣꯡꯕ ꯌꯨꯝ ꯁꯥꯕꯩ ꯈꯣꯠꯄꯩꯅ ꯃꯥꯏ ꯁꯅꯥ ꯂꯨꯄꯥꯁꯨ ꯂꯣꯏ ꯕꯟꯗꯣꯞ ꯊꯝꯃ ꯃꯥꯅ ꯍꯟꯖꯒꯦ ꯍꯥꯏꯅ ꯕꯟꯗꯣꯞ ꯊꯝꯃ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯃꯛꯇ ꯄꯩꯁꯥꯗ ꯍꯥꯏꯕ ꯃꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯁꯥꯟꯅꯔꯛꯑꯦꯕ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒꯤ ꯁꯦꯝꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯅꯨꯄꯤꯁꯤꯅ ꯀꯅꯥ ꯍꯪꯅꯩꯗꯅ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯏ ꯈꯪꯈꯤꯕ ꯑꯗꯨꯏ ꯄꯩꯁꯥ ꯄꯨꯊꯣꯔꯛꯎꯗ ꯍꯥꯏꯕ ꯄꯤꯗꯕꯗꯅꯦ ꯁꯥꯎꯕ ꯑꯗꯨ ꯃꯥꯅ ꯃꯦꯟꯕ ꯌꯥꯕꯁꯨ ꯃꯦꯟꯕ ꯑꯗꯨꯒ ꯐꯨꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯊꯥ 3 ꯈꯛ ꯉꯥꯏꯔꯤꯕꯀꯣ ꯐꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯠꯇꯣꯛꯄꯤꯔꯒꯦ ꯍꯥꯏꯔ ꯃꯈꯣꯡꯒꯁꯦ ꯃꯦꯠꯄ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯐꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯨꯕꯥꯡ ꯈꯨꯅꯝꯅ ꯃꯥꯅ ꯀꯩꯅꯣꯝꯃ ꯂꯝꯍꯦꯟꯕꯒꯤ ꯌꯥꯎ ꯊꯦꯡꯕꯒꯤ ꯑꯩꯈꯣꯏ ꯃꯆꯤꯟ ꯈꯨꯝꯃꯕꯒꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯁꯦꯠꯂꯥꯎ ꯍꯦꯛ ꯊꯥꯕ ꯈꯣꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯃꯈꯣꯡꯁꯦ ꯍꯦꯛꯇ ꯃꯦꯠꯄꯤ ꯑꯗ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯨ ꯏꯁꯨ ꯌꯥꯝ ꯏꯀꯥꯏꯕꯀꯣ ꯑꯗꯨꯒ ꯑꯗꯩ ꯃꯥꯗꯤ ꯉꯟꯅ ꯃꯃꯤꯉꯩꯗꯩ ꯍꯧꯒꯠꯂ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯁꯦ ꯂꯣꯏꯔꯝꯃꯒ ꯃꯣꯏ ꯁ꯭ꯀꯨꯜꯗꯣ ꯆꯠꯆꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯁ꯭ꯀꯨꯜ ꯑꯁꯤꯗꯤ ꯂꯣꯏꯅꯃꯛꯁꯦ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯂꯣꯏ ꯌꯧꯅꯔꯤ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯃꯥꯗꯤ ꯌꯥꯝ ꯋꯥꯅ ꯑꯗꯩ ꯁ꯭ꯀꯨꯜꯗꯁꯨ ꯑꯃꯨꯛ ꯇꯨꯏꯁꯟꯗꯣ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯑꯒ ꯑꯃꯨꯛ ꯂꯧꯔꯒ ꯃꯝꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕ ꯅꯨꯡꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯄꯨꯡ 9 ꯇꯥꯔꯒ ꯑꯗꯩ ꯅꯣꯡꯉꯥꯟꯕ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯌꯥꯝ ꯋꯥꯖꯕ ꯃꯇꯝꯁꯦ ꯂꯩꯇꯕ ꯑꯗ ꯃꯥꯅ ꯄꯩꯁꯥ ꯑꯗꯨ ꯇꯧꯗꯦ ꯑꯋꯥꯕ ꯄꯨꯃꯤꯟꯅꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯌꯥꯔꯛꯏꯅꯣ ꯑꯋꯥꯕ ꯄꯨꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄꯩ ꯄꯩꯁꯥꯗꯣ ꯉꯁꯤꯅ ꯑꯗꯨꯒꯤ ꯆꯤꯜꯂꯤ ꯉꯁꯤꯅ ꯑꯗꯨꯒꯤꯅ ꯁꯨꯝ ꯅꯩꯕꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯐꯨꯕꯗꯨꯅꯒ ꯅꯥꯇꯩ ꯆꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯩꯗ ꯉꯥꯡꯅꯕ ꯁꯛꯅꯕꯁꯨ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯔꯩ ꯑꯃ ꯊꯥꯡ ꯅꯨꯡꯁꯤꯅꯕꯁꯨ ꯌꯥꯎꯔꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯁꯤꯗ ꯌꯥꯝ ꯇꯦꯟꯁꯟꯁꯦ ꯂꯩꯅ ꯃꯥꯁꯦ ꯌꯥꯝ ꯁꯣꯛꯑꯒ ꯂꯥꯛꯑꯦꯕ ꯑꯩ ꯏꯆꯥꯒ ꯌꯥꯎꯁꯟꯈ꯭ꯔꯒ ꯌꯥꯝ ꯕꯦꯔꯥ ꯀꯥꯔꯅꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯊꯥ 3 ꯂꯩꯃꯤꯟꯅꯕꯗ ꯑꯩꯅ ꯃꯨꯟꯅ ꯃꯁꯛ ꯈꯪꯉꯦ ꯃꯥꯁꯤꯗꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯀꯩꯅꯣꯁꯨ ꯌꯥꯎꯗꯦ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯂꯨꯅ ꯇꯧꯕꯤꯕ ꯇꯥꯟꯅꯕ ꯁꯤꯒꯤ ꯀꯩꯅꯣ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯍꯩꯅ ꯑꯩꯅꯗꯤ ꯈꯪꯕ ꯐꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯍꯩꯅ ꯅꯤꯁꯥ ꯑꯃꯁꯨ ꯆꯥꯔꯤ ꯍꯥꯏꯌꯦꯕ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯩꯔꯤꯕ ꯈꯨꯅꯩꯁꯦ ꯌꯨꯗꯤ ꯅꯠꯇꯦ ꯃꯁꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯃꯥ ꯆꯥꯔꯤꯅ ꯑꯗꯣ ꯃꯥꯁꯦ ꯑꯗꯨ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯗꯅ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯖꯔꯤꯕꯗꯨ ꯃꯔꯥꯏꯕꯛꯇꯨ ꯌꯦꯡꯉꯨꯅꯦ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯩꯗ ꯅꯨꯄꯥꯒꯁꯦ ꯀꯩꯁꯨ ꯀꯣꯏꯍꯧꯗꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯁꯦꯝꯃꯒ ꯃꯁꯥꯗꯤ ꯃꯇꯤꯛ ꯆꯥꯖꯕ ꯑꯗꯨꯒ ꯁꯦꯝꯃꯒ ꯂꯩꯔꯨꯕꯗꯅꯦ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯅ ꯃꯥ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯐꯖꯅ ꯅꯪ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯗꯅ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯂꯩꯔ ꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯅꯨꯡꯒꯨꯜ ꯆꯠꯀꯦ ꯍꯣꯝꯗ ꯂꯩꯔꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯗꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕꯗꯨꯗꯤ ꯂꯥꯞꯄꯦꯗꯅ ꯁ꯭ꯀꯨꯜꯁꯤꯗ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯕ ꯀꯣꯡꯗ ꯑꯗꯣ ꯑꯩꯅ ꯅꯪ ꯅꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯀꯩꯅꯣꯅꯗꯤ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯣꯝꯗ ꯂꯩꯕꯅꯦ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗ ꯋꯥꯔꯗꯦꯟ ꯑꯣꯏꯔꯦ ꯑꯩ ꯍꯥꯏꯔꯒ ꯂꯩꯒꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨ ꯁꯤꯗꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯗꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯀꯣ ꯑꯗ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯣ ꯅꯣꯏ ꯏꯃꯨꯡ ꯍꯥꯟꯅ ꯇꯥꯟꯅꯔꯣꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯈꯜꯂꯨꯀꯣꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯅ ꯃꯥꯏꯁꯨ ꯌꯦꯡꯉꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯌꯥ ꯀꯩꯅꯣꯅꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯆꯦ ꯑꯃꯈꯛ ꯂꯥꯛꯑꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯦ ꯑꯗꯨꯝ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯐꯅ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯃꯤ ꯇꯥꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯇꯅꯥꯟ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯁ ꯃꯥꯁꯦ ꯋꯥꯈꯟꯗꯤ ꯑꯔꯣꯏꯕꯤꯗꯅꯤꯀꯣ ꯃꯥ ꯂꯥꯛꯏꯁꯦ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯄꯣꯛꯄ ꯃꯣꯏꯁꯦ
ꯑꯗ ꯃꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅꯅꯦ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤ ꯉꯥꯡꯅꯕ ꯆꯥꯛ ꯆꯥꯅꯕꯒꯤ ꯉꯥꯡꯅꯕ ꯁꯤꯗꯩꯗ ꯐꯥꯔ ꯆꯥꯛ ꯏꯟꯕꯤ ꯑꯗꯩ ꯅꯝꯗꯅ ꯁ꯭ꯀꯨꯜ ꯚꯦꯟ ꯂꯥꯛꯇꯣꯔꯦ ꯅꯪꯉꯔꯣꯏ ꯍꯥꯏꯔꯒ ꯚꯦꯟꯁꯦ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕꯒꯤ ꯈꯣꯟꯊꯤ ꯆꯥꯕꯤ ꯑꯗꯨ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯂꯩꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯝꯃꯒ ꯊꯤꯜꯍꯟꯕꯤ ꯑꯗ ꯃꯣꯏꯗꯤ ꯃꯄꯥꯁꯤꯗꯤ ꯗꯨꯀꯥꯟ ꯐꯝꯃꯒ ꯌꯥꯝ ꯆꯤꯟꯕ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯈꯟꯅ ꯂꯥꯛꯈ꯭ꯔꯦꯕ ꯑꯗ ꯃꯣꯏꯅ ꯆꯥꯎꯔꯛꯑꯦꯀꯣ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝ ꯊꯥꯔꯦ ꯇꯨꯝꯇꯅꯇ ꯂꯩꯕ ꯆꯠꯇꯕ ꯇꯨꯝꯕꯗꯅꯦ ꯅꯪꯗꯕ ꯀꯣꯂꯦꯖ ꯅꯪꯗꯕ ꯃꯥꯁꯦ ꯇꯟꯕꯩ ꯆꯥꯡꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯣꯏꯗꯗꯅ ꯑꯃꯨꯛ ꯂꯣꯏꯁꯟ ꯉꯝꯗꯅ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯑꯃꯨꯛ ꯇꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯁꯥꯔꯤꯉꯩ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯑꯦ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯐꯤꯅꯔꯣꯟꯁꯦ ꯅꯥꯟꯅ ꯂꯣꯏꯁꯟꯕ ꯇꯝꯃꯨ ꯊꯨꯞꯆꯜꯂꯨ ꯁꯦꯠꯂꯨꯔꯗꯤ ꯑꯗꯩ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄ ꯇꯝꯃꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯇꯧꯕ ꯂꯥꯛ ꯂꯪꯁꯤꯜꯂꯝꯕ ꯀꯥꯁꯤꯗꯅꯦ ꯐꯃꯨꯡꯁꯤꯗ ꯐꯤꯔꯣꯟꯁꯤꯅ ꯄꯦꯛ ꯊꯜꯂꯦ ꯐꯤꯌꯥꯡꯒꯁꯦ ꯄꯦꯛ ꯊꯟꯕ ꯑꯗꯨꯃꯥꯏꯅ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯕꯨ ꯃꯧ ꯑꯣꯏꯗꯣꯔꯤꯕ ꯏꯃꯨꯡꯁꯤꯕꯨ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯕꯣ ꯅꯪꯁꯦ ꯅꯌꯨꯝ ꯍꯦꯛ ꯄꯥꯜꯂꯀꯥꯟꯗ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯗ ꯅꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇ꯭ꯔꯥꯅ ꯍꯥꯏꯅꯦꯅꯅꯦ ꯑꯗꯨꯝ ꯁꯤꯒꯤ ꯃꯄꯥꯗꯨꯗꯤ ꯅꯣꯡꯉꯥꯟꯕ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯕꯅꯤꯅ ꯎꯗꯕ ꯑꯗꯨꯝ ꯃꯆꯥꯒ ꯂꯣꯏꯅꯕꯗꯤ ꯑꯌꯥꯝꯕꯅ ꯃꯃꯥꯒ ꯂꯣꯏꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯒ ꯑꯗꯨꯝ ꯈꯟꯅꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥꯁꯦ ꯌꯥꯝ ꯊꯤ ꯈꯟꯅꯩꯕ ꯃꯕꯥꯅꯤꯁꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯁꯤꯗꯅꯦ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯁꯤ ꯆꯟꯅꯔꯣꯏ ꯑꯗ ꯃꯣꯏꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯑꯃ ꯍꯥꯞꯄꯦꯕ ꯇꯣꯉꯥꯟꯅꯀꯣ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕꯗꯤ ꯌꯥꯎ ꯏꯟꯈ꯭ꯔꯦ ꯍꯥꯏꯅꯦꯅ ꯍꯤꯡꯒꯣꯜꯗꯣ ꯍꯥꯞꯄꯦ ꯌꯨꯝꯁꯨ ꯁꯥꯕꯤꯔꯦ ꯑꯗꯨꯀꯥꯟꯗ ꯈꯔ ꯅꯨꯄꯥꯁꯤꯁꯨ ꯃꯣꯏ ꯃꯄꯥꯒ ꯗꯨꯀꯥꯟꯁꯦ ꯐꯝꯃꯤꯟꯅꯔꯦ ꯅꯣꯏꯅ ꯂꯣꯏꯅ ꯑꯣꯏꯍꯧꯒꯗꯕ ꯉꯥꯛꯇꯅꯤ ꯅꯪ ꯈꯪꯍꯧꯔꯣꯅ ꯅꯨꯄꯥꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯌꯥ ꯅꯨꯄꯥꯁꯤꯒꯗꯤ ꯅꯣꯡꯉꯥꯜꯂꯒ ꯗꯨꯀꯥꯟ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯇꯥꯔ ꯍꯜꯂꯛꯄ ꯇꯧꯔꯦꯕ ꯀꯔꯤꯝ ꯈꯪꯗ꯭ꯔꯦꯕ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯍꯧꯖꯤꯛꯁꯦ ꯃꯃꯥꯁꯤꯒ ꯑꯗꯨꯝ ꯈꯟꯅꯔꯦ ꯃꯧ ꯑꯣꯏꯔꯗꯤ ꯏꯔꯨꯖꯔꯣ ꯗꯨꯛ ꯊꯥꯔꯣ ꯑꯅ ꯇꯧꯕꯁꯦ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯅ ꯍꯥꯟꯅ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯑꯗꯨ ꯏꯕꯦꯝꯃ ꯑꯅ ꯃꯃꯥꯁꯤꯒ ꯑꯗꯨꯝ ꯁꯤꯒꯤ ꯈꯟꯅꯕꯗꯅꯦ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯃꯆꯥꯒꯁꯦ ꯍꯟꯅ ꯌꯦꯡꯅꯤꯡ ꯈꯪꯗꯕꯤ ꯃꯃꯥꯁꯤꯒ ꯇꯨꯝꯕꯤ ꯑꯗꯨꯒꯤ ꯉꯥꯡꯅꯕꯁꯦ ꯌꯥꯗꯅ ꯇꯦꯟꯁꯟ ꯂꯩꯗꯅꯅꯦ ꯃꯃꯥꯁꯦ ꯑꯗꯩꯗꯤ ꯃꯄꯥꯗꯒ ꯀꯞꯄꯒ ꯄꯥꯎꯒ ꯇꯝꯁꯤꯟꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯁꯦ ꯁꯨꯝ ꯅꯨꯡꯁꯤꯗꯦ ꯄꯄꯥꯗꯨ ꯑꯁꯤꯅ ꯃꯄꯥꯁꯤꯅ ꯍꯜꯂꯛꯑꯒꯅ ꯄꯥꯎꯁꯦ ꯇꯝꯁꯤꯜꯂꯒ ꯃꯄꯥꯒ ꯑꯃꯨꯛ ꯈꯠꯅꯕ ꯑꯉꯥꯡꯁꯦ ꯅꯪꯅ ꯈꯔ ꯌꯦꯡꯁꯜꯂꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦꯅ ꯑꯗꯨꯅ ꯉꯥꯡꯕ ꯆꯩꯕꯁꯤ ꯌꯥꯗꯕ ꯅꯪ ꯅꯆꯥ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯆꯥ ꯌꯥꯎꯔꯕꯁꯤꯕꯨ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯌꯦꯡ ꯃꯅꯦꯝ ꯃꯀꯨꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯂꯩꯁꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯩ ꯃꯣꯏꯗꯤ ꯃꯌꯨꯝꯗꯁꯨ ꯃꯥꯅ ꯃꯇꯝꯈꯔ ꯃꯣꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯇ꯭ꯔꯦꯕ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯀꯣ ꯑꯗꯨꯗꯁꯨ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤ나 ꯌꯥꯅꯕ ꯑꯣꯏꯅ ꯂꯣꯏꯅꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯔꯛꯑꯦꯕ ꯇꯟꯗꯅ ꯈꯔ ꯑꯩꯈꯣꯏꯒꯤꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯃꯧ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯧꯕꯁꯦ ꯃꯆꯥꯅꯨꯄꯥꯗꯨꯗꯕꯨ ꯁꯥꯐꯔꯗꯤꯅ ꯑꯗꯨꯝ ꯀꯩꯁꯨ ꯃꯧꯁꯤꯒꯤ ꯌꯥꯍꯧ ꯊꯦꯡꯗꯦ ꯊꯕꯛ ꯇꯧꯗꯦꯅ ꯉꯥꯡꯗꯕꯁꯨ ꯂꯩꯌꯦꯕ ꯑꯗꯩꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯈꯟꯅꯕꯩ ꯇꯦꯟꯁꯟ ꯂꯩꯃꯟꯗꯅꯅꯦ ꯃꯃꯥꯁꯦ ꯂꯥꯛꯑꯦꯕ ꯑꯩꯁꯦ ꯃꯇꯝꯈꯔ ꯂꯩꯔꯒꯦ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯃꯤꯠꯇꯨꯁꯨ ꯃꯆꯥꯅꯨꯄꯤꯒ ꯃꯕꯥꯅꯤꯁꯦ ꯈꯠꯅꯔꯝꯃ ꯂꯥꯛꯄꯖꯥꯠꯅꯤ ꯁꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯀꯣ ꯅꯨꯄꯤ ꯑꯃ ꯊꯤꯌꯣ ꯄꯄꯥ ꯅꯪ ꯑꯩ ꯃꯉꯣꯟꯗ ꯏꯃꯥ ꯀꯧꯔꯣꯏ ꯃꯥ ꯁꯤꯕꯗ ꯑꯩ ꯆꯪꯉꯣꯏ ꯂꯩ ꯃꯅꯥꯝ ꯀꯠꯂꯣꯏ ꯀꯞꯄꯣꯏ ꯁꯤ ꯑꯩ ꯏꯃꯥ ꯅꯠꯇꯦ ꯄꯤꯁꯥꯛ ꯄꯤꯛꯉꯩꯗꯩ ꯃꯥꯅ ꯑꯩ ꯌꯦꯡꯁꯤꯟꯕꯅ ꯍꯦꯛꯇ ꯂꯣꯏꯌꯦ ꯑꯗꯩꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯐꯣꯟꯁꯦ ꯌꯦꯡꯉ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯅꯦꯌꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯆꯥꯛ ꯆꯥꯔꯦ ꯃꯥꯏ ꯀꯣꯟ ꯃꯆꯥ ꯆꯥꯔꯤ ꯐꯦꯡꯅꯤ ꯈꯪꯗꯕ ꯑꯗꯨꯏ ꯃꯌꯥ ꯅꯨꯄꯥꯗꯨꯅꯗꯤ ꯁꯤ ꯁꯨꯗꯣꯛꯑꯝꯃꯣꯏꯅ ꯄꯤꯔꯝꯗꯣꯏꯅꯦꯌꯦ ꯑꯗꯣ ꯃꯥꯁꯦ ꯌꯥꯝꯁꯨ ꯁꯤꯡꯉꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏ ꯅꯨꯄꯥ ꯍꯣꯏ ꯂꯩꯔꯗꯤ ꯈꯤꯡꯒꯥꯡꯒ ꯇꯧꯁꯟꯅꯕꯤꯗꯣ ꯑꯩꯈꯣꯏ ꯁꯨꯒꯦ ꯍꯥꯏꯔꯒ ꯁꯨꯕꯅ ꯃꯃꯥꯁꯤꯅ ꯁꯨꯝ ꯁꯨꯗꯣꯏꯕ ꯃꯥꯒꯤ ꯁꯨꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯏꯌꯥ ꯅꯨꯄꯥꯒꯤꯁꯨ ꯑꯩꯅ ꯁꯨꯔꯦꯅ ꯑꯗꯨꯝꯕꯗ ꯃꯃꯥ ꯃꯆꯥꯁꯦ ꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯃꯅꯦꯝꯒ ꯃꯧꯒ ꯊꯝꯈꯣ ꯃꯆꯥꯅꯨꯄꯤꯒ ꯃꯃꯥꯒ ꯈꯠꯅꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯀꯌꯥ ꯃꯊꯥ ꯁꯥꯔꯕꯅꯣ ꯃꯃꯥꯁꯦ ꯑꯃꯨꯛ ꯑꯗꯣ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯍꯥꯏꯌꯦ ꯃꯣꯏ ꯃꯔꯟꯒ ꯑꯝꯇ ꯆꯥꯔꯣꯏ ꯑꯩ ꯅꯨꯄꯥ ꯃꯔꯟꯁꯨ ꯆꯥꯔꯣꯏ ꯑꯩ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯖꯈ꯭ꯔꯒꯦ ꯍꯥꯏ ꯑꯗꯨ ꯌꯧꯔꯛꯑꯕꯅꯦꯕ ꯑꯗꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯁꯤꯅ ꯄꯨ ꯉꯝꯃꯛꯇ꯭ꯔꯗꯤꯀꯣ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇꯨꯗ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯀꯞꯄꯜꯂꯤ ꯌꯥꯝ ꯊꯤꯅ ꯃꯊꯃꯣꯏꯁꯦ ꯆꯥꯛꯅ ꯀꯨꯏꯔꯛꯑꯦꯗꯅ ꯃꯥꯒ ꯃꯆꯥꯅꯨꯄꯤꯒ ꯅꯩꯅꯔꯛꯏꯁꯦ ꯑꯗꯣ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯇꯥꯗꯕ ꯁꯤꯁꯨ ꯃꯃꯥ ꯃꯄꯥꯗ ꯌꯥꯝ ꯊꯤꯅ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯝ ꯐꯣꯏꯗꯅ ꯐꯨꯗꯅ ꯋꯥꯔꯛꯄꯗꯤ ꯀꯩꯁꯨ ꯌꯥꯄꯣꯟꯇꯦ ꯃꯁꯥꯅ ꯐꯠꯇ꯭ꯔꯗꯤ ꯁꯦꯝꯗꯣꯛꯇ꯭ꯔꯗꯤ ꯑꯗꯨꯅ ꯑꯗꯩ ꯐꯨꯕꯗ ꯃꯈꯨꯠ ꯍꯜꯂꯛꯇꯣꯏꯅꯤ ꯆꯥꯎꯔꯛꯑꯗꯤ ꯐꯨꯅꯗꯣꯏꯅꯦꯕ ꯃꯆꯤꯟꯁꯦ ꯃꯃꯥꯁꯤꯅ ꯉꯥꯡꯕꯁꯦ ꯄ꯭ꯔꯦꯡ ꯈꯨꯝꯃꯛꯇꯣꯏꯅꯤ ꯑꯗꯩ ꯃꯃꯥꯁꯨ ꯏꯟꯇꯦꯟꯁꯟ ꯂꯩꯗꯣꯏꯅꯦ ꯃꯥꯅ ꯉꯝꯗꯗꯅ ꯃꯃꯥꯁꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯃꯥꯅ ꯂꯩꯊꯕꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯊꯤꯅ ꯇꯦꯟꯁꯟ ꯂꯩꯅ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯐꯥꯊꯔꯛꯏꯔꯦꯅ ꯊꯦꯝꯊꯔ ꯈꯣꯠꯊꯔꯒ
ꯏꯆꯦꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯗꯣ ꯆꯠꯈꯤꯕꯀꯣ ꯎꯝ ꯑꯗꯩꯗꯤ ꯑꯃꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯁꯦ ꯃꯆꯥꯁꯦ ꯌꯣꯛꯑꯒ ꯃꯌꯨꯝꯗ ꯂꯩꯖꯕꯖꯥꯠꯅꯤ ꯃꯥꯁꯦ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯔ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯄꯥꯏꯖꯕ ꯑꯗ ꯃꯥ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯗꯨꯀꯥꯟ ꯌꯥꯎꯕ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯕ ꯃꯆꯥꯗꯤ ꯂꯩꯕ ꯑꯗꯨꯒ ꯃꯕꯥꯅꯤꯁꯤ ꯈꯪꯅꯗꯅ ꯈꯣꯠꯇꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯁꯦꯅ ꯄꯥꯟꯃꯤꯟꯅꯔꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯏꯁꯨ ꯃꯆꯥꯅꯨꯄꯤꯁꯦ ꯄꯨꯔ ꯃꯣꯏꯗ ꯆꯠꯂꯦꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯅꯦ ꯃꯥꯅ ꯌꯨꯝ ꯀꯩꯒꯁꯨ ꯂꯣꯏ ꯁꯥꯔꯨꯔꯦꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯂꯣꯏ ꯅꯨꯄꯥꯁꯤꯗꯤ ꯃꯤ ꯗꯨꯀꯥꯟꯗ ꯈꯔ ꯈꯔ ꯌꯥꯎꯕꯅꯤꯅ ꯄꯩꯁꯥ ꯑꯃꯨꯛ ꯂꯩꯔꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯗ ꯃꯕꯣꯛ ꯍꯣꯏ ꯃꯗꯣꯝꯆꯥ ꯀꯩ ꯍꯣꯏ ꯃꯣꯏꯒꯤ ꯂꯣꯏ ꯌꯣꯝꯁꯤꯟꯕꯀꯣ ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯤꯒꯤꯗꯤ ꯃꯤ ꯂꯩꯇꯕꯗꯣ ꯃꯥꯅ ꯆꯦꯜꯂ ꯄꯨꯔꯨꯕꯅꯤꯅ ꯑꯗꯩ ꯃꯥꯒ ꯅꯨꯄꯥꯁꯤꯒꯁꯦ ꯌꯥꯝ ꯈꯠꯅꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯪ ꯅꯆꯥꯒꯤ ꯍꯣꯠꯅꯗꯦ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯈꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯆꯥꯗꯨꯗꯤ ꯀꯤꯗꯅ ꯆꯦꯟꯁꯤꯜꯂꯁꯨ ꯃꯕꯣꯏꯒ ꯃꯗꯣꯝꯆꯥꯒ ꯑꯗꯨꯝ ꯆꯦꯟꯁꯤꯟꯈꯤ ꯃꯥꯏ ꯃꯆꯥꯗꯨꯗꯤ ꯆꯦꯟꯁꯤꯟꯐꯝ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯣꯏꯁꯦ ꯁꯨꯝ ꯆꯥꯅꯔꯛꯇ 마지 ꯃꯄꯥꯝꯗ ꯂꯥꯛꯑꯦꯕ ꯑꯗ ꯃꯥ ꯍꯥꯏꯁꯤꯅ ꯃꯥꯅꯁꯨ ꯈꯪꯉꯦꯕ ꯅꯨꯄꯥꯁꯦ ꯃꯥ ꯂꯣꯏ ꯊꯥꯑꯝꯕꯅꯤꯅ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗꯨꯒꯤ ꯄꯩꯁꯥ ꯁꯤꯡꯉꯨ ꯍꯥꯏꯕꯁꯨ ꯊꯣꯛꯑꯔꯣꯏꯕ ꯑꯗ ꯃꯥ ꯍꯥꯏꯁꯦ ꯃꯥꯅ ꯋꯥꯅ ꯁꯥꯔꯝꯃꯒ ꯂꯩ ꯐꯪꯉꯔꯣꯏꯗꯕꯅꯤ나 ꯌꯨꯝꯁꯦ ꯁꯤꯗꯣꯛꯄ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯁꯤ ꯄꯩꯁꯥꯁꯦ ꯍꯟꯗꯣꯛꯍꯟꯕ ꯑꯗꯨꯁꯨ ꯊꯣꯛꯑꯦ ꯁꯨꯝ ꯍꯥꯏꯕ ꯃꯥꯅ ꯈꯪꯖꯔꯤꯕ ꯑꯗꯨꯁꯨ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃꯈꯛ ꯃꯥꯒꯤ ꯂꯩꯅꯔꯒꯀꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂ ꯂꯩꯅꯔꯒ ꯌꯣꯟꯕꯁꯨ ꯌꯥꯔꯣꯏꯗꯕ ꯃꯐꯝꯁꯦ ꯃꯆꯤꯟ-ꯃꯅꯥꯎ ꯃꯌꯥꯝꯒꯤ ꯁꯝꯅ ꯌꯨꯝ ꯄꯨꯔꯥ ꯁꯥꯟꯅꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯃꯥ ꯍꯥꯏꯅꯤ ꯁꯣ ꯂꯣꯟꯁꯤꯟꯒꯦ ꯑꯩ ꯂꯩ ꯐꯪꯗꯕꯅꯤꯅ ꯑꯗꯨ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯍꯥꯏ ꯑꯩꯅ ꯅꯪꯅ ꯍꯥꯏꯗꯨ ꯌꯥꯔꯣꯏ ꯑꯗꯩ ꯅꯪꯅ ꯁꯥꯔꯝꯕꯅꯤ ꯈꯣꯠꯂꯝꯕꯅꯤꯅ ꯍꯣꯏ ꯃꯥ ꯃꯦꯟꯇꯦꯅꯦꯟꯁ ꯄꯤꯌꯨ ꯈꯣꯠꯂꯣꯅ ꯑꯗꯨꯁꯨ ꯅꯨꯄꯥꯗ ꯄꯩꯁꯥ ꯊꯣꯛꯇꯦ ꯑꯗꯨ ꯅꯁꯥꯅ ꯍꯥꯏꯖꯔꯦ ꯄꯤꯕ ꯉꯝꯃꯣꯏꯅ ꯑꯗꯨ ꯃꯤ ꯌꯨꯝꯗ ꯊꯨꯒꯥꯏꯔꯨꯕ ꯅꯠꯇ꯭ꯔꯒ ꯁꯣ ꯂꯣꯜꯂꯨꯕꯗꯤ ꯌꯥꯔꯣꯏꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯦꯅ ꯈꯜꯂꯁꯤ ꯃꯥꯅ ꯁꯥꯕꯅꯦ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯃꯤ ꯃꯌꯨꯝꯗꯨꯗ ꯈꯥꯏꯅꯔ ꯃꯥ ꯀꯃꯥꯏꯅ ꯂꯩ ꯉꯝꯗꯣꯔꯤ ꯑꯗꯨꯅ ꯃꯥꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯄꯤꯗꯣ ꯌꯨꯝꯗꯣ ꯁꯥꯖꯜꯂꯨꯔꯒ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯒꯤꯁꯤꯁꯨ ꯑꯗꯩ ꯑꯃꯅ ꯀꯩꯅꯣꯁꯦ ꯑꯃꯈꯛꯁꯨꯅꯦ 마주 ꯁꯨꯃꯥꯏꯅ ꯅꯨꯄꯥ ꯑꯃ ꯈꯥꯏꯅꯔꯒ ꯑꯃꯨꯛ 마주 ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯨꯕꯅꯦꯕ ꯑꯗꯨ ꯄꯥꯜꯂꯨꯕꯁꯤꯗ ꯑꯃꯨꯛ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯑꯗ ꯃꯥꯏꯗꯤ ꯃꯆꯥ ꯌꯥꯎꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯍꯥꯟꯅꯁꯨ ꯄꯣꯛꯇꯦ ꯑꯗ ꯅꯨꯄꯥꯁꯤ ꯂꯩꯔꯒꯁꯨ ꯄꯣꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯒꯤꯗꯤ ꯃꯆꯥ 2 ꯂꯩꯔꯝꯃꯦꯕꯀꯣ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯈꯥꯏꯅꯔ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯗꯅ ꯃꯥꯁꯤꯅ ꯃꯣꯏꯁꯦ ꯂꯣꯏ ꯍꯣꯠꯅ ꯂꯩꯔꯦꯕ ꯃꯥꯒꯤ ꯃꯔꯨ ꯃꯌꯥꯝ ꯀꯦꯝꯈꯩ ꯑꯗꯨꯒ ꯃꯅꯥ ꯁꯨꯡꯊꯥ ꯊꯥꯗꯕ ꯑꯇꯣꯝꯕꯤꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕ ꯃꯥꯅ ꯍꯣꯠꯅꯔꯁꯨ ꯃꯅꯥ ꯊꯥꯕꯤꯗꯕ ꯃꯆꯥꯈꯩꯗꯨꯅꯁꯨ ꯅꯨꯡꯁꯤꯗꯕ ꯃꯆꯥꯈꯩꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯁꯦ ꯂꯩꯔꯨꯗꯅ ꯑꯗꯩ ꯃꯄꯥꯁꯤꯁꯨ ꯈꯤꯇꯪ ꯇꯧꯔꯛꯄ ꯃꯆꯥꯈꯩꯒ ꯃꯣꯏ ꯑꯝꯇ ꯍꯦꯛ ꯑꯣꯏꯈꯤꯕ ꯑꯗꯩ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯃꯄꯥꯗꯨꯒꯤ ꯃꯆꯤꯟ-ꯃꯅꯥꯎ ꯂꯩꯕꯁꯨ ꯃꯥꯁꯦ ꯑꯇꯣꯝꯕꯅꯤꯅ ꯀꯩꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯕꯤꯗꯕꯗꯣ ꯑꯗꯩ ꯃꯥꯁꯦ ꯂꯩꯔꯨꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩ ꯍꯥꯏꯗꯅ ꯃꯥꯁꯤꯁꯨ ꯑꯩ ꯈꯥꯏꯗꯣꯛꯅꯔꯒꯦ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯕ ꯑꯅꯤꯔꯛ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯀꯩꯁꯨꯗꯤ ꯑꯣꯏꯕ ꯌꯥꯗꯦ ꯀꯩꯁꯨ ꯀꯥꯟꯅꯗꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯥꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗꯅꯅꯦ ꯍꯟꯗꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯣꯏꯁꯦ ꯐꯦꯃꯤꯂꯤ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯒ ꯃꯣꯏ ꯃꯆꯥ 2 ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀ ꯇꯧꯔ ꯈꯣꯠꯂꯒ ꯏꯖꯠꯂꯝꯗ ꯑꯗꯨꯝ ꯂꯩꯔꯝꯕꯖꯥꯠꯅꯦꯕ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯁꯨ ꯑꯣꯖꯥꯒ ꯑꯣꯏꯔꯝꯃꯒ ꯑꯉꯥꯡ ꯇꯨꯏꯁꯟꯒ ꯇꯧꯔꯒꯀꯣ ꯑꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯀꯣꯔꯣꯅꯥꯁꯦ ꯄꯩꯁꯥꯁꯦ ꯂꯣꯏ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯗ ꯃꯤꯅ ꯏꯟꯚꯦꯁ ꯇꯧꯔꯛꯄ ꯄꯩꯁꯥꯁꯦ ꯁꯤꯁꯤꯗꯤ ꯃꯤꯅ ꯊꯧꯕꯗ ꯃꯣꯏꯗꯤ ꯏꯖꯠꯂꯝꯗ ꯂꯩꯕꯅꯤꯅ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯗꯅ ꯑꯃꯗꯩ ꯑꯃꯨꯛ ꯄꯨꯔ ꯄꯤ ꯑꯃꯗꯩ ꯁꯨꯝ ꯇꯧꯗꯦ ꯃꯣꯏꯁꯦ ꯄꯨꯊꯔꯦꯕ ꯑꯗ ꯃꯩꯔꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯐꯧ ꯑꯉꯥꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯥꯏꯅꯕꯨꯗꯤ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯒꯨꯂꯤ ꯑꯃ ꯆꯥꯔꯒ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗ ꯌꯥꯔꯣꯏꯗꯕ ꯃꯁꯤꯡ ꯍꯦꯟꯕ ꯃꯣꯏꯅ ꯌꯣꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯊꯥꯗꯤ ꯂꯦꯞꯁꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯟꯅ ꯒꯨꯂꯤ ꯆꯥꯔꯒ ꯀꯥꯏꯍꯟꯕ ꯑꯗꯩ ꯗꯥꯛꯇꯔꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯠꯄ ꯃꯌꯥꯝ ꯇꯧꯅꯗ꯭ꯔꯥ ꯑꯗꯨꯕꯨ ꯍꯦꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯁꯨꯝ ꯊꯥ ꯌꯥꯝꯖꯟꯈ꯭ꯔꯦꯕ ꯂꯧꯊꯣꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇꯅ ꯗꯣꯛꯇꯔꯗꯁꯨ ꯑꯃꯨꯛꯈꯛ ꯆꯠꯂꯦ ꯑꯗꯨ ꯍꯦꯟꯅꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗ ꯊꯥꯁꯦ ꯁꯨꯖꯜꯂꯛꯑꯦꯕ ꯑꯗ ꯑꯉꯥꯡ ꯄꯣꯛꯅꯕ ꯄꯩꯁꯥꯕꯨ ꯍꯦꯛ ꯂꯩꯇ꯭ꯔꯦꯕ ꯑꯗꯩ ꯍꯥꯟꯅꯩ ꯑꯅꯤꯕꯨ ꯍꯣꯠꯅ ꯉꯝꯗ꯭ꯔꯦ ꯃꯤꯒꯤ ꯄꯩꯁꯥ ꯊꯧꯕ ꯈꯣꯠꯄꯒꯤ ꯃꯣꯏꯁꯦ ꯁꯨꯝ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯃꯆꯥ ꯄꯣꯛꯇꯕ ꯑꯝꯗ ꯌꯣꯛꯍꯟꯕꯤꯈꯣ ꯑꯅ ꯂꯥꯛꯄꯅꯦꯕ ꯑꯗꯩꯗꯤ ꯑꯩꯁꯨ ꯁꯨꯝ
ꯑꯩꯈꯣꯏꯒꯤ WhatsApp group ꯀꯩꯅꯣ ꯏꯆꯥ ꯄꯣꯛꯆꯗ꯭ꯔꯕꯤ ꯑꯩꯈꯣꯏꯒꯥꯅ ꯁꯦꯝꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯁꯨ ꯍꯪꯉꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯟꯈꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯗꯤ ꯍꯪꯅꯕꯁꯤꯗ ꯃꯣꯏꯁꯨ ꯐꯔꯛ ꯇꯥꯏ ꯈꯣꯠꯂꯤ ꯑꯗꯨ ꯇꯧꯋꯤ ꯂꯣꯏ ꯍꯥꯏꯅꯔꯦꯗꯅ ꯑꯗꯗꯤ ꯅꯨꯄꯤꯁꯤꯅꯗꯤ ꯁꯣꯝꯗ ꯏꯆꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯁꯦ ꯌꯧꯁꯜꯂꯛꯑꯕꯅꯤ나 ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯑꯣ ꯑꯩꯁꯦ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅ ꯑꯉꯥꯡ ꯄꯣꯛꯇꯣꯏꯅꯣꯅ ꯍꯦꯛꯇ ꯑꯩꯉꯣꯟꯁꯤꯗꯅꯦ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯤ ꯑꯩꯁꯦ ꯑꯗꯩ ꯍꯥꯟꯅ ꯑꯉꯥꯡ ꯌꯣꯛꯆꯒꯦꯅꯒ ꯂꯥꯛꯑꯝꯕꯈꯩꯗꯨꯁꯨ ꯐꯣꯟ ꯆꯤꯟꯈ꯭ꯔꯕ ꯊꯕꯛꯁꯤꯗ ꯑꯗꯨꯒꯤ ꯐꯥꯏꯟꯗꯣ ꯊꯤꯔꯒ ꯑꯃꯨꯛ ꯐꯣꯟ ꯇꯧꯔ ꯍꯪꯕꯗꯁꯨꯅꯦ ꯃꯣꯏꯁꯨ ꯌꯣꯛꯈ꯭ꯔꯦ ꯈꯔ ꯍꯥꯏꯔꯛꯑꯗꯤ ꯍꯧꯖꯤꯛ ꯊꯥ ꯁꯨꯕꯗꯨꯗꯤ ꯐꯔꯛ ꯇꯥꯏ ꯈꯔ ꯍꯥꯏꯔꯛ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩ ꯑꯉꯥꯡ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯔ ꯍꯪꯉꯛ ꯑꯩꯉꯣꯟꯗ ꯃꯇꯝꯁꯦ ꯃꯥꯡꯉꯦ ꯑꯗꯩ ꯃꯉꯣꯟꯗꯕꯨ ꯑꯩꯅ ꯅꯝꯕꯔꯁꯦ ꯊꯥꯖꯟꯕꯤꯔꯦꯕ ꯅꯪ ꯇꯧꯔꯣ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯦꯅ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯑꯩꯉꯣꯟꯁꯤꯗ ꯄꯣꯛ ꯆꯥꯛꯄꯁꯤꯗ ꯑꯩꯁꯦ ꯈꯥꯡ ꯉꯝꯃꯟꯗꯗꯅ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯂꯨꯔꯦ ꯑꯉꯥꯡ ꯅꯨꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯤꯕꯤꯁꯤꯡꯅ ꯏꯆꯥ ꯌꯣꯛꯅꯤꯡꯉꯒꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯉꯁꯤ ꯍꯥꯞꯀꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯇꯪꯈꯥꯏꯃꯨꯛ ꯐꯥꯔꯝꯃꯅꯤ ꯐꯣꯟꯁꯤꯅ ꯍꯦꯛ ꯍꯥꯞꯀꯠꯂꯨꯕꯗꯩ ꯃꯤꯅꯤꯠ 2 ꯐꯥꯕꯒꯗꯒꯤ ꯇꯧꯔꯛꯄ ꯐꯣꯟꯁꯤꯅꯅꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯦ ꯄꯥꯏꯕ ꯉꯝꯗꯦ ꯍꯦꯛ ꯇꯧꯔꯒ ꯑꯉꯥꯡꯒꯤꯗꯨꯅꯤ ꯍꯦꯛ ꯄꯥꯏꯈꯠꯂꯨꯕꯒ ꯑꯉꯥꯡꯒꯤꯗꯨꯅꯤ ꯑꯗꯩ ꯃꯤꯒꯤ ꯁꯣꯝꯗꯗꯤ ꯀ꯭ꯔꯥꯏꯝꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯇꯥꯟꯅꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯕꯅꯤꯅ ꯐꯣꯟꯗꯤ ꯄꯥꯏꯈꯠꯇ ꯌꯥꯄꯣꯟꯇꯦ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯁꯦ ꯍꯦꯛꯇ ꯀꯣꯛꯀꯁꯦ ꯉꯥꯎꯔꯕꯀꯣ ꯅꯨꯡꯗꯥꯡ ꯊꯦꯡꯉꯐꯥꯎ ꯄꯨꯡ 11:30-12ꯐꯥꯎꯁꯦ ꯀꯅꯥꯒꯤ ꯃꯁꯤꯗ ꯇꯧꯔꯛꯏꯁꯦ ꯆꯤꯡꯃꯤꯗꯒꯤ ꯃꯨꯁꯂꯤꯝꯗꯒꯤ ꯀꯁꯥꯔ ꯁꯤꯜꯆꯔ ꯖꯤꯔꯤ ꯑꯁꯣꯝꯗꯒꯤ ꯃꯩꯇꯩꯗꯒꯤ ꯃꯨꯁꯂꯤꯝꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝꯗꯒꯤ ꯍꯦꯛꯇ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯄꯣꯛꯇꯕꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯃꯦ ꯁꯤꯗꯤꯅ ꯑꯗꯩ ꯃꯣꯏꯗꯤ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯔꯛꯑꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯂꯤꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯃꯆꯥꯗꯣ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯤꯅꯤꯡꯗꯣꯏꯕ ꯑꯗꯩ ꯑꯃꯨꯛ ꯃꯊꯪ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯎ ꯐꯦꯁꯕꯨꯛ ꯍꯥꯞꯀꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯑꯝꯇꯗꯤ ꯁꯦꯚ ꯇꯧꯁꯟꯕꯤꯌꯨ ꯀꯩꯅꯣꯝꯗ ꯏꯔ ꯊꯝꯕꯤꯌꯨꯅ ꯑꯗꯒꯤ ꯍꯦꯛꯇ ꯑꯩꯁꯦ ꯀꯣꯛꯀꯁꯦ ꯉꯥꯎꯔꯕꯅꯦꯃꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕꯒꯗꯤ ꯃꯆꯥ ꯄꯣꯛꯇꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯁꯠ ꯂꯥꯎꯅ ꯂꯥꯛꯑꯒ ꯅꯨꯄꯤꯗꯨꯒ ꯃꯣꯏ ꯎꯅꯗꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯌꯦꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯑꯗꯨꯝꯕ ꯅꯤꯌꯣꯝꯗꯣ ꯇꯧꯕꯅ ꯃꯣꯏꯗꯤ ꯉꯥꯡꯅꯔ ꯂꯩꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯄꯣꯛꯄꯗ ꯄꯨꯈꯠꯄ ꯗꯥꯛꯇꯔꯗ ꯃꯣꯏꯅ ꯂꯣꯏ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯣꯏꯅ ꯋꯥꯕꯅꯤꯅ ꯃꯇꯦꯡ ꯈꯔꯁꯨ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯌꯦꯕ ꯑꯗꯨꯁꯨ ꯄꯥꯡꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯗꯤ ꯃꯥꯗꯤ ꯅꯦ ꯇꯥꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯅꯤ ꯍꯥꯞꯀꯠꯂꯨꯔꯤꯕ ꯑꯩꯗꯤ ꯗꯣꯁꯥ ꯇꯥꯍꯧꯔꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩ ꯐꯣꯟ ꯄꯥꯏ ꯉꯝꯗꯦꯗ ꯑꯃꯨꯛ ꯃꯣꯏꯅ WhatsApp ꯒ꯭ꯔꯨꯞꯇꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯦꯕ ꯑꯩꯒꯤ ꯄꯣꯁꯇꯣ ꯑꯁ ꯑꯩꯅꯦ ꯋꯥꯕꯗ ꯑꯩꯅꯅꯦ ꯍꯥꯏꯗꯤ ꯁꯦꯝꯕꯤꯔꯒꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯋꯥ ꯑꯃ ꯍꯥꯏꯅꯔꯛꯄ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯇꯥꯕꯗꯤ ꯐꯠꯇꯦꯗꯅꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯐꯔꯦ ꯃꯥꯅ ꯂꯩꯔꯝꯃꯒꯁꯨ ꯃꯥꯒꯤꯗꯤ ꯁꯦꯇꯜꯗꯤ ꯇꯧꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯆꯒꯦꯒ ꯍꯥꯏꯔꯒ ꯆꯦꯒ ꯄꯤꯁꯟꯅꯔꯒ ꯌꯥꯝ ꯇꯧꯅꯩ ꯅꯤꯌꯝ ꯅꯤꯇꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯌꯥꯕꯒ ꯌꯥꯎꯔꯒ ꯑꯦꯗꯣꯞ ꯇꯧꯅꯗ꯭ꯔꯒꯗꯤ ꯗꯟꯗꯤꯒ ꯐꯪꯅꯩꯅꯦꯕ ꯑꯉꯥꯡ ꯌꯣꯛꯏꯕ ꯃꯤꯁꯨ ꯄꯤꯔꯝꯃꯤꯕ ꯃꯤꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯕꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯥꯎꯅꯍꯜꯂꯒ ꯑꯗꯨꯃꯥꯏꯅꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯂꯤꯒꯦꯜꯅ ꯌꯥꯕ ꯃꯑꯣꯡꯗꯗꯤ ꯂꯣꯏ ꯁꯤꯟꯍꯟꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯐꯥꯎ ꯇꯥꯛꯑꯦꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯗꯨꯃꯥꯏꯅ ꯃꯤꯡ ꯆꯟꯁꯤꯜꯂꯣ ꯑꯉꯥꯡ ꯌꯣꯛꯆꯒꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔꯁꯤꯡ ꯔꯤꯝꯁ ꯖꯦꯅꯤꯝꯁꯇ ꯆꯠꯂꯒꯐꯧ ꯒꯥꯏꯅꯤꯒꯤ ꯀꯩꯅꯣꯁꯤꯡꯒ ꯀꯟꯇꯦꯛ ꯇꯧꯅꯔꯒꯐꯧ ꯁꯤꯟꯅꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅꯐꯧ ꯀꯟꯇꯦꯛ ꯇꯧꯔꯒ ꯊꯝꯃꯨ ꯅꯔꯁ ꯈꯪꯅꯧ ꯆꯠꯂꯨꯆꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯒꯥꯏꯅ ꯑꯩꯅꯁꯨ ꯂꯣꯏ ꯇꯥꯛꯄꯤꯔꯕꯅꯦꯕ ꯃꯔꯝꯗꯣꯀꯣ ꯁꯨꯃꯥꯏꯅ ꯇꯧ ꯀꯥꯏꯅ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯍꯦꯛ ꯐꯣꯟ ꯄꯥꯏꯈꯠꯂꯒ ꯐꯦꯁꯕꯨꯛꯇꯒꯤ ꯅꯝꯕꯔꯁꯦꯅ ꯍꯥꯏꯔꯛꯄ ꯑꯉꯥꯡꯒꯤꯗꯨꯔꯥ ꯑꯗꯨ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯔꯒ ꯐꯠ ꯊꯝꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯊꯝꯈ꯭ꯔꯦꯅ ꯑꯃꯨꯛꯅꯦ ꯅꯠꯇꯦ ꯋꯥꯔꯤ ꯈꯤꯇꯪ ꯇꯥꯟꯅꯈꯤꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯧꯁꯜꯂꯛꯇꯣꯏꯅꯦ ꯑꯩꯁꯦ ꯀꯣꯛꯀ ꯉꯥꯎꯔꯕꯀꯣ ꯑꯁ ꯑꯉꯥꯡ ꯄꯣꯛꯇꯕ ꯃꯌꯥꯝꯁꯦ ꯇꯣꯡꯅ ꯌꯥꯝꯃꯝꯈ꯭ꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯤꯡꯃꯤꯁꯨ ꯉꯥꯏꯔꯦ ꯃꯨꯁꯂꯤꯝꯁꯨ ꯉꯥꯏꯔꯦ ꯃꯩꯇꯩꯁꯨ ꯉꯥꯏꯔꯦ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯑꯗꯨ ꯃꯣꯏꯗꯤ ꯄꯨꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯑꯉꯥꯡ ꯑꯝꯇꯪ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯥꯎꯈ꯭ꯔꯒꯗꯤꯅꯦ ꯌꯣꯛꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯁꯨ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯤꯇꯪ ꯉꯥꯡꯕ ꯆꯩꯔꯨꯕꯗ ꯍꯌꯦꯡ ꯑꯩ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯅꯣꯏꯁꯦꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯗ꯭ꯔꯥꯅ ꯄꯤꯛꯏꯉꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯤꯅ ꯈꯜꯂꯒ ꯌꯣꯛꯍꯧꯕꯗꯣ ꯑꯩ ꯏꯆꯥꯅꯤ ꯈꯜꯂꯒ ꯑꯉꯥꯡꯗꯨꯅ ꯃꯣꯏꯁꯦ ꯑꯩ ꯏꯃꯥ ꯏꯄꯥꯅꯤ ꯈꯟꯕꯗꯣ ꯑꯗꯨꯅꯦꯕ ꯃꯌꯥꯝꯅ ꯄꯥꯝꯅꯩꯁꯦ ꯑꯗꯨꯅ ꯃꯩ ꯃꯊꯥ ꯁꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯀꯅꯥꯝꯅ ꯃꯤꯒꯤ ꯌꯣꯛꯅꯤꯡꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯍꯜ ꯂꯃꯟꯅ ꯅꯨꯄꯥ ꯃꯁꯥꯅ ꯑꯉꯥꯡ ꯌꯣꯛꯁꯨ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯃꯥꯏꯅ ꯄꯣꯛꯇ꯭ꯔꯤꯕ ꯅꯨꯄꯤꯈꯩꯁꯤꯅꯅꯦ ꯌꯥꯝ ꯇꯥꯟꯅꯔꯛꯑꯦ ꯌꯥꯝ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦ
ꯉꯥꯎꯆꯠꯅꯔꯒ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯁꯤꯝꯇꯪ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯦꯝꯃ ꯗꯥꯛꯇꯔ ꯁꯁꯤꯕꯂꯥ ꯑꯗꯣ ꯏꯆꯦꯕꯦꯝꯃꯁꯦ ꯁꯉꯥꯏ ꯚꯦꯇꯤꯅꯔꯤ ꯀ꯭ꯂꯤꯅꯤꯛ ꯑꯅ ꯏꯌꯥꯔꯄꯣꯔꯠ ꯔꯣꯗ ꯁꯉꯥꯏꯄ꯭ꯔꯧꯗ ꯍꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟ ꯀꯩꯀꯩ ꯍꯨꯏ ꯀꯩꯀꯩ ꯌꯦꯡꯕꯒꯤꯀꯣ ꯑꯗꯣ ꯏꯆꯦꯝꯃꯁꯦ ꯃꯥꯒꯤ ꯑꯄꯣꯛꯄ ꯗꯥꯛꯇꯔ ꯂꯣꯡꯖꯝ ꯅꯣꯕꯤꯟꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯑꯣꯔꯊꯣꯄꯦꯗꯤꯛꯀꯤ ꯁꯔꯖꯟ ꯑꯣꯏꯔꯝꯕꯀꯣ ꯖꯦꯅꯤꯝꯁꯇ ꯁꯤꯁꯦ ꯁꯥꯔꯁꯤ ꯂꯩꯈꯤꯗꯕꯒꯤ 1998ꯇ ꯂꯩꯈꯤꯗꯕ ꯑꯗꯨꯏꯗꯤ ꯌꯥꯝ ꯀꯨꯏꯔꯦꯕ ꯂꯩꯈꯤꯗ꯭ꯔꯤꯁꯦꯀꯣ ꯆꯍꯤ 19 ꯁꯨꯔꯦ ꯂꯩꯈꯤꯗꯕꯁꯦ ꯗꯦꯠ 23 ꯑꯗꯨꯒ ꯊꯥ 3 2026 ꯑꯗꯨꯏꯗꯤ ꯆꯍꯤ 19 ꯁꯨꯔꯦꯕ ꯂꯩꯈꯤꯗꯕꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯛ ꯀꯨꯏꯈ꯭ꯔꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯏꯆꯦꯝꯃꯁꯤꯅ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯝ ꯑꯣꯡꯕꯤ ꯁꯈꯤ ꯗꯦꯕꯤꯅ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯂꯦꯗꯤ ꯇꯤꯆꯔꯅꯦ ꯍꯥꯏꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯄꯣꯛꯄꯤꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ 2007ꯗ ꯂꯩꯇꯕꯅꯤ ꯍꯥꯏ ꯑꯄꯣꯛꯄꯤꯅ ꯑꯗꯣ ꯏꯆꯦꯝꯃꯒꯤ ꯃꯆꯦ ꯁꯔꯃꯤꯂꯥ ꯊꯥꯡꯖꯝ ꯑꯣꯡꯕꯤ ꯀꯩꯁꯥꯝꯄꯥꯠꯁꯤꯒ ꯏꯆꯦ ꯑꯅꯤꯁꯤ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯨꯄꯥ 10,000 ꯁꯪꯒꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯕ ꯑꯗꯒꯤ ꯏꯆꯦꯝꯃꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯛꯀꯤ ꯊꯥꯡꯃꯩꯕꯟ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯣꯏꯒꯤ ꯑꯄꯣꯛꯄꯁꯦ ꯗꯦꯠ 15 ꯑꯗꯒꯤ ꯇꯥꯡ 3ꯗ ꯂꯩꯈꯤꯗꯕꯀꯣ ꯂꯩꯈꯤꯗꯕ ꯆꯍꯤ 38 ꯁꯨꯔꯦ ꯑꯗꯨꯗꯣ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣই 2,500 ꯏꯅꯥꯎꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯦꯟ ꯊꯣꯡꯕ ꯆꯔꯥ ꯑꯃꯁꯨ ꯄꯤꯖꯕꯤꯌꯨ ꯑꯗꯣ ꯑꯇꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯅꯤꯀꯤ ꯑꯗꯩ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯏꯅꯥꯎꯆꯥ ꯃꯄꯨꯔꯣꯏꯕ ꯀꯣꯟꯊꯧꯖꯝ ꯏꯅꯥꯎꯆꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯨꯅꯤꯕꯂꯥ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯑꯗꯩ ꯌꯦꯔꯨꯝ ꯑꯆꯥꯄꯣꯠ ꯑꯗꯩ ꯌꯦꯟ ꯑꯁꯦꯝꯕꯅꯆꯤꯡꯕ ꯄꯣꯔꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯀꯣꯟꯊꯧꯖꯝꯗꯒꯤꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯃꯥꯁꯦ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯀꯩꯅꯣꯁꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯗ ꯃꯥꯅ ꯄꯤꯖꯅꯤꯡꯕ ꯀꯩꯀꯩ ꯄꯤꯖꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯌꯥꯝꯅ ꯏꯅꯥꯎꯁꯦ ꯑꯗꯨꯅ ꯏꯅꯥꯎꯒꯤꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯣꯏꯕ ꯁꯣꯏꯗꯅ ꯎꯕ ꯑꯣꯏꯕꯤꯌꯨꯀꯣ ꯏꯅꯥꯎꯁꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝ ꯕꯥꯜꯆꯟꯗ꯭ꯔ ꯍꯥꯏꯕ ꯑꯗꯣ ꯑꯄꯣꯛꯄꯅ ꯀꯩꯁꯥꯝ ꯁꯨꯔꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯝꯕꯅꯦꯕ ꯈꯥ ꯄꯣꯠꯁꯪꯕ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯄꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤ ꯄꯥꯡꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯆꯔ ꯑꯣꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯂꯩꯈꯤꯗꯕꯁꯤ ꯃꯆꯥꯅꯨꯄꯥꯁꯤ ꯀꯨꯏꯔꯦ 2015ꯗ ꯂꯩꯈꯤꯗꯕ ꯑꯗꯨꯗꯤ ꯆꯍꯤ 18 ꯁꯨꯔꯛꯑꯦꯗꯅ ꯑꯗꯨꯒ ꯃꯩ ꯆꯤꯡꯉꯒ ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯌꯦꯕ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯏꯁꯤꯡ ꯂꯨꯝꯕꯗ ꯑꯩꯈꯣꯏ ꯏꯟꯗꯛꯁꯟꯁꯦ ꯌꯥꯝ ꯆꯦꯛꯁꯟꯅꯤꯡꯉꯥꯏꯅꯤꯀꯣ ꯑꯗꯣ ꯑꯣꯖꯥꯁꯦ ꯃꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯄꯀꯣ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯌꯪ ꯐꯥꯒꯠꯂꯛꯄꯗ ꯂꯩꯇꯕ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯁꯦ ꯁꯥꯏꯅꯤꯛꯇ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯁꯥꯏꯅꯤꯛꯇ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯗꯣ ꯍꯥꯏꯗꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩꯕꯀꯣ ꯀ꯭ꯂꯥꯁ 6 ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯌꯦ ꯌꯥꯝ ꯋꯥꯡꯅꯁꯨ ꯌꯥꯎꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯄꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯃꯥꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯌꯥꯝ ꯄꯨꯕꯤꯔꯛꯑꯝꯃꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯇꯥꯟꯕ ꯑꯂꯨꯅꯦꯅ ꯑꯂꯨ ꯌꯥꯝ ꯄꯨꯔꯛꯑꯝꯃꯦ ꯑꯂꯨ ꯑꯉꯥꯡꯕꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯆꯦꯡ ꯄꯨꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯝꯃꯤ ꯑꯣꯖꯥꯁꯤꯅꯀꯣ ꯑꯗꯒꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯇꯣꯡꯕꯝ ꯏꯟꯗꯤꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯔꯣꯃꯦꯟ ꯀꯨꯃꯥꯔ ꯁꯦꯛꯃꯥꯏꯖꯤꯡ ꯈꯨꯅꯧꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯖꯃꯨꯗꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯏꯟꯗꯤꯔꯥꯒꯤ ꯕꯥꯔꯗꯦꯒꯤ ꯂꯥꯛꯄꯤꯔꯒ ꯌꯦꯔꯨꯝ ꯕꯣꯛꯁ ꯑꯃ ꯑꯗꯩ ꯑꯆꯥꯄꯣꯠ ꯀꯩꯀꯩ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯁꯪꯒꯥꯏ ꯁꯥꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯇꯦꯡ ꯄꯥꯡꯉꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯏꯅꯥꯎꯕꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜꯂꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯉꯜꯂꯤꯉꯩꯗ ꯂꯩꯆꯤꯟ ꯌꯦꯡꯕ ꯆꯠꯄ ꯑꯗꯨꯒꯤ ꯂꯝꯗꯨꯗꯒꯤꯅꯤ ꯑꯗꯣ ꯏꯅꯥꯎ ꯑꯅꯤꯁꯤ ꯃꯔꯤꯡꯅꯤꯀꯣ ꯑꯗꯣ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎ
ꯖꯤꯡꯅꯒ ꯄꯥꯡꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗꯀꯣ ꯑꯗꯣ ꯄꯤ ꯃꯣꯗꯥꯔ ꯍꯥꯏꯌꯦ ꯃꯄꯨꯔꯣꯏꯕꯁꯤꯅꯀꯣ ꯑꯗꯩ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯇꯤꯌꯥꯔꯤꯁ ꯇꯦꯗꯥꯔ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯕꯥꯔꯗꯦꯁꯦ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯒꯤꯅ ꯃꯣꯔꯤꯡꯗꯥꯔ ꯍꯥꯏꯌꯦ 4 years ꯁꯨꯕꯩꯅꯦꯕ ꯃꯆꯥꯅꯨꯄꯥꯁꯦ ꯍꯦꯛꯇꯅꯦ ꯃꯈꯨꯠꯁꯦ ꯍꯦꯛꯇ ꯈꯨꯜꯂꯦ ꯈꯨꯌꯥꯎ ꯑꯃꯀꯣ ꯑꯗꯣ ꯑꯃ ꯃꯤꯔꯣꯜꯂꯤ ꯁꯤ ꯑꯉꯥꯡ ꯃꯊꯟꯇ ꯉꯥꯏꯔꯤꯕ ꯍꯧꯖꯤꯛꯁꯤꯡꯅ ꯃꯤꯔꯣꯜꯂꯤꯕ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯕꯗꯨꯗꯅꯦ ꯃꯈꯨꯠꯁꯦ ꯃꯥꯏ ꯃꯃꯥꯁꯤꯅ ꯀꯌꯥꯝ ꯋꯥꯅ ꯁꯦꯟꯅꯩꯀꯣ ꯑꯃꯗ ꯑꯃꯨꯛ ꯀꯣꯛ ꯄꯥꯏꯈꯤꯅꯤ ꯑꯃꯗ ꯑꯃꯨꯛ ꯍꯨꯠ ꯆꯦꯟꯈꯤꯅꯤ ꯑꯉꯥꯡꯁꯦ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯐꯠ ꯂꯥꯎ ꯆꯦꯟꯊꯣꯛꯈꯤꯅꯤ ꯑꯗꯣ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯇꯛꯑꯒ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯁꯪꯒꯥꯏꯒꯤ ꯄꯤꯖꯧꯑꯅ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯀꯩ ꯄꯨꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯃꯛ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯩꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯑꯩꯅ ꯑꯗꯨꯒꯤ ꯔꯤꯂꯤꯁ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯍꯦꯛꯇ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯐꯤꯂꯝ ꯌꯦꯡ ꯂꯥꯛꯄ ꯃꯌꯥꯝꯁꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ ꯆꯦꯟꯖꯜꯂꯛꯄꯗ ꯑꯩꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗ ꯃꯣꯏ ꯑꯅꯤꯒꯁꯨ ꯑꯩꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅ ꯂꯩꯔꯝꯃꯦꯕꯀꯣ ꯃꯣꯏ ꯑꯅꯤꯅ ꯐꯣꯇꯣꯗꯣ ꯎꯠꯂꯒ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯖꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯦꯃꯤꯂꯤ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯏꯅꯥꯎꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯂꯧꯈꯥꯝ ꯏꯅꯥꯎꯇꯣꯝꯕꯤ ꯑꯗꯨꯒ ꯅꯤꯡꯊꯧꯖꯝ ꯁꯃꯥꯅꯟꯗ ꯃꯄꯨꯔꯣꯏꯕꯅꯀꯣ ꯑꯗꯨꯒ ꯊꯧꯕꯥꯜ ꯑꯆꯧꯕ ꯕꯖꯥꯔ ꯃꯈꯥꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯣ ꯑꯗ ꯋꯥꯇꯔ ꯕꯣꯇꯜ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯅꯕ ꯑꯗꯨꯁꯨ ꯃꯥ ꯂꯥꯛꯑꯒ ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯁ ꯁꯨꯃꯥꯏꯅꯒ ꯌꯥꯜꯂꯒꯅꯦ ꯕꯣꯇꯜꯒꯗꯣ ꯃꯥꯡ ꯌꯥꯕ ꯅꯠꯇꯦ ꯑꯣꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯀꯌꯥꯝ ꯄꯥꯝꯖꯅꯀꯣ ꯃꯣꯏꯅ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯄꯨꯏ ꯀꯣꯏꯕ ꯆꯠꯄꯗꯒꯁꯦ ꯑꯗꯨꯝ ꯌꯥꯜꯂ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯁꯦꯝꯄꯨ ꯑꯃꯃꯝ ꯊꯤꯟꯕꯤꯔꯛꯑꯝꯃꯦꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯦꯅꯥꯒꯤ ꯕꯥꯔꯗꯦꯒꯤ ꯑꯗꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯗꯩ ꯑꯉꯥꯡ ꯑꯃꯃꯝꯒꯤ ꯁꯦꯝꯄꯨ ꯁꯨꯝ ꯃꯤꯅ ꯂꯥꯛꯄꯁꯦ ꯅꯨꯡꯁꯤꯗꯅ ꯍꯦꯛ ꯃꯣꯏꯗ ꯈꯔ ꯑꯗꯨꯝ ꯄꯩꯁా ꯂꯨꯄꯥ 10, 20, 50, 100 pꯤꯔꯝꯃꯦꯕ ꯑꯗꯨ ꯊꯥꯗꯧꯅ ꯁꯦꯝꯄꯨ ꯄꯤꯕꯤꯔꯛꯑꯝꯃꯦ ꯑꯗꯣ ꯏꯅꯥꯎꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯝ ꯈꯪꯕꯤꯕꯗꯣ ꯃꯥꯅ ꯑꯗꯩ ꯃꯊꯪꯗꯅ ꯁꯤꯁꯨ ꯕꯥꯔꯗꯦꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁꯨ ꯑꯗꯩ ꯕꯤꯍꯥꯔꯥꯁꯨ ꯀꯧꯏ 1 yearsꯀꯤꯅꯤꯀോ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯣ ꯁꯤ ꯏꯅꯥꯎꯅꯨꯄꯤ ꯖꯨꯂꯤꯌꯥ ꯈꯨꯟꯗꯣꯡꯕꯝ ꯑꯣꯡꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯁꯥꯟꯇꯣꯁ ꯃꯥꯁꯦ ꯄꯟꯆꯥꯌꯠꯀꯤ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯀꯩꯊꯦꯜ ꯍꯩꯅꯧ ꯈꯣꯡꯅꯦꯝꯕꯤꯗꯒꯤꯅꯤ ꯁꯣꯝ ꯂꯩꯀꯥꯏ ꯑꯗꯣ ꯃꯣꯏꯁꯦ ꯑꯁꯦꯡꯕꯗꯤ ꯍꯩꯔꯣꯛꯇꯒꯤ ꯍꯣꯡꯒꯠꯂꯛꯄꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯂꯥꯛꯑꯒ ꯃꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯑꯝꯃꯦ ꯍꯣꯝꯗ ꯀꯦꯛ 2 ꯄꯨꯔꯛꯇꯅ ꯀꯛꯇꯅ ꯑꯉꯥꯡꯈꯩ ꯄꯤꯖꯗꯅ ꯊꯣꯏꯗꯣꯛꯅ ꯑꯩꯗꯤ ꯀꯦꯛ ꯀꯛꯄ ꯀꯛꯇꯕꯩ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯦꯛ ꯆꯥꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯒꯤ ꯆꯥꯅꯤꯡꯕꯗꯨꯒꯤ ꯆꯥꯕ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯃꯥ ꯃꯁꯥꯃꯛꯅ ꯃꯦꯀ꯭ꯔꯣꯅꯤ ꯑꯗꯩ ꯆꯧ ꯍꯧꯔꯛꯇꯅ ꯑꯗꯒꯤꯗꯤ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯗꯩ ꯌꯦꯟ ꯑꯁꯦꯝꯕꯁꯨ ꯄꯣꯔꯛꯑꯦ ꯑꯗꯩ ꯑꯆꯥꯄꯣꯠ ꯃꯈꯜ ꯑꯇꯩ ꯄꯣꯔꯛꯏ ꯑꯗꯩ ꯆꯦꯡꯁꯨ ꯄꯣꯔꯛꯏ ꯆꯦꯡ ꯕꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯈꯩꯁꯦ ꯌꯥꯝ ꯄꯦꯟꯅ ꯆꯥꯏ ꯑꯁ ꯍꯦꯛꯇꯅꯦ ꯆꯥꯕ ꯉꯝꯗꯒꯩ ꯆꯥꯏ ꯑꯍꯥꯟꯕꯩ ꯄ꯭ꯂꯦꯠ ꯗꯤꯁꯄꯣ ꯄ꯭ꯂꯦꯠꯀ ꯃꯣꯏ ꯂꯣꯏ ꯄꯣꯔꯛꯑꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯃꯨꯛ ꯀꯦꯛꯅꯦ ꯑꯗꯩ ꯆꯧ ꯑꯗꯒꯤ ꯃꯦꯀ꯭ꯔꯣꯅꯤ ꯀꯩꯁꯦ ꯂꯣꯏ ꯌꯦꯜꯂꯦꯗꯅ ꯑꯗꯨꯒ ꯑꯂꯨ ꯆꯣꯞꯁꯤ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯗꯨ ꯂꯣꯏ ꯌꯦꯜꯂꯕꯁꯤꯗ ꯑꯃꯨꯛꯅꯦ ꯍꯥꯄꯛꯈꯤꯒꯦꯅ ꯃꯥꯅ ꯃꯈꯨꯠꯅ ꯑꯉꯥꯡꯈꯩꯗꯨ ꯃꯣꯏꯒꯤꯁꯨ ꯃꯣꯏ ꯃꯅꯦꯝ ꯃꯀꯨ ꯑꯗꯩ ꯃꯥꯏ ꯃꯄꯥꯝꯒꯤ ꯃꯣꯏ ꯏꯃꯥ ꯍꯣꯏ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯧ ꯃꯁꯦꯟ ꯃꯆꯦ ꯑꯗꯩ ꯃꯥꯏ ꯅꯤꯉꯣꯜ ꯃꯆꯦ ꯍꯦꯛꯇ ꯃꯣꯏ ꯖꯣꯏꯟ ꯐꯦꯃꯤꯂꯤꯅꯤ ꯌꯥꯝꯃꯦ ꯃꯤ ꯂꯥꯛꯏꯗꯣ ꯃꯤ 50 ꯃꯣꯏꯁꯨ ꯂꯣꯏ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯥꯅ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯑꯉꯥꯡꯈꯩꯁꯦ ꯍꯦꯛ ꯍꯥꯞꯄꯣ ꯍꯥꯏꯒꯩ ꯍꯥꯞꯄꯦ ꯑꯉꯥꯡꯈꯩꯁꯦ ꯂꯦꯝꯃꯦ ꯆꯥ ꯉꯝꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯏꯅꯥꯎꯁꯦ ꯏꯅꯥꯎ ꯖꯨꯂꯤꯌꯥ ꯑꯩ ꯊꯥꯒꯠꯆꯔꯤꯀꯣ ꯃꯥꯁꯦ ꯉꯋꯥꯏ ꯑꯩꯅ ꯒꯨꯍꯥꯇꯤꯗ ꯑꯩ ꯑꯅꯥꯕ ꯑꯃꯈꯛ ꯌꯦꯡꯕ ꯆꯠꯄꯗ ꯑꯩ ꯒꯨꯍꯥꯇꯤꯗ ꯂꯥꯛꯇꯣꯔꯤ ꯒꯨꯍꯥꯇꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯒꯦ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯍꯥꯞꯀꯠꯂꯦꯕ ꯑꯩꯗꯤ ꯃꯄꯥꯟꯗ ꯆꯠꯄꯁꯦ ꯑꯩ ꯗꯦꯜꯂꯤ ꯆꯠꯂꯁꯨ ꯃꯍꯥꯔꯥꯁꯇ꯭ꯔ ꯆꯠꯂꯁꯨ ꯑꯗꯩꯗꯤ ꯒꯨꯍꯥꯇꯤꯗꯒ ꯆꯠꯂꯁꯨ ꯑꯩ ꯀꯟꯐ꯭ꯔꯦꯟꯁꯀꯤ ꯀꯩꯒꯤ ꯀꯩꯅꯣꯒꯤ ꯆꯠꯄꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯃꯥꯏ ꯍꯥꯞꯀꯠꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯂꯩꯕꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯁꯤ ꯑꯩꯒꯤꯗ ꯊꯨꯡꯁꯦꯅ ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯇꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯩꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗ ꯊꯨꯡꯉꯒ ꯑꯗꯨꯃꯥꯏꯅꯅꯦ ꯑꯥꯗ ꯑꯩꯁꯦ ꯃꯥꯒꯤꯗ ꯃꯇꯝ ꯈꯔꯒ ꯂꯩꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯥꯗ ꯀꯩꯅꯣ ꯅꯔꯁ ꯑꯣꯏꯔ ꯂꯩꯕꯅꯦꯕ ꯃꯇꯝꯗꯨ ꯒꯨꯍꯥꯇꯤꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ ꯀꯨꯏꯔꯕ ꯃꯇꯝ ꯆꯍꯤ ꯉꯁꯤꯗꯒꯤ 7-9 ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯒ ꯂꯥꯛꯄ ꯏꯅꯥꯎꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯋꯥꯏ ꯁꯨꯇꯤꯟ ꯀꯨꯃꯥꯔ ꯑꯗꯨꯒ ꯗꯥꯛꯇꯔ ꯒꯥꯟꯙꯤ ꯍꯥꯏꯔꯁꯨ ꯈꯪꯅꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯗꯌꯥ
ꯑꯗꯣ ꯑꯩꯈꯣꯏꯒꯤ MRCC ꯃꯇꯥꯏꯅꯅꯦ PMR ꯍꯣꯁꯄꯤꯇꯥꯜ ꯑꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ PP ꯁ꯭ꯇꯣꯛꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯐꯝ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯏꯟꯖꯨꯔꯤ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯏꯟꯖꯨꯔꯤ ꯑꯗꯩ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯨꯝꯕꯗ ꯁꯣꯛꯄꯗꯣ ꯁꯔꯨ ꯁꯔꯥꯡ ꯁꯣꯛꯄꯗ ꯍꯦꯗ ꯏꯟꯖꯨꯔꯤ ꯑꯗꯩ ꯑꯣꯊꯣ ꯑꯗꯩ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯔꯣ ꯁꯨꯝꯕꯒꯤ ꯔꯤꯍꯦꯕꯀꯤꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯕ ꯈꯣꯠꯄꯁꯦ ꯑꯗꯨꯗ ꯂꯩꯔꯒꯁꯨ ꯌꯦꯡꯕ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯔꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ 4,400 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠꯇ ꯑꯩꯈꯣꯏ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯁꯣꯛꯈꯤꯕ ꯑꯗꯩ BP ꯁ꯭ꯇꯣꯛꯇ ꯆꯤꯡꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯗꯅ ꯁꯨꯝꯕ ꯑꯗꯩ ꯀꯣꯛ ꯀꯩꯒꯤ ꯁꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯃꯇꯥꯏꯒꯤꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ PMR ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯗꯣꯛꯇꯔ ꯃꯁꯥꯁꯦ ꯌꯥꯝ ꯆꯝꯃꯦ ꯗꯥꯛꯇꯔ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯥꯔꯁꯦ ꯌꯥꯝ ꯊꯤꯅ ꯆꯝꯃꯦ ꯃꯥꯏ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯦꯜꯄꯔꯁꯨ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯃꯈꯛ ꯁꯤꯟꯕꯤꯌꯣꯅꯁꯨ ꯁꯤꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯁꯨꯝꯕ ꯊꯣꯛꯂꯀꯥꯟꯗ ꯀꯗꯥꯏꯗ ꯂꯥꯌꯦꯡꯐꯝ ꯂꯩ ꯈꯪꯗꯕꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯂꯩꯔꯒꯁꯨ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔ ꯈꯣꯠꯂꯒ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗ ꯂꯥꯛꯅꯕꯒꯤꯅꯦꯕ ꯆꯠꯄ ꯈꯣꯠꯄ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯂꯣꯏ ꯉꯝꯅꯕ ꯋꯥꯈꯜ ꯅꯣꯔꯃꯦꯜ ꯂꯥꯛꯅꯕ ꯑꯗꯨꯒꯤ ꯂꯩꯔꯒꯁꯨ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯆꯠꯂꯒꯁꯨ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯂꯥꯌꯦꯡꯕ ꯌꯥꯕꯀꯣ ꯑꯗꯣ ꯁꯤꯗ ꯆꯠꯄꯤꯌꯨ ꯃꯌꯥꯝꯅꯁꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣꯁꯦ ꯁꯪꯒꯥꯏꯒꯤ ꯂꯥꯎꯊꯣꯛꯄꯁꯦ ꯁꯤꯗ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟ ꯈꯤꯇꯪ ꯌꯥꯝꯗꯦ ꯆꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯃ ꯁꯥꯎꯟ ꯑꯃ ꯌꯥꯈꯤꯗꯕ ꯌꯥꯝ ꯊꯤꯅ ꯑꯗꯨꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯗꯣ ꯏꯄꯣꯝꯒꯤ ꯇꯤꯝꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅꯗꯤ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯕꯁꯦ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯁꯥꯎꯟꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯥꯎꯟꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅ ꯑꯗꯨꯝ ꯉꯥꯛꯇ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇꯣ ꯑꯗꯨꯗꯅ ꯑꯃꯨꯛ ꯁꯥꯎꯅꯔꯝꯕ ꯃꯥꯜꯂꯦ ꯀꯃꯦꯟꯒ 50 ꯈꯛ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯌꯥꯝꯅ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯁꯦ ꯍꯟꯊꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯊꯔꯛꯇꯣꯏꯅꯦꯕ ꯌꯪ ꯂꯥꯎꯅ ꯍꯥꯟꯅꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯇꯧꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯪ ꯂꯥꯎꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯈꯤꯁꯤ ꯑꯗꯣ ꯑꯍꯥꯟꯕ ꯀꯃꯦꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯁꯥꯒꯤ ꯏꯄꯣꯠ ꯏꯔꯜꯗꯤ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯌꯥꯝ ꯂꯨꯅ ꯆꯦꯛꯁꯤꯟ ꯊꯝꯒꯗꯕꯅꯤ ꯃꯤꯅ ꯐꯠꯇꯦ ꯑꯗꯩꯗꯤ ꯀꯨꯞꯄꯤ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯅꯕꯗꯣ ꯃꯄꯣꯠꯂꯤ ꯍꯥꯏꯖꯁꯅꯨ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯁꯥ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯑꯣই ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯁꯤꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣই ꯋꯥꯔꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯏꯊꯟꯗꯅꯤꯀꯣ ꯍꯤꯛ ꯀꯞꯇꯣꯏꯁꯦ ꯐꯃꯨꯡꯗ ꯑꯍꯤꯡꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯃꯅ ꯊꯪꯗꯅ ꯑꯗꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯛꯇꯕꯤꯒ ꯑꯩꯈꯣꯏꯒꯤ ꯉꯥꯎꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯒ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯇꯥꯔꯛꯄꯗ ꯏꯄꯤꯁꯣꯗ 73ꯁꯦ ꯍꯟꯖꯤꯟ ꯇꯥꯏ ꯄꯦꯟꯅꯁꯨ ꯀꯞꯊꯣꯛꯏ ꯄꯨꯟꯁꯤꯒꯤꯁꯨ ꯀꯥꯎꯔꯔꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯗ ꯄꯥꯟꯕ ꯆꯥꯅꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯌꯥꯎꯅꯩꯕ ꯊꯪꯗꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡ ꯅꯣꯡꯃꯈꯛ ꯂꯤꯕꯁꯤꯗ ꯉꯥꯏꯕꯗ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯁꯥꯎꯟꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯀꯃꯦꯟꯁꯦ ꯁꯦꯝ ꯃꯌꯥꯝ ꯄꯤꯔꯛꯑꯕꯅꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯗꯩꯗꯤ ꯊꯪꯗꯅ ꯑꯍꯥꯟꯕꯩ ꯋꯥꯔꯤꯁꯤꯗꯤ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤꯗ ꯇꯥꯕꯗ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯋꯥꯔꯤ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯣꯏꯒꯤ ꯀꯩ ꯋꯥꯠꯍꯟꯒꯦ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯅꯨꯄꯥꯗꯤ ꯉꯥꯎꯅꯤꯡꯉꯒ ꯉꯥꯎ ꯌꯥꯏ ꯁꯤ ꯋꯥꯍꯩꯁꯦ ꯑꯣꯏꯔꯦ ꯄ꯭ꯔꯥꯟꯒ ꯄꯣꯛ ꯆꯥꯛꯂꯤꯁꯦ ꯃꯁꯥꯗ ꯃꯩ ꯄꯣꯛꯂꯀꯥꯟꯗ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯅꯨꯄꯥ ꯅꯪ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯝ ꯀ꯭ꯔꯤꯁꯅ ꯁꯥꯕ ꯁꯤꯡꯁꯦ ꯈꯝ ꯊꯦꯡꯅ ꯋꯥꯔꯀꯥꯟꯗ ꯈꯪꯗꯧꯅꯤ ꯋꯥꯁꯅꯨ ꯑꯣꯛꯇꯕꯤ ꯑꯣꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯗꯕꯅꯤ ꯍꯥꯏꯕ ꯃꯊꯪꯗꯅ ꯑꯍꯤꯡ ꯆꯥꯛꯇꯥꯕꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯄꯦꯜꯂꯦ ꯃꯇꯨ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯤꯡꯂꯕꯗꯤ ꯑꯗꯨꯗꯩ ꯍꯦꯟꯅ ꯋꯥꯕꯇ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯃꯊꯪꯗꯅ ꯑꯍꯤꯡ ꯆꯥꯛꯇꯥꯕꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯊꯪꯗꯅ ꯕꯤꯖꯤꯅꯦꯁ ꯇꯧꯏ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯅꯞꯄꯤꯗꯣ ꯑꯗꯩ ꯁꯥꯅꯤ ꯁꯅꯤ ꯗꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯗꯁꯥꯅꯤ ꯍꯥꯏꯕ ꯃꯊꯪꯗꯅ ꯏꯆꯦ ꯅꯨꯄꯤꯁꯤ ꯈꯔ ꯑꯍꯤꯡ ꯆꯥꯛꯇꯥꯕꯅꯤ ꯅꯨꯄꯤꯈꯛ ꯑꯍꯤꯡ ꯆꯥꯛꯇꯥꯕꯅꯤ ꯍꯥꯏꯕꯤꯒꯅꯨ
ꯅꯨꯄꯥꯗꯨꯁꯨ ꯑꯍꯤꯡ ꯆꯥꯛꯇꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯤꯌꯨ ꯃꯥꯅꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯅꯤ ꯆꯥꯛꯇꯥꯃꯤꯟꯅꯔꯤꯁꯦ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯀꯃꯦꯟꯁꯦ ꯑꯗꯨꯝꯇ ꯄꯤꯖꯕꯅꯦ ꯑꯗꯣ ꯇꯟꯖꯜꯂꯛꯑꯦ ꯁꯨꯡꯄꯥ ꯍꯦꯛ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯑꯗꯣ ꯄꯥꯊꯣꯛꯆꯔꯕꯅꯤꯅ ꯇꯟꯕꯤꯔꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯛꯇꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯌꯥꯝ ꯄꯥꯈꯠꯂꯛꯑꯦ ꯀꯥꯏꯗꯕꯅꯤ ꯃꯊꯪꯗꯅ ꯍꯞꯇꯥ ꯑꯃ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯑꯗꯨꯒ ꯃꯔꯣꯜ ꯑꯝꯇ ꯈꯪꯗꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯂꯥꯜꯂꯕꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗꯅ ꯅꯣꯏ ꯐꯠꯃꯟꯗꯦꯀꯣ ꯁꯥꯎꯟꯒꯤꯅꯦꯕ ꯑꯗꯩ ꯃꯊꯪꯁꯦ ꯁꯥꯎꯟꯁꯤꯗꯤ ꯅꯥꯞ ꯆꯥꯗꯕ ꯑꯗꯒꯤꯗꯤ ꯃꯊꯪꯗꯅ ꯑꯁꯦꯡꯕꯩ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗ ꯁꯥꯎꯟꯗꯣ ꯅꯥꯞ ꯆꯥꯈꯤꯗ꯭ꯔꯦ ꯃꯊꯪꯗꯅ ꯅꯦꯅꯦ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯑꯍꯤꯡ ꯆꯥꯛꯇꯥꯕꯤ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯇꯥꯕꯗꯕꯨ ꯉꯛꯏ ꯍꯥꯏꯕ ꯃꯊꯪꯗꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯅ ꯑꯩꯕꯨꯁꯨ ꯊꯧꯅꯥ ꯄꯤꯕꯤꯗꯨꯅ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤ ꯈꯜꯂꯒ ꯍꯤꯡꯖꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯈꯔꯁꯦ ꯑꯇꯩꯗꯤ ꯁꯥꯎꯟ ꯌꯥꯗꯕꯩ ꯉꯥꯛꯇ ꯑꯣꯏꯍꯧꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯅꯣꯛꯍꯟꯕ ꯑꯃꯗꯤ ꯑꯥꯏꯗꯤꯌꯥꯁ ꯀꯌꯥ ꯄꯤꯕ ꯑꯃ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯄꯅꯤꯅ ꯀꯃꯦꯟꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯊꯝꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗꯒꯤꯁꯨ ꯃꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯀꯌా ꯑꯃ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 40ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯌꯪ ꯂꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯎꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯟꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ